ina phuge abda koi yu thongbai sing sahi ni dana singai baksna kanba singai baksna kanba ta si manangan ja kan dharak toine ye adai makwang ja kan chalak toine ko sidai jama se na ba hawi haiba ekta koi phamung je smai tar ga smai long na tumba ya dana ne phugi bagi smai na se patum mi haiba tina wana khangjaba adai no mam ju pa ja phu da ma je koi Mayam Kurumzari and a very good evening. Ipo media na mayam gidamakta series 9 puthokchariba Crime Diaries kunthra mapal super episode yengbiriba singbu ahad bamakta da Suraj Khongban tabom na taram nokcha bagalone ne kai khumna bo ucheri loinena mayam gi ekhoi gi support gi Ipo media na mayam gidamakta semjariba platform Crime Diaries ngasi di 39 super episode Europe sida aduki matik mayam bo hanan thagachari loinena ekhoi gi every Wednesday Saturday miyeng taduna lebiu Crime Diaries mayam gidamakta ahenba nungaiba amadi yamna mit nakong oigadaba kayama puduna lakchege loinena Crime Diaries ta ekhoi thamjariba disclaimer amuktang mayam ningsingjage below 18 years avoid to honsi aduga ekhoi si awareness amadi educate tonabagi damakta thamjabani legal platform nachade haibasi masu mayam bhapta mina sene thamjage aduga ngasigi kunthama pal suba episode sidasu ekhogi sponsor si hana gedum tawbirakliba Jonia 2 mayam kaubiganu Dimapur Nagaland da leiba break lobiraga authentic cuisines mayam ama taste tobiu loinana ani subadasu Sangai Services Private Limited uripok tawramgam leikaina ekhogi specially Nupi Kunaida hena focus tawraga ekhoi senthok lambi leinaba senthok lambi pinabagi damakta thamjariba platform mayam evel tawbiu amadi senthok lambi lehenbiu haina thamjage loinana mayam gi damakta ekhoina mamangi episode su lauthokchariba nupadi sanani ipo media na puthokchariba mayam gi ozaro bita leimana direction piraga mayam gi damakta yamna phajanaba haina yamna mahauleiba mo oinabagi damakta sem sajariba nupadi sanani ningol chakauba special lakliba October gi tang 13 MSF DS ta mayam gidamak da sungsoi soidana show ani haibadi pung ama amadi pung manga da sungsoi soidana kapsaragani ticket si ekoi available oizare mayam ipo media gi office tagi lobby ba natraga ekoi gi pizari ba contact sidagi contact toroga lobby u loinana ekoi gi uripok ki chairap court ki opposite leriba Prince Dukan haibadi the Prince shop tasu mayam akhoigi bazar da yobiraklaga pick up tobasu yagani hane thamjage akhoigi ipo media gi office ta natraga the Prince shop opposite uripok cherap court tagi lobi ba yagani hane thamjage loinana akhoigi Crime Diaries ki family singna donors card semjari basisu mateng pangbiu amadi Crime Diaries pu saugat piriba Crime Diaries Thawai Hakchang happy ribasingna nupadi sanani haibasimasu Crime Diaries ki family da ekhoina focus tawjaraga puthokchabanina Crime Diaries ki family singna donors ka sipsu appreciate tobiraga angamba amamam support tobiu haina thamjage loinana ekhoi Crime Diaries ki families ki miyoi singna encourage tobiraga ekhoi gi nupadi sanani haibase ticket se book to honbiro lohanbiro amadi numit asida mayam gi damakta akoina pangthok chakadurba special show asida mayam si overbooked oihan si haibasi ma pandam sima mayam thamina si hana thamjage loinana mamangi episode ta akoina thamjaki ba nupadi sanani haibagi title song da akoina reels in the form of dance ki form da akoina sembiraga reels sabira o haiba mayam do akoina tang manga thamjabadu tang 10 phawba akoina yethok chare tang 10 phawbagi manungda nupadi sanani hairiba title song asida ekhoigi group oirasu individual oirasu duet pu oirasu reels ekhoigi dance ki form da reels amamam sembiraga ekhoigi Facebook ki page ta ekhoida thagat pirau ekhoi inbox ta hapiro loinana ekhoina madubu upload tawjaraga mayamdagi like comments amadi share kaya ama ekhoina competition asida yahon jagadabani athuba matamda reels tambiro nupadi sanani title song reels nambiraga athuba matamda thagat piro loinana madugi damakta su ekhoina lauthokpa matamda awards yamna attractive ba khoi khana jaraga ekhoi puthokchage loinana nupadi sanani ningol chakoba special 17th October 2025 ta
ticket kak iba mayam dagi ekhoina hanasu lauthok chakiba sana san amagi winner lucky draw ama tawjagani haina lauthok chabadu mayam ticket si athuma tam lausan biro loinana numit adu maktada ekhoina draw box ama mayam da thamjaraga draw box ta counter foil akhoigi ticket tu da counter foil macha ama ekhoina perforated oina toroga semjabani adudagi setup piraga draw box ta thambiraga numit tu maktada film hoba यारगदी फिल्म होबन निमित मक्तुदा अखोइना लकी ड्रॉ से ओटलगा अखोइगी सन अमगी सना सिगी मपु दुसु अखोइना निमितदा लाउथोक सगदबनी लोइनना अखोइगी ड्रॉ बॉक्स ता थादनबगी दमक्ता टिकेट तो अथु मतम लौशन बिरो अखोइना पिजरिबा कॉन्टैक्ट सिदा कॉन्टैक्ट बिरगा अगे कन्वीनियंट ओइबा मफम हाइबदी इपो मीडिया अखोइ सगोल बंदल लेरिबा ऑफिस नत्रगा उरिपो की चैराप कोर्ट की ऑपोजिट लेरिबा द प्रिंस शॉप की कलेक्ट तोबियो हाइना थमजगे लोइना नुपादी सनानी हाइबसे अखोइगी येंबा फंगहौदबा अमदी येंबा फंगरोइदबा अदुगा अखोइगी पुलप ओइना येंनिंगबा चैरिटी शो कयामसु अखोइदा नुशिबिदुना अखोइदा इनवाइट तौरगा अखोइदा ब्लॉक तौब खरसु लेजरे अदुगा ऑर्डर सि लौशिन बिरो अमदी अखोइ लेखाइ लेखाइ की क्लब की ऑर्गेनाइजेशन सिंगी अमदी नुपी खुनाइ न पुनसिल लगसु अखोइगी चैरिटी शो अमम लेखाइ लेखाइ दा उत्पी बसु यागनी सिगी दमक्तसु अखोइ खुदोंग चाबा मयाम अम थमजगे लोइनेना अखोइदा सुंगसोय सोदना कांटेक्ट तौबिरउ चैरिटी शो गी अखोइसु हौजिक बुक तौनबै दमक्ता ओपन तौजरे टिकेट सु मयाम गी दमक्ता रेडी लेजरे मयाम लौबिबा लाकप खक्तबंग अखोइना ngaijari हाइबसि म थमजगे ngasi gi 38 सुबे एपिसोड ओजा रोबिता लैमना पुबिरक लिबा टॉपिक असी मयाम याम कॉमन सु ओइरबा यू सुंगफमदगी थोरकिबा क्राइम सिंग हाइबदी यू थकपसिना करंबा मोंग द क्राइम तौरी हाइबसी मयाम सि कॉमन ओइना मयाम मसु खंगनरे सिदगी अहेनबा ओजाना सु सुंगसोय सोदना मयाम द सोयदमकी थंबिगनी अदुगा ngasi 38 सुबे एपिसोड की दमक्ता सु ओजा स्टूडियो लेंसिनदना लेबिरे ओजा बुथराम नोक्शरी ओजा अखोगी ngasi gi क्राइम डायरीज 38 सुबे सिदा ओजाना थंबिरेबा टॉपिक यू सुंगफमदगी थोरकिबा क्राइम सिंग सिमसु याम फजना थंबिरी लोइनना ngasi ओजागी मके सेंबिरिबा अमदी ओजागी अखोगी यामना मरु ओइरिबा अखोई नुपादी सनानी निंगोल चाकोब स्पेशल से यामना सु नक्सल लकपनिना ओजागी सु वखलोन खरा दंग मयाम द फोंदोपियो हा मक्तदा क्राइम डायरीज की सनागुमलबा अखोई बियर सिंग वाई कोंगनोना खुलमजरी ngasi aigi kanoje costume je gift tawbirakpane ngonda present tawbirakpane koigi la LSK print Laxman Wangkem Thawal Wangkem dagini koigi au ipwajina maje free print tawbane ba pam ba pi jing isana piraga pam ba dum print tawba adu ni adu ipwajina ka present tawbirakpane adu ai sigi design gi pi jing masu da kano mama mathang amu sesara age handakti matam kara bane combination yam chai kwane amna aingonda kano sponsor yam tawbidori aduga ngasigi makeup sidi haita kano adum yum da kesalakpani ai chanu pina dum ke birakpani sang da ke bai matam ado kano je kano thabak su yam singkhale film release se kuiraktra banina aduga ta seng na makhoi ja hing tumna dre ipo media gi team makhoi gi pajing je siyeng bangam dre ta seng na moina wajaba mayam je hoji khoje hingtumna dre music ki adagidi akoi editor oi riba ipwa ade aina ju selak tana aina nupi oi banina dum di ngam da banina selak tana sigi jaga ji pam de sigi lok tho de si hapchan ji de music se sigi jaga ji ai kitang wali pam ba de sigi jaga ji ma di as music se phadana pame na hoji se akoi ja hingtumna dre ade yamna nungai mayam jina au film je ticket kakpa phadana hobire jikse aduga show gi damakta ju koi lekai gi kaino jingna club sing aduga maira pai maruina belep na hele sinba se ti ju ma am hojik se paw lak pire buk taw sala thamna bire ningo chako bu diwali ko pardon puja maruina dei chako matung gi se ti yam la e aduga ticket se dum aiga ipom media gi ipwasinga aiga challenge sam ta taw jage maramdi moina ju e se gi side gi ticket jon birakti haira ne ko ticket se ma amna ise sum aina khangaga moina ise akhoi ju ticket kai ko yengbala iko ga na ingon wahai maraga sum kakning ba adu da aina ju na ingon da ju ticket to book aina ticket sawnga di ai ngam na yo la ge ana ingon da thamme aduga mayam na online da lak pa singam na da banina ingon da ai number ju hojik sida dum thadok sa halla ge adu ingon da kakpi ning bagai ju adum kakpi ro ipom da kakpi ning bagai ju kakpi ro adu moi da na ticket sat pra ingon da na ticket sat pra ai ge moi ga sele yek never tare to na tari adu paisa je to ise ticket tara pio lising om to kapakani ticket manga pio ise
ꯂꯤꯁꯤꯡ 1,500 ꯇꯧ ꯀꯥꯞꯄꯛꯀꯅꯤ ꯇꯧꯗꯅ ꯇꯤꯀꯦꯠꯁꯦ ꯐꯅꯌꯥꯝ ꯆꯠꯂꯦ ꯑꯩ ꯉꯛꯈ꯭ꯔꯦ ꯃꯌꯥꯝꯅ ꯍꯧ ꯇꯧꯗꯅ ꯍꯟꯗꯛꯀꯤ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯃꯣꯏꯒꯤꯁꯦ MFDCꯒꯤꯁꯦ ꯇꯤꯀꯦꯠꯁꯨ ꯀꯩꯅꯣꯁꯦ ꯃꯣꯏ ꯁꯤꯠꯁꯦ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯍꯦꯛꯇ ꯌꯥꯝꯃꯨꯕ ꯅꯠꯇꯕꯅꯤꯅꯀꯣ ꯀꯛꯄ ꯂꯣꯏꯁꯟꯅꯈꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯛꯀꯗꯕ ꯂꯩꯕꯁꯤꯡꯗꯣ ꯍꯦꯛꯇ ꯏꯄꯣꯝꯗ ꯐꯣꯟ ꯇꯧꯕꯤꯒꯦꯔꯥ ꯅꯁꯤ ꯑꯩꯒꯤ ꯊꯥꯔꯤꯕ ꯅꯝꯕꯔꯁꯤꯗ ꯐꯣꯟ ꯇꯧꯕꯤꯒꯦꯔꯥ ꯊꯛ ꯀꯛꯄꯤꯔꯣ ꯑꯗꯨꯒ ꯃꯥꯡꯖꯧꯅꯅ ꯇꯤꯀꯦꯠꯁꯦ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯀꯛꯈꯤꯕꯁꯤꯡꯅ ꯑꯩꯒꯤ ꯌꯨꯝꯗ ꯇꯤꯀꯦꯠ ꯕꯨꯛ ꯊꯝꯃꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯕ ꯂꯥꯛꯄꯤꯔꯣꯕ ꯑꯣꯟꯂꯥꯏꯟꯗꯗꯤ ꯑꯩꯈꯣꯏꯅ ꯇꯤꯀꯦꯠꯇꯨꯗꯤ ꯊꯥꯔꯅꯦꯕ ꯑꯗꯨꯒ ꯂꯧꯕ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯗꯨꯅ ꯍꯌꯦꯡ ꯔꯤꯂꯤꯁ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯥꯎꯟꯇꯔ ꯑꯃ ꯐꯝꯒꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯐꯣꯟꯗ ꯎꯠꯄꯤꯔꯒ ꯑꯩ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯗ ꯆꯠꯂꯦꯕꯀꯣ ꯑꯩꯒꯤ 1ꯗꯩ 7 ꯐꯥꯎ ꯀꯛꯈꯤ ꯃꯤꯡ ꯑꯩꯈꯣꯏ ꯑꯦꯗ꯭ꯔꯦꯁ ꯂꯣꯏ ꯏꯁꯜꯍꯧꯋꯦꯕ ꯁꯤꯒꯤ ꯑꯗꯨ ꯇꯤꯀꯦꯠꯇꯣ ꯄꯤꯕꯤꯔꯣ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯔ ꯆꯪꯕꯤꯔꯣ ꯍꯣꯜ ꯃꯅꯨꯡꯗ ꯑꯗꯨꯒ ꯑꯃꯨꯛ ꯇꯤꯀꯦꯠꯀꯤ ꯃꯅꯤꯡꯗ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯃ ꯌꯥꯎꯔꯤꯗꯣ ꯂꯛꯀꯤ ꯗ꯭ꯔꯣꯒꯤ ꯁꯅꯥ ꯁꯟ ꯑꯃꯒꯤ ꯑꯗꯨꯁꯨ ꯁꯅꯥ ꯁꯟ ꯑꯃꯗ ꯍꯧꯖꯤꯛꯁꯦ ꯐꯥꯁꯇꯗꯤ 30,000 ꯑꯕꯞ ꯂꯩꯔꯕꯅꯤ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯤꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯝꯇꯪꯁꯨ ꯑꯩꯈꯣꯏꯒꯤ ꯂꯛꯀꯤ ꯗ꯭ꯔꯣꯒꯤ ꯀꯩꯅꯣꯗꯨꯗ ꯕꯣꯛꯁꯇ ꯊꯥꯗꯕꯤꯔꯝꯃꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯣ ꯑꯃ ꯑꯍꯥꯟꯕꯩ ꯐꯥꯁ ꯁꯣ ꯂꯣꯏꯔꯛꯄ ꯑꯗꯩ ꯁꯦꯀꯦꯟ ꯁꯣ ꯍꯧꯔꯝꯗꯥꯏꯗꯨꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯑꯣꯊꯣꯛꯆꯒꯦ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯜꯁ ꯑꯩꯈꯣꯏ ꯅꯨꯄꯥꯗꯤ ꯁꯅꯥꯅꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡꯒꯤ ꯑꯃꯈꯛ ꯀꯝꯄꯤꯇꯤꯁꯟ ꯑꯃꯈꯛ ꯊꯝꯃꯤꯗꯣ ꯑꯩꯁꯦ 2 ꯍꯥꯞꯀꯠꯂꯛꯑꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕ ꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯅ ꯋꯥꯅ ꯏꯈꯨꯠꯁꯤꯅ ꯏꯖꯈꯤꯕ ꯑꯍꯤꯡꯗ ꯌꯥꯝ ꯃꯃꯜ ꯂꯩꯅ ꯅꯨꯄꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯃꯃꯜ ꯂꯩꯅ ꯏꯖꯈꯤꯕ ꯏꯁꯩꯁꯦ ꯔꯤꯜꯁꯇ ꯑꯗꯨꯃꯥꯏꯅꯒ ꯃꯇꯦꯛ ꯃꯧ ꯏꯅꯥꯎꯄꯤ ꯑꯅꯤꯗꯣ ꯃꯧ ꯑꯣꯏꯗꯣꯏꯅꯦꯀꯣ ꯑꯗꯣ ꯏꯅꯥꯎꯄꯤ ꯑꯅꯤ ꯃꯧꯅ ꯈꯔ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯤꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯣ ꯏꯅꯥꯎꯄꯤ ꯑꯅꯤꯒꯤꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯃꯥꯏꯅ ꯑꯇꯩꯁꯨ ꯍꯧꯖꯤꯛꯁꯦ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣই ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯌꯦꯡꯉꯒ ꯁꯣꯏꯗꯅ ꯄꯣꯊꯥꯖꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯀꯤꯁꯦ ꯍꯧꯕꯈꯛ ꯉꯥꯏꯔꯤ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯕ꯭ꯂꯦꯛ ꯑꯥꯔꯠꯀꯤ ꯃꯔꯝꯗ ꯑꯩꯅ ꯊꯦꯡꯅꯔꯤ ꯃꯌꯥꯝ ꯂꯩꯔꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯤ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦꯕꯀꯣ ꯃꯩꯇꯩꯅ ꯕ꯭ꯔꯥꯍꯃꯟꯗ ꯄꯥꯟꯕꯒꯤ ꯌꯦꯛ ꯊꯣꯛꯅꯕꯒꯤ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯣꯏꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯅꯨꯡꯁꯤꯅꯕꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯀꯣ ꯁꯨꯝꯕꯗꯩ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯁꯤꯡꯁꯤꯁꯨ ꯑꯩꯁꯦ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯁꯣꯏꯗꯅ ꯑꯊꯨꯕꯗ ꯄꯥꯏꯈꯠꯆꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯑꯆꯧꯕ ꯏꯁꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯀꯜꯆꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯗꯅ ꯌꯨ ꯁꯨꯡꯕ ꯈꯨꯜ ꯈꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯑꯗꯨꯝ ꯈꯪꯅꯔꯦꯗꯅ ꯃꯈꯣꯏꯒꯤꯗꯤ ꯀꯜꯆꯔꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯥꯏꯗꯅ ꯃꯁꯤ ꯊꯤꯡꯉꯨꯕꯐꯧ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯔꯀꯥꯔꯅ ꯀꯩꯅ ꯑꯗꯨꯅ ꯁꯤꯒꯤ ꯂꯝꯁꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯈꯔꯁꯦ ꯌꯥꯝꯕ ꯅꯠꯇꯦꯀꯣ ꯁꯤꯗꯒꯤ ꯁꯨꯡꯉꯛꯄ ꯆꯈꯥꯏꯔꯛꯄ ꯌꯨꯅꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯔꯛꯏꯁꯦꯀꯣ ꯑꯗꯨꯅ ꯁꯤ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯌꯨ ꯁꯨꯡꯉꯤꯕ ꯈꯨꯜꯁꯤꯡ ꯏꯃꯨꯡꯗꯣ ꯑꯗꯨꯗꯁꯨ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯊꯣꯛꯏꯅꯦꯕ ꯃꯈꯣꯏ ꯃꯁꯥꯒꯤ ꯅꯨꯄꯥꯁꯤꯡ ꯌꯨꯗ ꯄꯨꯔꯥ ꯃꯥꯡꯉꯛꯏꯅꯤꯀꯣ ꯑꯗꯨꯗꯒꯤ ꯐꯨꯕ ꯅꯩꯕꯗ ꯅꯨꯄꯤ ꯃꯌꯥꯝ ꯈꯥꯡꯉꯛꯏꯅꯤꯀꯣ ꯏꯃꯨꯡ ꯀꯌꯥ ꯑꯃ ꯀꯥꯏꯔꯛꯏꯅꯤꯀꯣ ꯃꯆꯥ ꯀꯌꯥ ꯑꯃ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯕ ꯃꯆꯥ ꯑꯣꯏꯔꯤꯅꯤꯀꯣ ꯃꯄꯥꯗꯣ ꯌꯨꯗ ꯂꯥꯏꯆꯨꯈꯤꯗꯅ ꯉꯟꯅ ꯂꯤꯚꯔ ꯁꯤꯔꯣꯁꯤꯁꯀ ꯀꯩ ꯅꯥꯔ ꯂꯩꯈꯤꯗꯕ ꯑꯗꯩꯗꯤ ꯃꯃꯥꯅ ꯌꯣꯛꯍꯧꯕ ꯑꯗꯩ ꯃꯄꯥꯗꯨꯅ ꯌꯨꯗ ꯉꯥꯎꯔꯃꯤꯅ ꯊꯤꯅ ꯐꯨꯗꯅ ꯃꯃꯥ ꯃꯄꯥꯁꯦ ꯈꯥꯏꯅꯔꯦ ꯃꯃꯥꯏ ꯃꯌꯨꯝꯗ ꯈꯔ ꯄꯨꯈꯤ ꯃꯄꯥꯏ ꯃꯌꯨꯝꯗ ꯈꯔ ꯂꯩꯍꯧ ꯃꯃꯥꯗꯨꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯃꯄꯥꯗꯨꯁꯨ ꯅꯨꯄꯤ ꯊꯤꯖꯤꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯇꯤ ꯊꯣꯛꯂꯛꯏꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕꯗꯤ ꯀꯅꯥꯗ ꯇꯥꯏ ꯍꯥꯏꯕꯗ ꯑꯉꯥꯡꯗ ꯇꯥꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯌꯨ ꯁꯨꯡꯐꯝ ꯈꯨꯜꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄ ꯀ꯭ꯔꯥꯏꯝꯁꯦ ꯁꯤꯒꯤ ꯏꯕꯦꯝꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯐꯖꯩ ꯉꯔꯥꯡꯈꯛ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯒ ꯂꯤꯔꯝꯕꯅꯤꯀꯣ ꯑꯩꯅ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩ ꯉꯁꯤ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯄꯅꯦꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯤꯅ ꯃꯔꯤ ꯂꯩꯅꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯌꯨ ꯌꯣꯜꯂꯦ ꯌꯨ ꯊꯛꯑꯦ ꯍꯥꯏꯔꯒꯕꯨ ꯀ꯭ꯔꯥꯏꯝ ꯊꯣꯛꯏꯃꯦꯕ ꯌꯨ ꯁꯨꯡꯐꯝ ꯏꯃꯨꯡ ꯁꯨꯡꯐꯝ ꯈꯨꯜ ꯃꯐꯝꯗꯨꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯨꯅꯦꯕꯀꯣ ꯅꯩꯅꯅꯤꯡꯉꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥ ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯖꯔꯛꯑꯒꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯃꯣꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯤ ꯈꯔ ꯌꯥꯝꯃꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯃꯣꯏ ꯑꯅꯤꯅꯦꯕ ꯄꯣꯏꯁꯦꯀꯣ ꯈꯔ ꯌꯥꯝꯃꯦ ꯃꯃꯥ ꯃꯄꯥ ꯂꯣꯏ ꯂꯩꯔꯤ ꯑꯗꯣ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 9ꯁꯤꯗꯅꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯄꯨꯟꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯃꯥꯟꯅꯕꯤꯗ ꯃꯥꯁꯦ ꯁꯨꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯒꯤꯇ ꯍꯥꯏ ꯑꯗ ꯃꯥꯗꯣ ꯀꯩꯅꯣꯁꯦ ꯃꯥꯁꯦ ꯃꯈꯣꯡꯁꯦ ꯅꯥꯕ ꯁꯤꯗꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯁꯔꯨ ꯑꯃ ꯁꯣꯟꯕꯒꯤ ꯑꯩꯈꯣꯏꯒꯤꯅꯦ ꯃꯈꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯠꯄ ꯉꯝꯗꯕ ꯑꯗꯩ ꯆꯦꯟꯕ ꯈꯣꯠꯄ ꯂꯥꯡꯅ ꯐꯥꯅ ꯑꯗꯨꯝꯕꯁꯦ ꯉꯝꯗꯕ ꯄꯥꯡꯒꯜ ꯈꯤꯇꯪ ꯁꯣꯟꯕ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯝꯕꯁꯦ ꯑꯗꯨꯒ ꯑꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯩꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕꯤꯅ ꯀꯟꯅ ꯘ꯭ꯔꯤ ꯇꯛꯑꯦ ꯑꯗꯨ ꯇꯛꯄꯗꯒꯤꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯀꯔꯤ ꯍꯥꯏꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯅ ꯅꯪ ꯑꯝꯇ ꯌꯥꯎ ꯈꯣꯠꯂꯨ ꯃꯥꯁꯦ ꯃꯣꯏ ꯃꯃꯥꯒ ꯃꯄꯥꯒ ꯈꯥꯏꯅꯔꯒ ꯃꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ರೆ ꯑꯗꯨꯒ ꯃꯄꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯁꯤ ꯅꯪ ꯑꯝꯇ ꯌꯥꯕꯤꯌꯨ ꯃꯥꯁꯦ ꯃꯕꯣꯛꯀ ꯂꯩꯕꯅꯤ ꯀꯔꯤ ꯃꯥꯏꯗꯣ ꯃꯕꯣꯛꯇꯣ ꯃꯄꯥ ꯄꯣꯛꯄ ꯃꯕꯣꯛꯅ ꯌꯣꯛꯑꯒ ꯂꯩꯕꯅꯤ
ꯃꯄꯥꯗꯨꯅ ꯑꯇꯣꯝꯕꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯁꯤ ꯑꯅ ꯐꯤ ꯑꯝꯇ ꯁꯨꯕꯤꯔꯨꯁꯤ ꯃꯣꯏ ꯐꯤ ꯅꯨꯡ ꯁꯨꯕꯤꯅꯤꯡꯉꯥꯏꯒ ꯑꯝꯐꯥꯎ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯗꯨꯅ ꯐꯤ ꯑꯝꯇ ꯁꯨꯕꯤꯔꯨꯁꯤꯅ ꯃꯥꯅ ꯍꯥꯏꯔꯦꯕ ꯃꯥꯁꯦ ꯃꯄꯥꯡꯒꯜꯁꯦ ꯈꯔ ꯁꯣꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯣꯡ ꯁꯤꯗꯕ ꯈꯣꯠꯄꯁꯦ ꯍꯧꯕꯀꯣ ꯑꯗꯩꯗ ꯀꯩꯅꯣ ꯃꯃꯥꯟꯅꯕꯤꯁꯤꯅ ꯃꯥꯗꯣ ꯃꯕꯣꯛꯅ ꯌꯣꯛꯄꯅꯤ ꯃꯄꯥ ꯄꯣꯛꯄꯅ ꯃꯃꯥꯒ ꯃꯄꯥꯒ ꯈꯥꯏꯅꯔꯒ ꯃꯃꯥꯁꯨ ꯑꯇꯣꯞꯄ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯃꯄꯥꯁꯨ ꯅꯨꯄꯤ ꯊꯤꯔꯒ ꯑꯇꯣꯝꯕꯤꯒ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯃꯕꯣꯛꯇꯨꯅ ꯌꯣꯛꯄꯅꯦ ꯑꯗꯣ ꯃꯣꯏ ꯏꯃꯨꯡꯗꯣ ꯌꯥꯝ ꯃꯣꯠꯂꯦꯌꯦ ꯋꯥꯏꯒ ꯇꯩꯗꯕꯒꯤ ꯑꯗꯩ ꯐꯤꯔꯣꯟꯒ ꯌꯥꯝ ꯂꯩꯌꯦ ꯑꯃꯣꯠꯄ ꯑꯝꯇ ꯁꯨꯗꯣꯛꯄꯤꯔꯨꯁꯤ ꯋꯥꯏꯒ ꯇꯩꯊꯣꯛꯄꯤꯔꯨꯁꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯕ ꯑꯗ ꯍꯥꯏꯃꯟꯗꯅ ꯅꯨꯄꯥꯁꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯝꯇꯒ ꯎꯅꯕ ꯈꯣꯠꯄ ꯋꯥꯔꯤ ꯁꯥꯕ ꯆꯤꯊꯤꯒ ꯄꯤꯅꯕ ꯌꯥꯕꯒ ꯑꯃꯠꯇ ꯅꯠꯇ꯭ꯔꯤꯀꯣ ꯃꯥꯅ ꯑꯗꯩꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯃꯟꯕꯗꯨꯗ ꯃꯕꯣꯛꯇꯨꯒ ꯑꯗꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯗ ꯅꯨꯡꯁꯤꯗꯅ ꯅꯨꯡꯉꯥꯏꯇꯗꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯦꯕ ꯃꯃꯥꯟꯅꯕꯤꯁꯤꯒ ꯃꯕꯥꯅꯤꯀꯣ ꯑꯗꯨ ꯆꯠꯄꯗꯨꯗ ꯃꯣꯏ ꯏꯃꯨꯡꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯃꯕꯣꯛꯇꯨꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯅꯥꯔꯦ ꯁꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯀꯔꯤꯝ ꯉꯝꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯕꯤꯀꯥꯔ ꯑꯗꯨꯝ ꯀꯥꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯃꯣꯏꯅ ꯋꯥꯏꯒ ꯂꯣꯏ ꯁꯤꯠꯆꯜꯂ ꯋꯥꯏꯒ ꯂꯣꯏ ꯇꯩꯊꯣꯛꯄꯤꯔꯦ ꯐꯤꯔꯣꯟꯒ ꯂꯣꯏ ꯁꯨꯗꯣꯛꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯠ ꯅꯥꯟꯅꯒ ꯊꯝꯕꯤꯔꯦ ꯆꯥꯛꯀ ꯊꯣꯡꯉꯝꯗꯅꯀꯣ ꯑꯗ ꯅꯨꯄꯥꯁꯤꯅ ꯃꯥꯅ ꯇꯧꯕꯃꯑꯣꯡ ꯃꯇꯧꯁꯦ ꯌꯥꯝ ꯌꯦꯡꯉꯦꯕ ꯄꯥꯝꯖꯕꯅꯤꯅ ꯃꯥꯅ ꯅꯨꯡꯁꯤꯕꯅꯤꯅꯀꯣ ꯌꯥꯝ ꯍꯔꯥꯎꯅ ꯃꯥ ꯂꯥꯛꯄꯁꯤꯗ ꯇꯧꯋꯦꯕ ꯑꯗꯨꯒꯗꯤ ꯃꯣꯏꯁꯦ ꯆꯥꯛꯀꯁꯦ ꯆꯥꯃꯤꯟꯅꯔꯦ ꯑꯗꯩ ꯃꯕꯣꯛꯇꯨꯅꯁꯨ ꯑꯁ ꯐꯔꯦꯗ ꯅꯣꯏ ꯃꯔꯛꯇ ꯂꯥꯛꯑꯣꯀꯣ ꯅꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯏꯕꯣꯛꯁꯨ ꯁꯣꯜꯂꯕꯅꯤꯅ ꯀꯥꯏꯅꯒ ꯍꯔꯥꯎꯖꯩꯕꯀꯣ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯦꯕ ꯃꯣꯏꯁꯦ ꯍꯜꯂꯝꯗꯥꯏꯁꯤꯗ ꯑꯩ ꯅꯪ ꯌꯥꯝ ꯅꯨꯡꯁꯤ ꯅꯪ ꯍꯟꯈ꯭ꯔꯅꯨ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯑꯩꯈꯣꯏꯗ ꯂꯩꯔꯣ ꯅꯪ ꯍꯟꯈ꯭ꯔꯅꯣꯅ ꯅꯨꯄꯥꯁꯤꯅ ꯇꯒꯤꯔꯤꯒꯤ ꯇꯛꯑꯕ ꯀꯞꯇꯅ ꯈꯣꯠꯇꯅ ꯑꯗꯩ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨꯝꯗ ꯉꯥꯡꯅꯅꯤ ꯍꯧꯖꯤꯛꯄꯨ ꯀ꯭ꯂꯥꯁ 9 ꯈꯛ ꯇꯝꯃꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯩꯕꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯣ ꯌꯥꯔꯣꯏ ꯑꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯖꯗꯅ ꯈꯣꯠꯇꯅ ꯑꯩꯁꯦ ꯆꯥꯛꯁꯨ ꯆꯥꯐꯝ ꯈꯪꯗꯦ ꯑꯗꯨꯝ ꯆꯔꯥ ꯈꯔ ꯍꯦꯟ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯅ ꯑꯗꯩ ꯑꯌꯨꯛ ꯊꯣꯡꯉ ꯅꯨꯡꯗꯥꯡꯁꯨ ꯄꯨꯂꯞꯈꯔ ꯆꯥ ꯑꯂꯨ ꯉꯥꯜꯂ ꯈꯔ ꯆꯥ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯅꯣꯏꯅ ꯉꯁꯤ ꯊꯣꯡꯕꯤ ꯊꯥꯛꯄꯤꯔꯒ ꯆꯥꯔꯤꯁꯤꯅꯤ ꯀꯥꯏꯅ ꯀꯞꯇꯅ ꯈꯣꯠꯇꯅꯒ ꯌꯥꯝ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯑꯁ ꯅꯪ ꯌꯥꯔꯣꯕ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯃꯤ ꯅꯪ ꯌꯥꯔꯣꯕꯅ ꯇꯧꯔꯦꯕ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯅ ꯑꯗꯨꯝ ꯃꯄꯥꯟꯂꯣꯝꯗꯩ ꯊꯣꯡꯁꯦ ꯊꯤꯡꯖꯜꯂꯛꯑꯦꯕ ꯑꯩ ꯍꯜꯂꯒꯦꯀꯣ ꯅꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯍꯧꯔꯣꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯅꯦ ꯅꯝꯗꯅ ꯑꯗꯨꯝ ꯆꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯀꯩꯗꯧꯔꯣꯏꯗꯕꯅꯦꯕ ꯃꯄꯥꯡꯒꯜꯁꯦ ꯁꯣꯜꯂꯝꯗ꯭ꯔꯗꯤ ꯃꯈꯣꯡ ꯀꯩꯗꯣ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯑꯩ ꯉꯝꯃꯣꯏꯅ ꯑꯗꯨꯝ ꯃꯥꯁꯦ ꯅꯝꯗꯅ ꯑꯩ ꯆꯦꯜꯂꯣꯏ ꯑꯩ ꯉꯝꯃꯣꯏꯅ ꯑꯗꯨꯝ ꯍꯜꯂꯝꯒꯗꯕꯅꯦꯕ ꯑꯗ ꯃꯥꯅꯁꯨ ꯉꯁꯥꯏꯒꯤ ꯃꯈꯣꯡꯁꯦ ꯌꯥꯗꯕꯅꯤꯅꯀꯣ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯝꯗꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯩꯗꯤ ꯁꯥꯎꯅꯗꯅ ꯃꯣꯏ ꯑꯍꯟꯈꯩꯅ ꯏꯁ ꯅꯪ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9 ꯈꯛ ꯀꯥꯔꯤ ꯑꯗꯨ ꯍꯧꯖꯤꯛꯄꯨ ꯆꯦꯟꯕꯅ ꯁꯥꯎꯗꯅ ꯊꯤꯜꯂꯛꯑꯅꯣꯅ ꯑꯗꯨꯝ ꯏꯟꯊꯣꯔꯛꯑꯦꯕ ꯑꯉꯥꯡ ꯑꯣꯏꯃꯟꯕꯗꯨꯗ ꯑꯗꯨꯒ ꯃꯣꯏ ꯑꯁꯣꯝꯒꯤꯁꯨ ꯋꯥꯏꯑꯦꯕꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯂꯧꯈꯠꯄ ꯈꯣꯠꯄ ꯑꯣꯟꯄꯣꯠ ꯄꯤꯔꯛꯄ ꯑꯃꯐꯥꯎ ꯇꯧꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯃꯕꯣꯛꯁꯤꯅ ꯈꯔ ꯂꯩꯔꯒ ꯃꯕꯣꯛꯁꯤꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯊꯥ 3-4 ꯂꯩꯔꯒ ꯑꯗꯨꯒ ꯅꯨꯄꯥꯁꯤꯒꯤ ꯃꯄꯥꯗꯤ ꯂꯥꯛꯇꯦ ꯅꯣꯡꯃꯇ ꯑꯗꯨꯒ ꯃꯃꯥ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯣ ꯑꯗꯨꯗꯤ ꯂꯥꯛꯑꯒ ꯑꯗꯨꯝ ꯃꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯕꯤꯔꯝꯃꯦꯕꯀꯣ ꯈꯔ ꯂꯥꯛꯑꯒ ꯑꯗ ꯃꯕꯥꯅꯤꯁꯦ ꯁꯨꯝ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯄꯩꯁꯥꯗꯤ ꯋꯥꯠꯂꯛꯄꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏꯅ ꯅꯨꯄꯤꯁꯤꯅ ꯑꯍꯥꯟꯕꯗ ꯐꯅꯦꯛ ꯁꯥꯏ ꯑꯗꯨꯗꯣ ꯃꯅꯦꯝꯕꯣꯛꯅ ꯂꯩꯕꯤꯕꯅꯦꯕ ꯌꯣꯡꯒꯝꯒꯗꯣ ꯑꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯣ ꯊꯕꯛꯇꯣ ꯏꯂꯩ ꯂꯩꯇꯦ ꯑꯅ ꯁꯨꯝ ꯊꯕꯛꯁꯦ ꯏꯆꯠ ꯆꯠꯇꯕ ꯆꯥꯡ ꯅꯥꯏꯅꯀꯣ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯁꯨꯝ ꯋꯥꯠꯂꯛꯄꯀꯣ ꯑꯗ ꯅꯨꯄꯥꯁꯦ ꯑꯍꯥꯟꯕꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯂꯨꯅ ꯇꯧꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯈꯔ ꯑꯗꯨꯝ ꯁꯥꯎꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯤꯔꯛꯇꯕꯗꯣ ꯏꯟꯊꯣꯔꯛꯑꯒ ꯑꯣꯟꯄꯣꯛ ꯑꯝꯇ ꯍꯥꯞꯄꯛꯇꯕꯗꯣ ꯑꯗꯨꯒꯤ ꯃꯉꯣꯟꯗ ꯑꯩꯁꯦ ꯄꯥꯝꯗꯕꯩꯅꯤꯅꯦ ꯅꯣꯏꯅ ꯑꯄꯥꯝꯅ ꯏꯟꯊꯣꯔꯛꯏꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯧꯁꯨ ꯂꯧꯈꯠꯇꯕ ꯑꯗꯩ ꯆꯪꯅꯕꯩ ꯈꯣꯠꯄꯒꯤ ꯀꯩꯝꯇꯁꯨ ꯇꯧꯗꯕ ꯑꯩꯁꯦ ꯄꯥꯝꯗꯕꯩꯅꯤꯅꯦ ꯃꯌꯥ ꯑꯃꯅꯦꯅꯕꯨ ꯃꯁꯛ ꯈꯪꯕꯤꯗꯕꯅꯤꯅꯦꯅ ꯈꯔ ꯑꯗꯨꯝ ꯉꯪꯕ ꯍꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯩꯗꯤ ꯃꯥꯁꯨ ꯐꯤ ꯁꯥꯕꯁꯤꯅ ꯃꯥꯁꯤ ꯐꯤ ꯁꯥꯕꯁꯤ ꯉꯝꯗꯕ ꯀꯣꯟꯅꯔꯛꯇꯕ ꯑꯗ ꯃꯥꯅ ꯌꯨ ꯑꯣꯏꯅ ꯊꯣꯡꯒꯦ ꯃꯣꯏꯒꯤ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕꯁꯦ ꯌꯨ ꯊꯣꯡꯕ ꯈꯨꯜꯅꯦꯕ ꯃꯣꯏꯁꯦꯀꯣ ꯑꯗꯨꯅ ꯂꯣꯏ ꯊꯣꯡꯅꯩꯌꯦꯕ ꯅꯨꯄꯤꯈꯩꯁꯤꯅ ꯅꯨꯄꯥꯈꯩꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯑꯗꯩ ꯄꯨꯂꯞ ꯊꯣꯡꯃꯤꯟꯅꯕꯁꯨ ꯌꯥꯎꯏ ꯑꯗ ꯑꯗꯨꯃꯥꯏꯅ ꯑꯩ ꯌꯨ ꯑꯣꯏꯅ ꯊꯣꯡꯒꯦ ꯑꯅ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕꯒꯤ ꯃꯌꯥꯝꯗꯣ ꯃꯥꯅ ꯎꯔꯨꯔꯒ ꯅꯣꯡꯃꯗ ꯑꯁꯨꯛ ꯇꯣꯡꯉꯦ ꯍꯥꯏ ꯑꯗꯨꯛ ꯊꯣꯡꯉꯗꯤ ꯑꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩ ꯃꯅꯦꯝꯕꯣꯛꯇꯨꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯜꯂꯒ ꯑꯗꯨꯃꯥꯏꯅ ꯌꯨ ꯊꯣꯡꯕꯁꯦ ꯍꯧꯔꯛꯈꯤꯕꯅꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗ ꯑꯍꯥꯟꯕꯗ ꯃꯕꯥꯅꯤꯅ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄꯁꯦ ꯄꯨꯈꯝ 2 ꯇꯦꯡꯀꯣꯠ 2 ꯏꯃꯨꯡꯁꯦ ꯂꯩꯔꯝꯃꯤꯁꯦꯀꯣ ꯒꯤꯂꯥꯁ 2 ꯃꯕꯣꯛꯀ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯃꯁꯨꯒꯒꯤ ꯀꯣꯝꯄꯥꯛ ꯑꯃ ꯆꯐꯨ ꯑꯃ ꯎꯌꯥꯜ ꯑꯃ ꯕꯥꯇꯤꯜ ꯑꯃ ꯇꯦꯛꯁꯤ ꯑꯃ ꯁꯨꯃꯥꯏꯅ ꯈꯛ ꯂꯩꯔꯝꯕ ꯏꯃꯨꯡꯅꯦꯕ ꯃꯕꯣꯛꯀꯤ ꯐꯃꯨꯡ ꯑꯃ ꯃꯁꯨꯁꯤꯒꯤ ꯐꯃꯨꯡ ꯑꯃ ꯑꯗꯨꯅꯅꯦ ꯃꯧꯁꯤꯅꯅꯦ ꯉꯁꯥꯏꯒꯤ ꯌꯨꯁꯦ ꯊꯣꯡꯉꯒ
ꯃꯥꯁꯤꯅ ꯀꯟꯅ ꯍꯣꯠꯅꯔꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯗꯩꯗꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯗꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯀꯣꯛ ꯁꯝꯆꯦꯠ ꯍꯥꯠꯀꯅꯤ ꯃꯃꯥꯏ ꯀꯦꯒꯅꯤ ꯇꯩꯒꯅꯤ ꯍꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯪꯅꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯐꯤꯔꯣꯜ ꯑꯅꯥꯟꯕ ꯁꯦꯠꯀꯅꯤ ꯍꯥꯏꯕꯒꯁꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯃꯥꯒꯤ ꯅꯣꯡꯉꯥꯟꯕꯒ ꯑꯉꯥꯡ ꯅꯨꯄꯤ ꯁ꯭ꯀꯨꯜ ꯅꯨꯡꯒꯨꯟ ꯆꯠꯀꯗꯕ ꯆꯠꯅꯈ꯭ꯔꯒꯅꯦ ꯌꯨꯁꯦ ꯊꯣꯡꯕꯁꯤꯗ ꯁꯤꯡꯁꯦ ꯏꯟꯖꯜꯂꯒ ꯅꯤꯡꯊꯝꯊꯥꯗꯗꯤ ꯐꯩ ꯁꯥꯈ꯭ꯔꯕ ꯀꯥꯂꯦꯟꯁꯤꯗꯗꯤ ꯌꯨ ꯀꯩꯅꯣ ꯀꯣꯔꯐꯨ ꯑꯗꯨ ꯊꯣꯡꯕꯅ ꯊꯣꯡꯕꯁꯤꯗ ꯃꯩꯁꯦ ꯁꯤꯡꯁꯦ ꯌꯥꯡꯉꯤꯃꯦꯕꯀꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯩ ꯆꯦꯡꯒꯁꯦ ꯃꯣꯏꯒꯤ ꯆꯥꯝꯊꯣꯛꯄꯤ ꯇꯤꯡꯊꯣꯛꯄꯤ ꯐꯧꯗꯣꯛꯄꯤ ꯑꯗꯨꯅ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯑꯗꯩ ꯐꯨꯠꯇꯅ ꯂꯣꯟꯗꯅ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯃꯤꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕ ꯑꯗ ꯃꯥꯁꯦ ꯑꯗꯩ ꯑꯃꯨꯛ ꯌꯨꯁꯤꯗꯒꯤ ꯈꯔ ꯇꯣꯡꯕꯁꯤꯒ ꯑꯗꯩ ꯑꯣꯛꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 5 ꯑꯃ 10 ꯑꯃ ꯑꯗꯨꯝ ꯂꯣꯏꯅꯕ ꯑꯗ ꯑꯣꯛ 5 10 ꯂꯣꯏꯅꯕꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯑꯣꯛꯁꯤꯒꯤ ꯆꯍꯤ ꯑꯃꯗ ꯄꯨꯂꯞ ꯌꯣꯜꯂꯒ ꯑꯗꯨꯒꯤ ꯄꯩꯁꯥꯁꯤ ꯄꯨꯔꯥ ꯑꯇꯣꯡꯕ ꯑꯣꯏꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯤꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯥꯒꯤ ꯁꯅꯥ ꯂꯤꯛ ꯈꯔ ꯁꯥꯖꯟꯖꯩ ꯑꯗꯩ ꯏꯃꯨꯡꯒꯤ ꯎꯄꯨ ꯑꯗꯩꯗꯤ ꯀꯣꯜ ꯂꯤꯛ ꯑꯗꯩꯗꯤ ꯑꯗꯨꯝꯕ ꯑꯔꯪ ꯑꯔꯥꯛꯁꯤꯡ ꯂꯩꯁꯟꯖꯩ ꯑꯋꯥꯠ ꯑꯄꯥ ꯏꯃꯨꯡꯒꯤ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤꯁꯦ ꯈꯔ ꯂꯩꯔꯒ ꯃꯆꯥ ꯑꯃ ꯄꯣꯛꯑꯦ ꯑꯗꯩꯗ ꯃꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯑꯦ ꯃꯥꯁꯤ ꯑꯗꯨꯒꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤ ꯌꯨ ꯊꯛꯄꯩ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕ ꯑꯗꯨ ꯍꯦꯟꯒꯠꯂꯛꯑꯒ ꯃꯉꯣꯟꯗ ꯅꯩꯕ ꯈꯣꯠꯄꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯃꯔꯝ ꯆꯥꯗ ꯅꯩꯕꯁꯦ ꯑꯗ ꯃꯥꯒꯤ ꯈꯨꯅꯩꯁꯤ kamain tawgeda ngasai kamain tawgeda mai khunai jina sumai taweba akhoigi nupi na chak chabase ma lame na cha thome dana magi na fazana hana thiraga khaitoga thammakanda nupi je chanari neba aina halaktingai da nang cha thomba nangi arembasidi aidi kada chaduiba na haiba aina charga aremba khakpasu natte nangi hana thidoga aidi kona thira chabusibo aduisu nangna hana chagradi aremba kawi ana hekta kawkhairakpa adai chakse charaji chak lame madi nongambadagi yu thonggalakpa thapaingang okki machinja hapakpa mayam jidane waramina chakse charaji na thibajina ne nupajina ne phone je yengaga adom yu je ngaurga phone je yenga madi mangna ai chaningdri na nang cha thoe ha jo haidaba adom haidoiba pung ahum muk se dong ngai doiba adane asma ko na sajar jani dana saba hawraga na ne pulak kaksalak doiba pukham ne kai ne nang na hana ta saba yabra imung jidana adamaina na ta jam chadaba adai mu mana thengna hale adana thengna halakpa jida koi nupi jina ngai basi ware na ne tummaga leijaba je ko koi gi changa ga ne hekta kaim haidabida masam je tap sumai phorga ta chingdaba phang makha je duga kaubga netpaga tawba magi kaubba je koi gi mabukta hanjan kauksalli haiba nani naroi je khangdana ko adai khong thongaga pukta kaubba hanjan haije pukse yam naba nai haiba ko adai di mana ayo na kaptoine ye adai di mu nong mana ne magi marai je maram sung lai tabi sung cha da bi ngata ne ba koi yerum je yerum janing ngasidi hai doine ada yerum janing ngasidi haradi koi yerum je yerum thong ba saning imane na thonge da na nupi je aduga chak cha ju lao na kausala kan da ne nangon da yerum kana na thongo hai marai ture dum marai aw yerum janing hai du di na aina yerum thong ba hai gibra nangon da aidi yerum aput pane aina sage habadi na mo hekta ne kauksan ba adagidi khoi gi mamai mami sira thajan ba da ne makhoji yet oi ani jina thajal e yekta karai da pani ga khangdabi machin ga joi kai bi ma je mamai mami ka je kai bi ko mai tawi hai ba daidi am nonga laga na ma je ma di yerum phut pa chani nge hai ba na khoi gi iron bam tawraga nga jo ma tawraga yerum je mu phut le da na aduga na mu ne nangon da yerum kana na phut lu hai kanana hai ana mu hai ba adaidi ma je nonga laga na yerum je khara amna phut le ye yerum anim na haure ye adu aw apamba je sajana bana adu animak se putho e ye paisa khara tho amina yu sungamina mi u setre ne nangi je aina nangonda khana hawdana ba phudana bana animak tawsalamini ne usetri ni nangi je apamba sajaro gaina haibe mo ongni ne amta charoi ana thok mu uthok toine na tai je am chada ba ko daidi kaino tawraba ma je mana ne ma je kaino jida mayum jida ne irei leite haiba nupi je sai mana ne yu je ngaur da maina maram je sunglai leitana phuba jida ne
moigi thangnabagi yumjingda maje sielagane adum leiba aduga nupajigi leiriba hingonjiju masagi hingon nate maidi lam ambok leitreba mi moi sagai gi ahallamagi hingol ama topna leibada matam khara yum masam sa leige ana maina leiba potneba aduga mapagi hingon sarukte moina ngawai mapana ngausanna yon thokhrabneba aduga mana phubajida mamam saje satlaga moigi sagai gi asom nakan dele hoba sagai gi ne man salije nupa na ha leiba nupa leiba imungdati ma chatteba mai nupai badanam je khangbanina aduna koigi khainaraga leiba moigi ningol sagai du ko khainaraga macha ani ga leiba yum macha am saraga aduda ma je chaktoiba adai amana mu moigi sagai gi mandom cha koigi lukhrabi oiraga leiba macha jinga ko adugi imungda nupa na ha leitaba sida ma je chatpa adumana adai amana manem bok amga mamaugi macha ga leiraga hojiki mauji nupajina army oibe mapanda thabak leikiba haiba yum ahum je le sang sina do maje sida lot labaneba dei lot pa je numi manga ni taruk ni ga lot pa duga maje kaino majina ayuk thabak chat khredana sikanda nupi sina or mana tum hawathinga isdana lona sangaga sa ising je thongam deiba nupi sina thiraga pajan thambiram doiba aduga nupajina saraga thabak chakre hai kansida mamam sa je muksange atamjadi masaje sahi ahum kai mukhak ngairiba sange aduga ne yu thongba khotpa magi oki seba nungba loirame nungdangi sak loire fajana kupiramedana aduga mu tholakpa aduga ngasagi mana leiriba imungduda mu leiro doiba aduju ne mana ne yang wana adai numit mangani tarungji sawba phate ye adai nongmana nangumna thongba sak sa ina sabi doi man bra ana sumang jane haidok khidoi ne ko ada moije inak nakna banina dum di tana ba ko adai di tana ba aduga nongmana dum charaga setnana dum tumina tunggiba nongmana saram da bi yunga halaga dum mayo dum chakhiba dum leiramba sumaina makhan neba man toije do nupijina yong khanare harabo hek aduk thina phura bobok do mamai mi khangdai kauksan ba thinjan ba machamje phoiraga singdhaba tawraba du bau mapam da sungcha chasade haijade ba kaina ba khaina ba ipam da isa pura chatpa haibaje yaraktaba matam da chatpai wani yam ikai jaba nupi leiba ko adai mam pana khara nungai ba mabung pa mam leiba kukan pangan ba chung chana lepa e khoi mam lei jidi haibadabu aigi ibung ipa imai pa yang launa leina chatpai wane ba aduna tabdadi tannai ba ko yang kai khangnai ba da magi phuba khupujina kaina phugya da koi yu thongbai sing sahi ni dana singai baksna kanba ta si manangan ja kan dharak toine ye adai makhwang ja kan chalak toine ko sidai jama je na ba hawi haiba hekta khoi phamung je smai taraga smai long na tumba ya da na ne phugi bagi sumaina sia patum mi haiba yam tina wana khangjaba dai no mamju nu pajna phubada maje koigi pamung jidagi mana hekta pak thajallaga ai halaktangai da tumba nang thongje hangamaga na ne ai halaktara naga thong hanga tummi kai gino nu pa kana sangam mi haiba thongje lolaga tummaga na ne ai halaktangai da nang thong lonjala tum yabra nang yum chi mapura haiba adugi next mai ta masamje taparga ta mamai mi se thajallaga olon thara phubajida ne nasai moigi rek ama phamung duga panana makhak phamung de manak ta phaklang ta ma chanja ne ba ko chai kai khara thangat pagi ko adu je mana hekta ahan bai kaukai ba thugai ba tawbajida rek tu dagi ubak se kairaga smaina tara ga makha da leiba kaira bani no ubak to khara mache tara leitra azong mana masam phoi mai chingda ba du da ubak se yai ra se manangan jekta segai bane ma je doctor daga phot pa chat le hai ba ko adumaina adugumba khopu ka se mana mandom so hai gi du mu lei adai ningon manama moi sagai gi nu pa leita ba hala lei ba du da mu lei adai hanubi ma masa nu pa miram da thabak to lei gi ba imung du da mabok hoi du da mu lei tawraga ne ma jina dum le laga adai mu ma jina mi mung du da lei ra bani na sakti mayum da sanga ga yuk ki ju saro doi ne ba ma je ko adai di mu nungdang gi ju amuk sak se thonga sara ga tholak toi ne ba mi mem du da sak sa ba na te ba ma aduga mi mayum du di yet laga lei ra bani na asa yi mi mayum du gi thabak ingang wai tai ba khot pa di mana tawre dana adu je nu pa jina ure dana ko mana tholak pa khot pa sat pa da adu ju mi gi minai ora ga kai dong na doi no nang ada ha mi gi minai ora nang kai dong doi no lao yam thuna ana ko lao doi ne yemo ko bu ju ko bu ju la oi doi ba mo adai adu da sang ure dana nang hangai sa dana chaluraga nang heta chang pa yabra nang phudharak toiba adai nong ni je muk to min nang pharam ne ye
adai khalaga mo nangna toije ai nangna hanjalak ning matam dekta hanjalak pa yaba chaninga ga hekta satpa amada khara lekthok amada khara lekthok hekta yabai mo ongni ne ai je nam phudabi adumaina kaya kaya je ma je sahi ahum mari ji mayum da yai lai tabida adumaina ne laira ga yamba adum honar abane bako dai mu koigi amuk tang dine ma je phumandana khang basing ngamdana mapam da satpa sani da kitang phaga drana adu satpa ji mana sumai chandok leirame ko khalega mu moigi han gaiduna mama sadi yaukta ba han gaiduna kauba lakpa adu kauba lakpa sida ma je nungai ta dana ne la aba adu di mana sumai chandok leirame adu nu akhoi nu pido chelure ya nu pamga numi tarung ni mangure adu hanjala mayum da leire chandok pi leirame adai mu yam sathi ba पैसा मैम पूरा चक्रे सना का लोई पूरा चक्रे ना हाय अद मैम जना नंगीबु पुनिंगाई सना पैसाबु लेब्रने हाय को अद मायना माजे दे मा हलागा माना दु हाय ना लोई तमनरक्तोइने मु अद नयुम दोदि लेफम लेतमिना हले एने नमाय दुई काय खंगदमिना आइगी जिदल नतना नंगबु कनादबु नंग लेफम पिरक्तोइनो अन हेता हायबा दुसु अद माजे नुपीजे अद मायना तौदना खना दना सुम पालकपजिना ने यु थकपजे हेंजलकपा माजे युजिदको अदे माजुना ने यु थकपजिद हेंजलकपा अदे मागिदि नुपीजिगिदि युजे दुम तोंगदना ओक लोइदना माइ होनबम थोकपा मानाइ तांदना दि होनबा अदा माना नुपीजिना ने युजे माजे सुम थोंनिंगक्त्रेबा माना वाखनजे सुम मथंदा खल्लेबको अदे मोइगी खुनजिदा जुने मोइ इमुंग खक नतेबा नुंगदांग हाइबा जासे अयाम मतमदा खना सैनाबा लाउनाबि मखोनसे अदुम ताएबा अमगी मुक नोमना अमगी मुक लंबी सोरकसे नुपीजे फुरा चटपा कप्पगा चेनबा अदे मोइ गइजे कोइ मौ मयाम सेले ग्रुप का कइ पुनबजिदने अस मोइ अदुगी नुपीदो मपाम चखरे ये अना अमना अम हाइनाने अदे अस मोइ ममौ नुपीदो चखरे ये मसा नुपाना यु था फुबदाना अदे इस अदुई नुपादि नुपीबो कना लइ ngamदोइबा चत्ताबनी अना हाइनाबा अदे मोइ मौदो लाए ये स्माइना ने असेता चेनगा कल्लगने ताना मयाम मांगसे फुबा खामा ngamnadaba khunjigi thौदोकसे माना ममितना उबा अदुमबा कया संगाइ बांगना कनबा कया से मानासु उइबा माजे मथंदा खल्लबा अदे यामबना नुपाजी हाइबा खुनजिगी नुपाजिंगजी मुंग खुदिंगी मोइजे नुपीना यु थोंगेबा मोइगी सतनाबी ओइनाको अदुगा नुपागाजिना अदुना युजे नोंगानबगा दुम थकपजे हौगरनेबा खरा यावबो यावदबे दे ज्वारा मुक सानब चखिनी लावरगा हाइ मुक चखिनी अयुक्से यु थोंगकपा खरा यावरमगा थकचलगा नुपीजना थोंगले हौरनी अदै थबक सुरि मी चेकि युम साबा मिस्त्रीनी जुगालिने अंदि यावरुनी मपांगनदे अमता यावद्रमिना खरानी सुरगा पैसादो थबक सुरबै पैसादो फुरखाव हापगने अदु लोइदिबो मु चादन थक्तन मु लैरानी अदैदि मोइदि युदुगा मारिनबाना युदुदि युमदा लैराबनिना चानबसे मु लैरोदोइनेबा चाना युगा चानबसिददि पैसादो याम चंगिदनाको अदैदि माजना मथंदा खनबको ओ अइना थोंगेबा युजना अइगी इमुंगबुदि पुइ अइ इरनाइ तुंगझल्ली सना साइ मरुप यावी अदुबो अखोइ इसागी इमुंगजु काय युजना अदुगा युजना साइ थोख्रगा खुनजिदगी साइगिबा युजिंजना थौरिबा इमुंग कयागी युमजु स्माइ काइरमगनिको मोइगी नुपीजु युजे थक्चलगा ओटलमगनिको ना माजे यु हाइबा जेमा सुंगनिंगक्त्रेबा सेंगना हारबदा आई इसागी हिंगनबगी लंबी ओयना अखोइबु मसी सुम सुंगगा सुम लैरद्रा अदुदि आइगी इसाजु हयेंग सुमाइना दुम सुंगहौरनी मयुम पालानी सुमाइ दुम तहौरनी आइगी इकुबोक्तुजु सुमाइना दुम तौगी हाय आइगी नुपाजु तौरे इसाजु सुमाइ सुम सुथांग जु तहौदोइनिको हाइबा यु सुंगगा चनबिनेना लमजिगी चनबिनेना यु सुंगगा हिंगुबा अखोइजेना माना याम नुंगाइतबको दैदि माइ नुपाना नोमदि माजे याम थिना फुबजानेदा फुबजिदा एकता माजे नुमिसिदि माजे मचागा मबानिजि दुम चेलबा अमगिदा लेकपा खोटपजु कुइमला अमिना माजु इकाइजराबको अदा चेनबजिदा माना मपामजिदा लैरे मपामजिदा नुम कमाइ तौगेदने मबुंग अनिमक्सि नुपि थिरे ममाम पाजु लै ममाम पाजिना तोंगालम चाइ मबुंग अनिजन तोंगालम चाइबा मोइ मसुनाउ निंगोन म्यामसे लोइ मयुम पाल लोइग्रे अदा माना हाइरेबा अमोइना हाइरेबा अस नंगदि लैबा यानी नहानि खले नयुम पानथोको अगांगसिदि लेहनबा यारोय अखोइगिबो हिंगोन यावदे इबानी यानाबै सि अगांगि मुं पियु हारकनि लैरदि मपागि जो सोमता हिंगोन लैतमिना अगांगजि चालहनगो नने
ꯑꯉꯥꯡꯁꯦ ꯍꯦꯛꯇ ꯅꯝꯗꯅ ꯊꯤꯟꯗꯣꯛꯈꯤꯕꯅꯦꯌꯦ ꯃꯥꯁꯤꯅ ꯍꯦꯛꯇ ꯀꯞꯄꯗ ꯃꯥꯁꯦ ꯂꯣꯏꯌꯦꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯩ ꯂꯩꯅꯤꯡꯗꯦ ꯑꯩ ꯁꯤꯒꯨꯝꯕꯁꯤꯗ ꯂꯩꯅꯤꯡꯗꯦꯅꯅꯦ ꯃꯥꯁꯦ ꯃꯥ ꯂꯝ ꯑꯃꯗ ꯃꯥꯁꯦ ꯀꯞꯄꯒ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯦ ꯑꯗꯩ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯑꯗꯩ ꯃꯕꯨꯡ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯈꯤꯇ ꯄꯤꯌꯨ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯑꯣꯏꯅꯅꯦ ꯅꯤꯉꯣꯜꯁꯤꯗ ꯍꯪꯐꯝ ꯑꯣꯏꯔꯕ ꯃꯥꯁꯦ ꯃꯔꯅꯥꯏ ꯈꯔ ꯄꯥꯏꯔꯛꯏ ꯑꯗꯒꯤꯗꯤ ꯁꯅꯥ ꯀꯩ ꯈꯔ ꯁꯤ ꯃꯉꯛꯇ ꯑꯗꯩ ꯃꯅꯥꯗ ꯍꯥꯏꯕꯁꯤꯗ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯂꯤꯛꯇꯣ ꯑꯝꯇ ꯋꯥꯏꯒꯦ ꯃꯕꯨꯡ ꯑꯃꯅ ꯑꯃꯨꯛ ꯅꯪ ꯁꯅꯥꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯑꯗꯩ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯧꯈꯩꯁꯤꯅꯁꯨ ꯄꯤꯔꯤꯈꯩꯅꯅꯦ ꯐꯩ ꯍꯥꯏꯕ ꯄꯤꯗ꯭ꯔꯒꯅꯅꯦ ꯐꯠꯇꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯃꯗ ꯀꯩꯅꯣ ꯑꯣꯏꯕ ꯆꯠꯂꯦ ꯃꯥꯁꯦ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯑꯣꯖꯥ ꯕꯣꯔꯗꯤꯡꯒꯤ ꯀꯨꯛ ꯑꯣꯏꯕ ꯆꯠꯂꯦꯕꯀꯣ ꯆꯥꯛ ꯊꯣꯡꯕ ꯑꯗꯨ ꯆꯠꯄꯁꯤꯗ ꯃꯥꯁꯦ ꯆꯤꯡꯁꯤꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯖꯔꯦꯕ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯂꯤꯛꯁꯟ ꯈꯝꯖꯟꯅ ꯕꯣꯔꯗꯤꯡꯗꯣ ꯇꯔꯨ ꯇꯅꯥꯟ ꯇꯩꯕ ꯅꯥꯟꯕ ꯑꯗꯩ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯦꯝꯍꯟꯗꯗꯅ ꯑꯃ ꯇꯧꯗꯅ ꯑꯗꯩ ꯂꯦꯝꯃꯒꯁꯨ ꯍꯦꯛꯇ ꯃꯐꯝ ꯆꯥꯅ ꯑꯣꯛꯇ ꯌꯦꯟꯗ ꯉꯥꯅꯨꯗ ꯄꯤꯖꯗꯅ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯁꯤꯗ ꯕꯣꯔꯗꯤꯡꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤꯡ ꯌꯥꯝ ꯃꯥꯁꯤ ꯂꯨꯅ ꯇꯧꯋꯦꯕ ꯃꯥꯗꯤ ꯏꯪꯅ ꯑꯗꯨꯗ ꯂꯩꯖꯔꯦꯗꯅ ꯑꯗꯨꯒ ꯃꯆꯥꯗꯨꯁꯤꯗꯤ ꯃꯥꯅ ꯂꯣꯟꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯦꯛ ꯑꯍꯤꯡ ꯂꯦꯛꯄ ꯅꯤꯉꯣꯟꯗꯣ ꯑꯗꯨꯒꯤꯗ ꯐꯣꯟ ꯇꯧꯔꯒ ꯃꯆꯥꯁꯦ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯅꯩꯌꯦꯕ ꯑꯗꯨꯝ ꯌꯨ ꯊꯛꯏ ꯑꯗꯨ ꯇꯧꯏꯅ ꯃꯆꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯁꯦ ꯑꯗ ꯑꯉꯥꯡꯁꯤꯅ ꯃꯥꯁꯦ ꯏꯃꯥ ꯑꯩ ꯅꯦꯅꯦ ꯍꯣꯏꯗ ꯆꯦꯡ ꯄꯤꯔꯒ ꯑꯩ ꯆꯥꯛ ꯆꯥꯏꯌꯦ ꯕꯕꯥꯅ ꯆꯥꯛ ꯊꯣꯡꯕꯤꯗꯦ ꯅꯪ ꯅꯊꯟꯇ ꯊꯣꯡꯉꯣ ꯍꯥꯏ ꯑꯩꯅ ꯊꯣꯡꯕꯗꯣ ꯏꯃꯥ ꯅꯣꯡꯃꯅ ꯆꯒꯥ ꯄꯨꯡꯀꯥ ꯀꯥꯏꯌꯦ ꯅꯣꯡꯃꯅ ꯏꯃꯥ ꯆꯦꯡ ꯉꯥꯛꯇ ꯅꯣꯡꯃꯅ ꯏꯃꯥ ꯄꯦꯠꯂꯦ ꯄꯦꯠꯂꯦ ꯑꯗꯨ ꯅꯦꯅꯦꯗ ꯆꯦꯡ ꯄꯤꯔꯒ ꯑꯩ ꯆꯥꯛ ꯆꯥꯏꯌꯦꯅ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯃꯥꯁꯦ ꯀꯞꯄꯦꯀꯣ ꯑꯉꯥꯡꯁꯤꯅ ꯃꯃꯥꯁꯦ ꯀꯞꯄꯦ ꯑꯗꯩꯗꯤ ꯃꯄꯥꯒꯤ ꯄꯥꯎꯗꯤ ꯑꯗꯨꯝ ꯍꯪꯉꯦ ꯃꯥꯅ ꯑꯗꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯒꯅꯦ ꯀꯩꯅꯣꯁꯦ ꯃꯥꯅ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯇꯥꯜꯂꯒ ꯃꯆꯥꯁꯦ ꯄꯨꯔꯒ ꯃꯐꯝ ꯆꯥꯅ ꯃꯥꯁꯦ ꯂꯩꯅꯤꯡꯕ ꯑꯗꯩꯗꯤ ꯅꯣꯡꯃꯗꯤ ꯃꯄꯥꯁꯤꯅ ꯃꯣꯏꯁꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯉꯦꯕ ꯃꯥꯅ ꯑꯉꯥꯡꯁꯤꯗ ꯑꯉꯥꯡꯅꯤꯅ ꯃꯃꯥꯁꯦ ꯀꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯃꯥꯅ ꯐꯣꯟ ꯇꯧꯅꯕꯁꯦ ꯇꯥꯈꯤꯕꯅꯦꯕ ꯀꯅꯥꯗ ꯐꯣꯟ ꯇꯧꯔꯤꯅꯣꯅ ꯏꯃꯥꯗ ꯇꯧꯕꯅꯦꯅ ꯍꯥꯏꯔꯒ ꯑꯗ ꯏꯃꯥꯗꯣ ꯕꯣꯔꯗꯤꯡꯗ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯦꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯅꯨꯄꯥꯁꯤꯅ ꯊꯤꯒꯠꯂꯛꯑꯦꯗꯅ ꯕꯣꯔꯗꯤꯡꯁꯦꯀꯣ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯤ ꯃꯁꯥ ꯐꯣꯟ パイデꯦꯕ 마가 ꯂꯩꯃꯤꯟꯅꯕ ꯋꯥꯔꯗꯦꯟ ꯅꯨꯄꯤ ꯑꯃꯗꯩ ꯇꯧꯕꯅꯦꯕ ꯃꯤꯁ ꯑꯃꯗꯩ ꯑꯗꯨꯏꯁꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯐꯣꯟꯁꯦ ꯇꯧꯈꯠꯂꯒ ꯀꯔꯥꯏꯗꯅꯣ ꯀꯩꯅꯣ ꯃꯥꯅ ꯂꯩꯔꯤꯁꯦꯅꯀꯣ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯅꯦ ꯃꯥꯁꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯣꯏ ꯑꯩ ꯈꯥꯏꯅꯕꯅꯤ ꯈꯛ ꯍꯥꯏꯌꯣ ꯑꯇꯩ ꯌꯥꯝ ꯋꯥꯔꯤ ꯂꯤꯔꯨꯅꯨ ꯎꯁꯤꯠꯂꯣꯏ ꯈꯣꯠꯂꯣꯏꯅ ꯃꯣꯏꯒꯤ ꯐꯥꯎꯟꯗꯔꯁꯤꯒꯤ ꯅꯨꯄꯤꯅ ꯑꯇꯩꯗ ꯋꯥꯔꯤ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯂꯤꯔꯨꯅꯨ ꯅꯣꯏ ꯃꯁꯦꯜ ꯂꯩꯃꯤꯟꯅꯕꯗ ꯎꯁꯤꯠꯂꯣꯏꯅ ꯃꯥꯅ ꯀꯌꯥ ꯂꯤꯍꯧꯗ꯭ꯔꯦꯕ ꯋꯥꯔꯤꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯝꯇꯀꯣ ꯑꯗꯨꯒꯗꯤ ꯍꯦꯛꯇ ꯅꯨꯄꯥꯁꯤꯅ ꯑꯁ ꯑꯗꯨ ꯅꯨꯄꯤꯗꯨꯗꯤ ꯅꯨꯄꯥ ꯉꯥꯡꯅꯕꯤꯅꯤ ꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯗꯩ ꯑꯩꯅ ꯐꯥꯔꯒ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯑꯗꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕꯤꯅꯤ ꯄꯩꯁా ꯍꯨꯔꯥꯟꯕꯤꯅꯤ ꯂꯩ ꯌꯥꯗꯗꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯅꯣꯏ ꯂꯩꯃꯤꯟꯅꯕꯗ ꯆꯦꯛꯁꯟꯖꯧ ꯃꯥ ꯂꯩꯔꯗꯤ ꯃꯨꯠꯂꯛꯀꯅꯤ ꯅꯣꯏ ꯆꯣꯞꯄꯛꯀꯅꯤ ꯅꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯆꯦꯛꯁꯟꯖꯧ ꯀꯥꯟꯅ ꯅꯨꯄꯥꯁꯤꯅ ꯍꯦꯛꯇ ꯌꯣꯜꯂꯛꯑꯕ ꯃꯥꯁꯦ ꯑꯗꯩꯗꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯩ ꯂꯥꯛꯑ ꯂꯥꯎꯁꯟꯅꯤ ꯅꯪ ꯑꯩ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯒ ꯋꯥꯁꯨ ꯂꯣꯏꯅꯗꯅ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯗ ꯆꯤꯡꯂꯛꯇꯨꯗ ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯂꯩ ꯌꯥꯕ꯭ꯔꯥ ꯅꯨꯄꯤ ꯅꯍꯥꯟ ꯅꯪꯅ ꯍꯦꯛꯇ ꯉꯥꯡꯕꯒ ꯆꯩꯕꯒ ꯍꯦꯛꯇ ꯇꯧꯔꯛꯑꯕ ꯑꯗꯩꯗꯤ ꯃꯆꯥꯅꯨꯄꯥꯁꯤꯅꯁꯨ ꯏꯃꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩꯅ ꯅꯅꯥꯛꯇ ꯂꯥꯛꯑꯒꯦꯅ ꯁꯤꯗꯅꯦ ꯏꯕꯨꯡꯉꯣ ꯁ꯭ꯀꯨꯜꯁꯤꯗꯒ ꯂꯥꯛꯇꯅꯅꯦ ꯃꯥꯅ ꯂꯥꯎꯁꯟ ꯈꯣꯡꯖꯟ ꯇꯧꯔꯗꯤ ꯃꯤꯒꯤ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗ ꯑꯩ ꯂꯣꯏ ꯆꯣꯞꯄꯅꯤ ꯑꯩꯁꯨ ꯆꯍꯤꯁꯦ ꯂꯣꯏꯗꯣꯔꯦ ꯕꯣꯔꯗꯤꯡꯗꯩ ꯊꯣꯛꯂꯛꯑꯒꯦ ꯅꯪꯁꯨ ꯄꯩꯈꯥꯗꯣ ꯊꯥꯗꯣꯛꯑꯝꯃꯣ ꯑꯗꯨꯒ ꯏꯃꯥ ꯏꯆꯥꯅꯦ ꯅꯄꯨ ꯍꯣꯏꯗ ꯅꯕꯣꯏꯗ ꯂꯩꯔꯁꯤꯅ ꯃꯃꯥ ꯃꯆꯥꯁꯦ ꯍꯥꯏꯅꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯑꯉꯥꯡꯁꯦ ꯅꯣꯡꯃ ꯃꯥꯁꯨ ꯕꯣꯔꯗꯤꯡꯒꯤ ꯂꯣꯏ ꯇꯣꯛꯊꯣꯛꯑꯦ ꯆꯍꯤ ꯂꯣꯏꯔꯒ ꯑꯉꯥꯡꯁꯨ ꯄꯩꯈꯥ ꯊꯥꯗꯣꯛꯑꯝꯃꯦ ꯑꯗꯨꯒ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤꯁꯨ ꯃꯕꯥꯅꯤꯁꯦ ꯊꯦꯡꯅꯔꯒ ꯃꯣꯏ ꯃꯌꯨꯝ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯑꯉꯥꯡꯁꯦ ꯁꯣꯏꯗꯅ ꯄꯨꯈꯤꯅꯤ ꯈꯪꯕꯒꯤ ꯑꯉꯥꯡꯁꯦ ꯂꯣꯠꯂꯦ ꯃꯐꯝ ꯑꯃꯗ ꯈꯔ ꯂꯥꯞꯅ ꯃꯥꯅ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯊꯝꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯀꯩꯅꯣꯁꯤꯅ ꯃꯄꯥꯁꯤꯅꯅꯦ ꯑꯉꯥꯡꯁꯦ ꯀꯣꯏꯊꯤ ꯊꯤꯕ ꯂꯥꯛꯏ ꯃꯣꯏ ꯃꯌꯨꯝꯗꯒ ꯂꯥꯛꯇꯅ ꯈꯠꯅꯕ ꯍꯧꯗꯅ ꯍꯦꯛꯇ ꯑꯉꯥꯡ ꯄꯤꯌꯨ ꯑꯗꯩ ꯃꯥꯅ ꯍꯥꯏꯔꯦ ꯑꯉꯥꯡꯁꯦ ꯃꯥꯡꯍꯜꯂꯣꯏꯁꯤ ꯑꯉꯥꯡꯁꯦ ꯁꯦꯝꯃꯤꯟꯅꯁꯤ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯊꯝꯃꯦ ꯑꯗꯨꯅ ꯅꯪꯅꯁꯨ ꯄꯩꯁꯥꯁꯦ ꯇꯪꯈꯥꯏ ꯑꯃ ꯄꯨꯊꯣꯔꯛꯎ ꯑꯩꯁꯨ ꯄꯨꯊꯣꯔꯛꯀꯦ ꯑꯗꯨꯒ ꯊꯤꯃꯤꯟꯅꯁꯦꯅ ꯑꯩꯗꯤ ꯉꯝꯃꯣꯏ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯊꯤꯗꯣꯏꯕ ꯅꯪꯅ ꯊꯝꯃꯒ ꯑꯩ ꯑꯌꯥꯕ ꯌꯥꯎꯕ꯭ꯔꯥ ꯅꯪꯅ ꯉꯝꯃꯤꯁꯤ ꯉꯝꯃꯦꯅꯦ ꯅꯪꯅ ꯆꯤꯡꯂꯛꯇ ꯈꯔ ꯂꯩ ꯇꯧꯔꯨꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯛꯂꯛ ꯑꯉꯥꯡ ꯍꯨꯔꯥꯜꯂꯦ ꯑꯗꯨꯒ ꯕꯣꯔꯗꯤꯡꯗ ꯊꯣꯡꯗꯣꯛꯑꯒ ꯅꯪ ꯀꯣꯆꯤꯠ ꯑꯁꯤ ꯌꯥꯕ꯭ꯔꯥ ꯑꯅ ꯍꯦꯛꯇ ꯇꯧꯔꯕ ꯑꯗꯩ ꯃꯥꯅ ꯊꯝꯐꯝꯁꯦ ꯈꯪꯍꯟꯗꯕꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯒꯗꯤ ꯃꯥꯅ ꯊꯤꯒꯠꯂꯛꯑꯒꯅꯦ ꯑꯉꯥꯡꯁꯦ ꯂꯩꯐꯝꯁꯦ ꯈꯪꯈ꯭ꯔꯦꯕ ꯑꯗꯨ ꯈꯪꯉꯀꯥꯟꯗ ꯃꯥꯅ ꯆꯠꯂꯒ ꯍꯦꯛꯇ ꯑꯉꯥꯡꯁꯦ ꯂꯧꯔꯨꯕꯅꯦꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯤꯗ ꯊꯝꯕ ꯌꯥꯕ꯭ꯔꯥꯅ ꯃꯆꯥꯁꯦ
ꯃꯥꯅ ꯑꯃꯨꯛ ꯂꯧꯔꯨꯔꯦꯕꯀꯣ ꯑꯗꯨ ꯂꯧꯔ ꯃꯌꯨꯝꯗ ꯑꯃꯨꯛ ꯊꯝꯃꯦ ꯑꯗꯩ ꯊꯝꯀꯥꯟꯗ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄꯪꯆꯦꯟꯗ ꯆꯦꯜꯂꯛꯑꯕ ꯃꯃꯥꯏ ꯃꯅꯥꯛꯁꯨ ꯑꯃꯨꯛ ꯆꯦꯜꯂꯛꯄ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯃꯨꯛ ꯇꯧꯒꯦꯗꯅꯦ ꯑꯉꯥꯡꯁꯤ ꯁꯥꯏꯀꯜ ꯊꯧꯔ ꯊꯧꯔ ꯆꯦꯜꯂꯛꯄꯁꯤꯗ ꯈꯔ ꯆꯥꯎꯈꯠꯂꯛꯑꯦꯕ ꯃꯇꯝꯗꯨꯗꯗꯤ ꯑꯗ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯤꯁꯤꯒꯤꯅꯦ ꯃꯃꯥ ꯃꯄꯥ ꯃꯕꯨꯡꯁꯤꯡꯁꯦ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯂꯥꯛꯀꯅꯨ ꯁꯤꯗ ꯅꯪ ꯂꯥꯛꯐꯝ ꯂꯩꯇꯦ ꯁꯤꯗ ꯂꯩꯐꯝ ꯂꯩꯇꯦ ꯆꯠꯂꯣꯅ ꯑꯗꯨꯝ ꯇꯥꯟꯕ ꯑꯉꯥꯡꯁꯦ ꯑꯉꯥꯡꯁꯤꯅꯅꯦ ꯀꯞꯄꯒ ꯍꯦꯛ ꯆꯠꯈꯤꯕ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯅꯨꯄꯤꯁꯤꯅꯀꯣ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯩ ꯏꯆꯥꯁꯤ ꯌꯣꯛꯑꯒ ꯃꯇꯝ ꯈꯤꯇ ꯂꯩꯖꯒꯦ ꯅꯣꯏꯗ ꯍꯤꯡꯒꯣꯜꯁꯨ ꯑꯩ ꯂꯧꯖꯔꯣꯏ ꯅꯣꯏ ꯆꯦ ꯏꯅꯖꯦꯁꯨ 이나지 ꯃꯇꯝ ꯈꯔꯗꯤ ꯂꯩꯐꯝ ꯄꯤꯕꯤꯌꯨ ꯑꯩ ꯅꯍꯥꯅꯤꯅ ꯕꯔꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯒ ꯑꯗꯨꯝ ꯍꯤꯡꯒꯣꯜ ꯇꯣꯉꯥꯟꯅ ꯂꯩꯖꯒꯦ ꯑꯗꯨꯒ ꯍꯣꯡꯗꯣꯛꯆꯈꯤꯒꯦꯅ ꯍꯥꯏꯕꯁꯤꯗꯅ ꯌꯥꯗꯕ ꯑꯗꯩ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯇꯧꯕꯁꯤꯗ ꯅꯣꯡꯃꯗꯤ ꯃꯣꯏꯅ ꯑꯉꯥꯡꯁꯦ ꯂꯩꯕ ꯌꯥꯔꯣꯏꯅ ꯃꯣꯏꯅ ꯑꯗꯨꯝ ꯐꯨꯔ ꯇꯥꯜꯂꯦꯕ ꯑꯉꯥꯡꯁꯦ ꯁꯦꯟꯗꯟꯅꯒ ꯀꯜꯂꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯥ ꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯃꯆꯥꯒꯤ ꯃꯈꯣꯡ ꯍꯥꯝꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤꯗ ꯁꯨꯝ ꯄꯪꯇꯥ ꯋꯥꯍꯩ ꯑꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯣ ꯏꯁꯥꯗ ꯊꯣꯛꯑꯀꯥꯟꯗ ꯈꯪꯉꯦꯅꯀꯣ ꯑꯗꯩ ꯃꯤꯑꯣꯏꯕꯅ ꯃꯥꯅ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯌꯥꯝ ꯊꯋꯥꯏ ꯆꯥꯛꯄ ꯋꯥꯍꯩ ꯑꯃꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯅꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝꯗꯤ ꯑꯔꯥꯏꯕꯅꯤ ꯃꯥ ꯍꯥꯏꯁꯦ ꯍꯣꯇꯦꯜꯗ ꯆꯥꯔꯨꯔꯁꯨ ꯌꯥꯏ ꯑꯗꯨꯒ ꯇꯨꯝꯐꯝꯁꯤꯗꯤ ꯌꯥꯝ ꯂꯨꯏ ꯑꯌꯨꯛꯗꯥꯡꯒꯤ ꯃꯇꯝꯗꯤ ꯑꯔꯥꯏꯕꯅꯤ ꯇꯨꯝꯐꯝꯁꯤꯗꯤ ꯃꯤꯉꯣꯟꯗ ꯇꯨꯝꯃꯨꯒꯦ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯇꯨꯝꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯏꯑꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯃꯨꯛ ꯅꯨꯄꯥꯁꯤꯅꯅꯦ ꯆꯦꯁꯦ ꯊꯥꯔꯛꯑꯕ ꯑꯗ ꯃꯥꯏ ꯋꯥꯈꯟꯗꯅ ꯅꯨꯄꯥꯁꯦ ꯆꯦ ꯊꯥꯔꯛꯄꯁꯤꯗ ꯃꯣꯏꯅ ꯆꯠꯂꯦ ꯃꯐꯝ ꯑꯃꯗ ꯊꯥꯔꯛꯄꯁꯤꯗ ꯑꯗꯨꯒ 마기 와이제 리나버지다 누빠지나 하이데 야다버기고 하이데 야다면 한잔나저게 이자 레베니나 하락바자네바 아도 한잔나저게 합시다 마야암나주 한절로 누빠도 이마북지 수강에 강다나 한절로 낭 아나 lối hai đây mà pam luôn là hai đây nụ pam những người mình là hai đây đặc biệt coi đại tàu ghé nó là phu bọc tàu đi nó hành lo đặc biệt hai biết mà dù nungai thế đây cái nó vay liba cái đó dù hành lo coi xe cái mà thằng tàu là đi chập chán nó tàu gì có gì biết hoi mà pam đó mà dù lấy bằng nungai tao mình nó có hoi là mà gì cái nó tàu này vậy hành là biết đấy ya đấy vậy đó mà pam đó lấy rồi thì sẽ hiện anh muốn lấy rồi đấy na aduda nupasina kai haige da ko numitu da mana imung mangon se amot lamme ba mana la ku da mana wai je tai da leiba video calling je tawre da na aduga as tu ma koina ban pi da ai nu pi ja lawai lok thok doi ni amot pi ni tu yengu tawri je yengu ga ga mina wai tai bi mon mo lingai du da ko nu pi je ullaga kaino nang na tai to bo ai mang ga da mai nang na video calling ga taw da aduga aina phibam na tai chana ju leiba ju la tabai mo khai lei ngai da nang ana nupi jina hai ba adai mana nupa jina ai di nang khaina ge wa lo channa ge na thangat pani adu na mai kai khang da ba cha sing da man da ju lei re adu ga chahi ani lei ro ga ju la kai lap cha chalam gani karam ba nupa ga loina ram gane ju khang da na ai ne ta lok chan ga dra ne adu di nang di kai da ai di dum to mi lei jai na on da ke sam ju ta ja de do nang di kari gi thangala i ba ai di khaina ge thangat pani na wa lo channa ge na nupi ama thira na adudi nang asaina dum phammingai mya mang do nang khaina ge haiba yada adudi ai di haida yada be dum hanjana ge haibani noina dum lai roi ge haira ani na adum haida yada be haibani na haira ba nupa jina ta adu ngang boga sai boga torga ne nupi ji ga ma ga je mana ai nang to ka chai ai nang thajade adu haga nupi ji ga ma ga je suk lai min na dre ba do mana nupi je adai di mu nupasina dum nupije koidana mai mangdo wai sadana adum taw hedo nangi nupiji khudom kak sijai ba khoi san mari gi khoi mongge ma sija jane nang khudom tam ta piyo na gri tak ba ai paisa khar nang jakhring ai da angang gi free ming jan ba da paisa khar puthagi adum ta singu ge piyo na tak pa jana da majina kai daw bajida satle majina pire ba khudop se nungai ta na ko pire adu wadine madi magi koinari ba nupi ji gi ne khudop se bandop thamaga lesing kon ma koinari ba nupi ji gi mamit semba gi operation taw ba gi thillu bo oiler ma ba paw je phangna ra ba ko nupi se nungai tre ba dai di adum ngawai gi dumaina ne tha sar ga adu ju nai ba je handre ba du phu ba je dum handre nung da ngai ba ja se karam ba khu phu da phu ni ai je ngasi ana numit sigi mazu khange bako admaina adai di maje tha ni mukhak leira maga du di maje la
ꯃꯥ ꯂꯩꯕ ꯉꯝꯗꯗꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩ ꯀꯩꯗꯧꯔꯨꯗꯣꯏꯅꯣꯅ ꯃꯆꯥ ꯄꯨꯔ ꯂꯥꯛꯑꯦꯕꯀꯣ ꯆꯥꯛ ꯄꯨꯔ ꯂꯥꯛꯄꯁꯤꯗ ꯑꯗꯨꯁꯨ ꯋꯥ ꯊꯣꯛꯏ ꯃꯄꯥꯡꯒꯤ ꯃꯤꯅ ꯑꯉꯥꯡ ꯄꯤꯊꯣꯛꯈꯤꯁꯦꯅ ꯑꯗꯩ ꯃꯥꯅ ꯀꯞꯄꯒ ꯍꯥꯏꯖꯩ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯡꯒꯣꯜ ꯑꯃ ꯂꯩꯔꯒ ꯑꯩ ꯌꯨꯝ ꯁꯥꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯅꯣꯏꯗ ꯌꯦꯠꯂꯣꯏ ꯑꯩ ꯃꯇꯝ ꯈꯤꯇꯪꯗꯤ ꯂꯩꯖꯒꯦ ꯅꯣꯏ ꯇꯣꯉꯥꯟ ꯆꯥꯎꯔꯁꯨ ꯆꯥꯒꯦꯅ ꯑꯗ ꯇꯣꯉꯥꯟ ꯆꯥꯐꯝ ꯆꯥꯛꯁꯪꯐꯧ ꯂꯩꯇꯦ ꯑꯗꯩ ꯅꯪꯒꯤ ꯑꯃ ꯇꯣꯉꯥꯟꯅ ꯁꯥꯈ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯁꯥꯔꯤ ꯃꯐꯝꯗꯣ ꯑꯣꯏꯒꯦ ꯍꯥꯏꯔꯛꯀꯅꯤꯅ ꯃꯥꯁꯦ ꯃꯃꯥ ꯃꯄꯥꯒ ꯄꯨꯜꯂꯦꯗꯅꯀꯣ ꯃꯇꯝꯗꯨꯗ ꯃꯧꯒꯁꯨ ꯄꯨꯜꯂꯦꯕ ꯃꯣꯏꯁꯦ ꯑꯗꯨꯏꯗꯤꯅꯦ ꯉꯥꯡꯕꯁꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤꯅꯀꯣ ꯂꯦꯝꯊꯥꯛ ꯊꯥꯛꯑꯦ ꯅꯤꯉꯣꯜ ꯍꯜꯂꯛꯄꯤ ꯊꯥꯛꯑꯦ ꯑꯗꯨ ꯇꯧꯔꯦꯅ ꯑꯗꯨꯝ ꯉꯥꯡꯕ ꯃꯅꯥꯎꯄꯥꯁꯤꯡꯁꯤꯅꯁꯨ ꯅꯪ ꯃꯧꯄꯥꯁꯤꯡꯗꯣ ꯑꯗꯨꯅꯁꯨ ꯅꯪ ꯀꯩꯗꯧꯉꯩ ꯆꯠꯇꯣꯏꯅꯣ ꯑꯗꯨꯝ ꯉꯥꯡꯕ ꯑꯗꯩ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯆꯠꯄꯁꯦ ꯆꯦꯟ ꯆꯣꯡꯕ ꯑꯉꯥꯡꯅꯤꯅ ꯁꯥꯟꯅꯕꯁꯦ ꯁꯤꯐꯧꯗ ꯅꯪꯅ ꯆꯠꯃꯟꯗꯅ ꯏꯃꯨꯡꯁꯦ ꯀꯨꯠꯂꯦ ꯍꯥꯏꯕ ꯑꯗꯩ ꯑꯃꯨꯛ ꯑꯉꯥꯡꯁꯤꯅ ꯆꯥꯛ ꯆꯥꯔꯦꯗꯅ ꯆꯔꯥ ꯋꯥꯜꯂꯦꯗꯅ ꯑꯁ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯃꯟꯈ꯭ꯔꯦ ꯍꯦꯛꯇ ꯍꯥꯏꯕ ꯑꯗꯩꯗꯤ ꯃꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯗꯩ ꯅꯣꯏꯅ ꯃꯥ ꯆꯠꯂꯦ ꯊꯥꯛ ꯂꯩꯔꯦ ꯉꯝꯄꯣꯟꯇꯦ ꯁꯨꯝꯃꯅ ꯃꯥꯁꯨ ꯐꯤ ꯁꯥꯏ ꯀꯟꯅ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯊꯣꯛꯏ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕ ꯈꯣꯠꯄ ꯄꯨꯊꯣꯛꯏ ꯑꯗꯨ ꯄꯨꯊꯣꯛꯅ ꯃꯅꯥꯁꯨ ꯊꯥꯗꯕ ꯇꯣꯉꯥꯟꯁꯨ ꯆꯥꯖꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯃꯄꯥꯝꯁꯤꯗ ꯇꯧꯔꯤꯁꯦꯀꯣ ꯍꯦꯛ ꯃꯥ ꯄꯣꯛꯏꯕ ꯃꯃꯥ ꯃꯄꯥꯁꯤꯃꯛꯅꯕꯨ ꯍꯦꯛ ꯂꯩꯍꯟꯅꯤꯡꯗꯕ ꯏꯃꯥ ꯅꯪꯁꯤꯕꯨ ꯑꯩꯁꯦ ꯀꯩꯗꯧꯕꯩ ꯄꯣꯛꯄꯤꯔꯝꯃꯤꯅꯣꯅ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯧꯖꯕ ꯑꯗꯩꯗꯤ ꯌꯥꯅꯕ ꯐꯨꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯅꯪ ꯊꯣꯛꯄ ꯂꯩꯌꯨ ꯍꯥꯏꯕ ꯃꯃꯥ ꯃꯄꯥ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯝꯕ ꯑꯣꯏꯕꯀꯣ ꯃꯥꯒꯤꯁꯦ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥ ꯃꯁꯥꯁꯦ ꯍꯥꯏꯔꯤꯕ ꯈꯨꯟꯗꯨꯗ ꯌꯨ ꯁꯨꯡꯉꯒ ꯍꯤꯡꯉꯤꯕ ꯈꯨꯜꯗꯨꯗꯗꯤ ꯑꯩ ꯂꯩꯔꯔꯣꯏ ꯑꯩ ꯌꯨ ꯁꯨꯡꯉꯔꯣꯏ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯍꯣꯡꯉꯒꯦ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯀꯥꯏꯕ ꯑꯗꯣ ꯃꯤ ꯏꯃꯨꯡꯁꯨ ꯀꯥꯏꯍꯟꯕ ꯁꯤꯒꯨꯝꯕ ꯅꯤꯁꯥꯁꯤꯕꯨ ꯑꯩ ꯁꯨꯡꯉꯒ ꯍꯤꯡꯕ ꯍꯧꯅꯗꯦꯅ ꯃꯥꯗꯤ ꯃꯆꯥꯁꯦ ꯄꯨꯔꯛꯑꯒ ꯈꯣꯡ ꯊꯥꯡꯗꯣꯔꯛꯈ꯭ꯔꯕꯅꯦꯕ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗ ꯂꯩꯔꯒꯗꯤ ꯃꯆꯥꯁꯨ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯐꯥꯎ ꯌꯨ ꯊꯣꯡꯉꯅꯤꯅ ꯑꯗꯨꯅ ꯃꯆꯥꯗꯨꯗꯗꯤ ꯇꯣꯉꯥꯟꯕ ꯊꯕꯛ ꯑꯃ ꯌꯨꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯒꯦꯅ ꯃꯥ ꯂꯥꯞꯊꯣꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯃꯛꯁꯦ ꯃꯥꯁꯦ ꯂꯩꯐꯝ ꯆꯥꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯃꯥꯅ ꯑꯃꯨꯛ ꯉꯥꯡꯅꯤ ꯃꯄꯥꯅ ꯑꯃꯨꯛ ꯉꯥꯡꯅꯤ ꯑꯉꯥꯡꯅꯤꯅ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯀ꯭ꯂꯥꯁꯇꯤ 7 ꯀꯥꯁꯜꯂꯛꯑꯦ ꯑꯗꯣ ꯑꯉꯥꯡꯗꯨꯅ ꯀꯩꯗꯧꯔꯨꯔꯦꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝ ꯍꯦꯛ パイꯔꯁꯨ ꯉꯥꯡꯕ ꯃꯣꯏꯒꯤ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯨꯕꯩꯁꯨ ꯉꯥꯡꯕ ꯑꯗꯩ ꯃꯧ ꯃꯆꯥꯈꯩꯗꯨꯅ ꯇꯧꯔꯒꯅ ꯑꯗꯨꯝ ꯌꯥꯕ ꯃꯣꯏ ꯁꯥꯟꯅꯃꯤꯟꯅꯕꯁꯤꯗꯅꯦ ꯃꯧ ꯃꯆꯥꯗꯤ ꯀꯞꯄ ꯌꯥꯗꯦꯕ ꯃꯥꯒ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯕꯗ ꯅꯪꯅ ꯐꯨꯏꯔꯥꯅ ꯑꯃꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂ ꯐꯨꯅꯤ ꯌꯥꯝ ꯊꯤꯅ ꯃꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯃꯛ ꯍꯤꯡꯉꯤꯉꯩꯁꯤꯗꯐꯧ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨ ꯏꯃꯥ ꯏꯄꯥꯁꯦ ꯁꯤꯈ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯥꯅ ꯑꯩꯅ ꯉꯍꯥꯟ ꯂꯥꯎꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯝꯁꯤꯅ ꯁꯥꯕ ꯂꯣꯏꯔꯗꯤ ꯑꯅ ꯑꯗꯩ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯦ ꯆꯥꯎꯔꯛꯑꯒꯅ ꯆꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯌꯨꯝ ꯁꯥꯔ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯕꯗꯨꯗꯅꯦ 마지 폰 tawre 마지 la ine ko habdi aido sumana home je matang khalega ngang chawra ga nai bisang sa talaga yum masam sa leijaba yagadra na e be makari yadani adu nungai tana leiba hona de nangi hek poi bai mai pana ne nangi yum machet ama sabam lam pidra june law leyo law saraga matang khara bisang sa ta lo aduga yum sajau macha ama aduga dum leijawona aina haeba si yengo 마주 와리제 따바다기 라이네바 아도 마나 한다기 자히 좀 당강 자히 망다나바 베카 타도 할라게 아도 마기 용감 농감 마폿 마사이 로인 뿌라가 마제 락서라게나 아이기 산티 오이나 레이밤 tumpham sabam 산티 오이나 미나 와 자가자가 ngang 아도금바 마팜 마땅 bulai thabak subagi awabadi aingonda kaisu nate haireba mina lehening boy lehening da boy tawbudo mangonda tasengna nungai treba mama macha je moide yet pa haibadu oiredana adai mangon sidana hojikse mama sina ju maugaina ju nayum palo nupa nupi sigi bam lei nupi khaina gi bam lei palo nayum palo na tak tak pine koigi nacha gi damak hingu ko na haibi bami se amta yaudaba aduna hojikse ma ju yam nungai tana lei aduna ainazu sugumba mayamje aigi punsisida sugumba thabakse tawrubadagi wabadagi warba sugumba nupi jingje mayam thengnabadagi neba aina khanga kanda o sugumba je mayama matamgi matungin hek chawkhala ingai ju hengalaktoy neba adoidi na ainazu lahoriba khongthang je sidai neba ado hek magi nupa sina yengune phatribagi changdo yengune yerum du thongam magana aput bachage haibani haiba phutlagana ahoba sage
haibane haiba animak tawragana usitrira haiba karino ba adubo kari adai phuri dubo yang kausandana migi mabung mana khang dagai dai makhut ani dana yelo mairom thadana mi tumjari dubo ayuk nungdin numi chupama sing mayam do yangaga yu thongo bai tumjari banu pidu masam do hekta sumai chingda hekta phudat pa yango ba karino ba adubo chumnagi nang thabak suning de dai tummaga dalai yahau thengi duk thangmai kat ni khangde haibada imai pa seba tawning de hada khubang khonam thau mai ma puroi bong moina yai adu natraga thakchan cha sallaga nupi da sumaina naira iba matamje khoigi idau event dau gi hangtak tagi ni ko sije yam kuire nupi gaina khanga ije khanga imung kaidra dina ahal loirakpa matam ngaira ga isa chawrkpa ngaira loi leina bane ba sida siba ju yaure wakhan ngau ge ba ju yaure ado adugi khoing du dadi hing ba hongna de haiba adu yam thina nungai te adugi ko phu lak phu nupi da ngamme mata gum mai phu ba adu dine phajan nungai na ga hai ningak te ko khoigi kari ba khoigi ngang bada ama hai dai ne si bada mai cha roi da ba he sigai jan ma pa pi ado adugi khongang du da ngang ning e ba adugi ko phu lak phu du di aduna adugumba mayam je maram cha de adumaina phu bada ne adumaina nisana kano tawrakanda ne adugi khopu khunai do nupi gaina nungdang asigina kari nungdangina hayengina kari nungdang kai tarakpana adumain chung khangga da bana te ko hojik sida adugumba nisada mathong khangdraba nupa ga gi nupi oiriba noine sum lairanu nasa ga du putho thok lo kai sum ta nate ko sum laigadam nate adu khopu kaino adu da khopu adu din mai nupi moi bagi nungsiba yaw nate yam nungai te si hojik lai jini lam jida yangu kaino tawrakanda yu jina maruina yu jine ba sijina ribani saje kai hele ba sidai jida sigi nupa jina si charoga sigi awaba ni sa chaina di kanana khangi nupi na khangi ba adu hojik sida yangu wari myam je taru bada macha gi wari dana ba je mula ine ba si wari na te hingni ba hojik hingni ba mi amagi mama macha gi wari ne ba aduna yu thongi ba lam jing jida aina juli sang sitna mayam thengna re yu thongi ba lam jing ji crime je nupi je mi phu chak phu thina phu ba sigi crime ama ai sana thengna re ba ko ado hai ba na khoi kharagi di khoi jida nupi ga jina yu thingji yu jida thinga di hai ba khul khara jida sungi ba yu jing je yu sungda ba mi ju mayam hingnai ba ko ado yu je sungda ga de khoi di kai na hingni har ga di su yu sungda ba lam ga jidi yu sungda ba imung yu yon da ba imung ga jidi kamai hingni ko duna hai ba ayambana su nupi na thonge ba nupi masana thongi mai nupa yu da lai chui masada miyon minai khange masibu summi bra aduna yu thongbiri ba nupi jing na ne na khoi gi imung ju kai ba madudagi khun khara du dai chai thorok pa yu na manipur puna maki nupa ju manghalak pa mai nupi ju nai ba imung kaya ju kai rak pa akhoi je yu thong ba yu sung ba ju summi bra am tang di khandamina ji ko an be wari chai sila loi sanjage ko aduga ani subai wari jina ne khoi gi yamna na tai chadaba kaino je lei ba mapam chatpada thengna halakpa gi bu loksan da ba lei ba sibu na tai chari bra hekta ba khoidau ga ju chawgatra ba mitop suna ta ba ado hari ba ibm asi maji kamai tawge da ne masaji oja ni ko lai su ju hairini lai sari ngai da ka yamna izzat laina gas laina moji ke bar nan ba lujaba firon makta se le tanan se saba toga nungai ne yai phana hauri ba imung amak ki macha ne ba ko maya yorab nungai jadana ko adagi lai kai ja thabal lam songe lila ma tawre adai isai im tawre lampakta lai rau ba thoi aju moina kera thorpa ji yeng nai ne ba yang gas laina lai jaba lai sayun sa lai tra mayam lai kai dam yeng na ba to adu ne ba man oi ri se ko angang ju tuisan taw jari ni school oja ju oi ni man school oja oi bai sari se la ga thorpa ji yeng na ri ni ada school da ju khoi mes te phajai na adu mai na man school lam khak pui ba school lam khak pu ba ji da ne khoi gi ma je khara lap na pui ma gi school je khara lap na da warden oi ra ga ma je school du lei re ba ko adu lei ba dai di kamai tau ge hab da koi angang thin ba lak pa matai magi macha thin ba lak pa nupa ama khakna ma je pa ma ga ma je koi chang e koi chen na re koi tan na re adai di hai hal le angang gai da adai phone ba pi na tak hal le adama na pi de adai moi gi
ꯃꯊꯛꯁꯤꯗꯅ ꯁ꯭ꯀꯨꯜꯁꯦ ꯃꯊꯛ ꯃꯈꯥꯅꯤ ꯃꯊꯛꯁꯤꯗ ꯃꯣꯏꯒꯤ ꯇꯨꯝꯐꯝ ꯈꯣꯠꯐꯝ ꯂꯩꯕꯁꯦ ꯅꯨꯡꯗꯥꯡꯁꯤꯗ ꯃꯈꯥꯁꯤꯗ ꯊꯣꯡꯅꯥꯎ ꯃꯄꯥꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕ 3-4ꯒ ꯃꯣꯏ ꯂꯩꯁꯟꯗꯣꯏꯅꯤ ꯑꯍꯤꯡ ꯊꯦꯡꯉꯐꯥꯎꯕꯀꯣ ꯃꯥ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯕꯗꯣ ꯑꯗꯩꯗꯤ ꯑꯉꯥꯡ ꯃꯣꯏꯒꯤ ꯃꯇꯩ ꯃꯩ ꯃꯆꯥꯗꯨꯅꯅꯦ ꯃꯤꯁꯀꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯦꯁꯦ ꯃꯤꯁ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯤꯔꯛꯄ ꯃꯥꯗꯤ ꯑꯉꯥꯡꯗꯨꯅ ꯂꯩꯔꯛꯏꯃꯦꯅ ꯊꯦꯡꯀ꯭ꯌꯨꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯩ ꯃꯤꯁ ꯅꯪꯗꯤ ꯁꯤꯗ ꯂꯩꯕꯅꯤꯅ ꯕꯣꯔꯗꯤꯡꯗ ꯂꯩꯕꯅꯤꯅ ꯏꯟꯖꯥꯡꯁꯨ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯌꯦꯟ ꯊꯣꯡꯉꯦ ꯄꯣꯔꯛꯑꯦ ꯍꯥꯏꯔ ꯍꯦꯛ ꯄꯤꯕ ꯁꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯗꯤ ꯀꯣꯟꯅꯪꯗꯗꯤ ꯃꯤꯁ ꯅꯪꯁꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯅꯨꯡꯁꯤꯌꯦ ꯃꯤꯁ ꯅꯪꯒꯤ ꯅꯝꯕꯔ ꯂꯧꯔꯛꯑꯣꯌꯦ ꯃꯤꯁ ꯑꯝꯇ ꯄꯤꯌꯣ ꯅꯝꯕꯔ ꯄꯤꯌꯣꯅ ꯑꯗꯩꯗꯤ ꯒꯤꯔꯤꯒꯤ ꯇꯥꯛꯑꯕ ꯑꯗꯩ ꯃꯤꯁꯇꯨꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯅꯣꯏ ꯀꯀꯥꯗ ꯍꯥꯏꯌꯣ ꯃꯤꯁꯀꯤꯗꯤ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯦꯅ ꯍꯥꯏꯌꯣꯅ ꯍꯥꯏꯈ꯭ꯔꯦꯕ ꯑꯉꯥꯡꯁꯤꯗ ꯑꯗꯩꯗꯤ ꯃꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯅꯦ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯗ ꯑꯃꯨꯛ ꯃꯤꯁ ꯑꯩꯈꯣꯏ ꯃꯥꯅ ꯃꯤꯁꯀꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯛꯑꯣꯌꯦ ꯃꯤꯁꯇ ꯑꯩꯒꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯁꯣꯟꯕꯒꯤ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏ ꯑꯗ ꯑꯉꯥꯡ ꯈꯔ ꯆꯥꯎꯕ ꯑꯃ ꯊꯥꯖꯤꯜꯂꯒ ꯅꯝꯕꯔꯁꯨ ꯂꯧꯍꯟꯈ꯭ꯔꯦꯕ ꯄꯦꯔꯦꯟꯁꯅ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯔꯛꯏꯃꯤꯅ ꯋꯥꯔꯗꯦꯟꯅꯤꯅ ꯄꯤꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯐꯣꯟꯁꯦ ꯍꯦꯛ ꯂꯧꯈꯤꯕꯗꯩꯗꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯛꯑꯦ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯃꯉꯣꯟꯁꯤꯗ ꯑꯗꯨꯝ ꯑꯩ ꯅꯪ ꯅꯨꯡꯁꯤꯕ ꯅꯪ ꯉꯥꯎꯔꯦ ꯑꯝꯇꯗꯤ ꯌꯥꯕꯤꯌꯨ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯑꯩꯅ ꯅꯣꯏꯒꯤ ꯁ꯭ꯀꯨꯜ ꯃꯈꯥꯁꯤꯗ ꯉꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯦ ꯑꯝꯇꯪꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ ꯑꯩꯁꯦ ꯉꯥꯎꯆꯠꯅꯔꯦ ꯅꯪ ꯎꯔꯨꯕꯗꯒꯤ ꯃꯤꯁ ꯑꯗꯨ ꯑꯗꯥꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯦ ꯐꯣꯟ ꯇꯧꯁꯜꯂꯛꯑꯦ ꯑꯃ ꯇꯧꯁꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯅ ꯅꯣꯡꯃꯗꯤ ꯃꯣꯏꯒꯤ ꯃꯇꯩ ꯃꯩ ꯃꯆꯥꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯑꯗꯨꯅ ꯍꯥꯏꯔꯦꯕ ꯃꯤꯁ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯅꯪꯗ ꯍꯪꯂꯩ ꯅꯣꯏ ꯃꯤꯁꯇꯣ ꯑꯗꯨ ꯑꯗꯥ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯛꯄ꯭ꯔꯥ ꯑꯗꯨꯝ ꯍꯪꯂꯩ ꯃꯤꯁ ꯑꯅ ꯍꯥꯏꯔꯕ ꯑꯗꯨ ꯉꯍꯥꯟꯈꯩ ꯑꯩꯅ ꯄꯨꯔꯛꯏꯕ ꯑꯆꯥꯄꯣꯠ ꯏꯟꯖꯥꯡꯗꯣ ꯑꯩꯈꯣꯏ ꯀꯀꯥꯅ ꯂꯣꯏ ꯄꯤꯔꯛꯄꯅꯦ ꯑꯩꯅ ꯅꯠꯇꯦ ꯍꯥꯏꯔꯝꯃꯕꯀꯣ ꯑꯉꯥꯡꯁꯤꯅ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯁꯨ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯕ ꯂꯩꯀꯥꯏꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯥꯅꯁꯨ ꯑꯁ ꯅꯨꯡꯉꯥꯏꯇꯦꯉꯣ ꯑꯩꯈꯣꯏꯗꯒ ꯂꯥꯛꯑ ꯍꯥꯏꯉꯣ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯅꯪꯇꯗꯤ ꯌꯥꯕꯤꯌꯨꯗꯅ ꯑꯁ ꯑꯩꯗꯤ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯑꯗꯨꯏꯁꯨ ꯏꯆꯝ ꯆꯝꯅ ꯑꯣꯏꯁꯨ ꯋꯥꯔꯤ ꯁꯥꯟꯅꯧ ꯈꯣꯠꯅꯧꯅ ꯍꯥꯏꯕꯁꯦ ꯐꯣꯟ ꯑꯝꯇ ꯄꯥꯏꯕꯤꯌꯨ ꯉꯥꯎꯆꯠꯅꯗꯣꯔꯦ ꯃꯥꯁꯦꯅ ꯍꯥꯏꯔꯕ ꯑꯗ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯅ ꯐꯣꯟꯁꯦ ꯄꯥꯏꯕꯤꯔꯦꯕꯀꯣ ꯑꯗꯩꯗꯤ ꯐꯣꯟꯁꯦ ꯄꯥꯏꯕꯤꯕꯁꯤꯗꯩꯗꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯦ ꯑꯩꯗꯤ ꯑꯔꯦꯞꯄ ꯂꯩꯔꯦ ꯈꯣꯠꯂꯦ ꯅꯪꯑꯅ ꯏꯆꯝ ꯆꯝꯅ ꯑꯣꯏꯁꯨ ꯁꯥꯟꯅꯁꯤ ꯑꯗꯣ ꯑꯩꯁꯦ ꯁꯣꯏꯗꯅ ꯃꯥꯡꯍꯧꯔꯅꯤ ꯃꯇꯝ ꯈꯔꯗꯪꯗꯤ ꯅꯪꯅ ꯑꯩꯁꯦ ꯂꯝꯖꯤꯡꯕꯤꯔꯝꯃꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯣꯠꯂꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯐꯍꯟꯕꯤꯔꯝꯃꯣꯅ ꯃꯥꯁꯨꯅ ꯑꯗꯨꯝ ꯍꯥꯏꯔꯦꯕ ꯑꯗꯩ ꯑꯗꯨꯝ ꯃꯤꯁ ꯍꯧꯒꯠꯂꯕꯣ ꯃꯤꯁ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯍꯧꯗꯣꯔꯕꯣ ꯃꯦꯁꯦꯖ ꯊꯥꯔꯦ ꯍꯣꯏ ꯑꯩ ꯍꯧꯔꯦꯅ ꯑꯗꯩ ꯃꯤꯁ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣꯅ ꯍꯣꯏ ꯑꯅ ꯇꯧꯔꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥ ꯌꯥꯒꯗ꯭ꯔꯣꯅ ꯃꯤꯅꯤꯠ 2 ꯍꯦꯛ ꯁꯥꯕꯤꯕ ꯑꯩ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯔꯦ ꯂꯟꯁ ꯇꯥꯏꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯑꯃꯨꯛ ꯍꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯉꯥꯡ ꯈꯒ ꯁꯨꯝ ꯁꯥꯟꯅꯔꯦꯕꯀꯣ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏ ꯑꯩꯒꯤꯗꯤ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯁꯦ ꯋꯥꯏꯇꯤꯡ ꯂꯩꯕꯁꯨ ꯌꯥꯗꯦ ꯑꯣꯟꯂꯥꯏꯟ ꯂꯩꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯅꯪ ꯐꯣꯟ ꯇꯣꯏꯅ ꯇꯧꯁꯜꯂꯛꯀꯅꯨ ꯃꯦꯁꯦꯖ ꯀꯩ ꯊꯥꯖꯤꯜꯂꯛꯀꯅꯨ ꯑꯃ ꯇꯧꯒꯅꯣꯅꯅꯦ ꯃꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯖꯩꯕ ꯃꯁꯥꯒꯤ ꯑꯔꯦꯞꯄ ꯀꯨꯏꯅ ꯂꯩꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨ ꯅꯣꯡꯃ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯔꯦꯕ ꯑꯗꯨꯗꯩꯗ ꯅꯨꯄꯥꯁꯤꯅꯅꯦ ꯃꯤꯁꯁꯦ ꯃꯥꯏ ꯃꯌꯨꯝꯗ ꯁꯨꯇꯤꯒꯤ ꯍꯟꯅꯗꯣꯏꯕ ꯑꯗꯨ ꯊꯣꯛꯂꯛꯄꯁꯤꯗ ꯃꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯀꯥꯔꯗ ꯉꯥꯏꯔꯝꯃꯦꯕꯀꯣ ꯃꯤꯁ ꯑꯩꯈꯣꯏ ꯊꯤꯟꯒꯦ ꯃꯣꯏ ꯄꯥꯔꯀꯤꯡꯐꯥꯎ ꯑꯩꯈꯣꯏ ꯊꯤꯟꯒꯦ ꯍꯥꯏꯔꯦꯕ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯂꯥꯏꯟꯗ ꯆꯠꯈ꯭ꯔꯒꯦ ꯃꯤꯁ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯊꯤꯟꯒꯦꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯅ ꯕꯦꯛ ꯅꯨꯡ ꯄꯥꯏꯗꯅ ꯇꯧꯔ ꯍꯥꯞꯀꯠꯂꯒ ꯄꯨꯔꯦ ꯑꯗꯨꯒꯗꯤ ꯃꯣꯏꯁꯤꯅ ꯁꯣꯝꯗꯅ ꯂꯝꯕꯤꯁꯦ ꯁꯝꯕꯅꯤ ꯍꯥꯏꯔꯒ ꯄꯥꯠꯂꯣꯝꯒꯤ ꯂꯝꯕꯤ ꯑꯃꯗ ꯁꯨꯝ ꯊꯧꯔꯕ ꯀꯩꯅꯣ ꯅꯣꯏꯁꯤ ꯁꯨꯛꯌꯧ ꯌꯧꯗꯦꯅꯥꯅ ꯍꯥꯏꯔꯒ ꯃꯤꯁꯁꯤꯅ ꯁꯝꯕꯅꯤ ꯌꯧꯗꯣꯔꯦ ꯍꯥꯏꯔ ꯁꯨꯝ ꯊꯧꯔꯕ ꯑꯗꯣ ꯑꯁ ꯃꯥꯁꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯒꯥꯔꯤ ꯈꯨꯊꯧꯁꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯑꯝꯇ ꯆꯨꯝꯅ ꯊꯧ ꯑꯝꯇ ꯇꯥꯍꯜꯂꯣ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯕꯖꯥꯔ ꯌꯧꯔꯒ ꯑꯃꯨꯛ ꯑꯩꯁꯦ ꯅꯣꯏꯒꯤ ꯃꯣꯏꯅ ꯑꯃꯨꯛ ꯊꯤꯟꯗꯣꯛꯏꯁꯤꯅꯅꯦ ꯍꯥꯏꯕ ꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯃꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯔꯁꯨ ꯕꯤꯁꯦꯝꯄꯨꯔ ꯍꯥꯏꯔꯁꯨ ꯕꯤꯁꯦꯝꯄꯨꯔꯒꯤ ꯃꯅꯨꯡ ꯆꯪꯕ ꯂꯝ ꯑꯣꯏꯗꯣꯏꯅꯦꯕ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯐꯧ ꯊꯣꯛꯂꯛꯇꯣꯏꯕ ꯃꯤꯁꯁꯤꯅ ꯑꯃꯨꯛ ꯕꯤꯁꯦꯝꯄꯨꯔ ꯕꯖꯥꯔꯗꯩ ꯕꯖꯥꯔꯐꯧꯒꯤ ꯑꯣꯇꯣ ꯒꯥꯔꯤ ꯑꯃꯨꯛ ꯇꯣꯡꯗꯣꯏꯕ ꯕꯖꯥꯔꯗꯒꯤ ꯃꯤꯁꯇꯨꯒꯤ ꯂꯝꯗꯨꯐꯥꯎ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯑꯗ ꯃꯣꯏꯅ ꯃꯤꯁ ꯑꯗꯨꯝ ꯅꯣꯏꯔꯣꯝꯒꯤ ꯇꯥꯕ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯧꯔꯒꯦ ꯐꯥꯎꯔ ꯑꯗꯨꯝ ꯇꯥꯏꯌꯦꯅ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯕ ꯃꯣꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯧꯔꯒꯅꯦ ꯑꯁ ꯃꯤꯁ ꯑꯁꯤꯗ ꯀꯩꯅꯣꯝꯇꯗꯤ ꯆꯥꯔꯨꯈꯤꯁꯤ ꯈꯥꯝꯃꯅꯨ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯀꯨꯝꯃꯣꯏ ꯍꯥꯏ ꯃꯤꯁ ꯀꯩꯅꯣꯝꯇꯗꯤ ꯆꯥꯔꯨꯈꯤꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯛ ꯁꯥꯡꯅ ꯂꯥꯛꯃꯤꯟꯅꯔꯒꯅ ꯑꯃꯨꯛ ꯍꯥꯏꯔꯕ ꯆꯠꯂꯦ ꯑꯗꯨꯒꯗꯤ ꯆꯪꯉꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝꯅꯤ ꯑꯍꯜ ꯏꯅꯦꯝꯒꯤ ꯄꯣꯠꯐꯝꯅꯤ ꯃꯤꯁ ꯃꯅꯨꯡꯗ ꯕꯣꯔꯥ ꯀꯩ ꯆꯥꯐꯝ ꯂꯩ ꯍꯥꯏꯔ ꯄꯨꯁꯜꯂꯕ ꯑꯗꯨꯒꯗꯤ ꯄꯣꯠꯐꯝ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯨꯝ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯗꯩ ꯃꯤꯁ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯁꯤꯒꯤ ꯃꯃꯥꯏ ꯑꯝꯇꯗꯤ ꯉꯥꯛꯄꯤꯌꯨ ꯏꯃꯥꯟꯅꯕꯁꯤꯅ ꯃꯤꯁ ꯌꯥꯝ ꯅꯨꯡꯁꯤ
ngasi di chelaji kholaji mana me mamai ngakpi kholon moi mamana bagai ji yauna haijale nu pasna jo haire asmis ai mai chophan biganu mana bagai jina ai je soidana kaino tawrani mis ai chophan biganu du kaptana ta haijare ai dinga moi ai are palai kai di wano ai yaro ina mis nam hai adai mu moi gi nu paji ne mamjalak e bako nupi ji kape mamjalak pasda do nu paji gi mandom sa makura ka silai ado mis nang mamai nga o khoi bungo gi yam pam jarure khoi chajina do mis nang hek lauda di ma jang au sana borom do sakhi dore mis nang yabiro moi ju ang ta aba adu tak padai di adum chen ba hai badu oi khare bako namdana nungai ta dana ma jo phare ai je nuksi dana mana tai mane irai baki ne na yengu masagi nuksi nabjab ju lairi ba aduga phajana ju koina driba sum koi ju koina ju nataba nong to na ba ju nataba aduga yengone matam kitang di wai saji ko chen ta aga namdana yam laina chele ba adu ma ju chele na maming thokhrabani na nupi imna adumaina thaja laga enga sinang chela ne hadi gai da ka khaloi ba e khoi thin bi ge du na sum khangna ra mitin na ra mena amai chen gi ba kaya ne ba ko adu hek namdana bu moina bu pu khraba yummam da bu thaira ka am da thongon jang khraba nupi imtana ma da tholak pa ngam bana te ba ada ahing lelu ramina mayum da sele wa launa ramina ikai re admaina izat nga aga lai gi ba nupi kaya ne ba haira khola sela jena nungsina ga pa yana sen gi ba di khara gi wa ne ba adai di moje magi nupa duna adujo ma asonggi nupa yam warawi ko yam warawi na samak sumatik saraba aduga da main tawba khotpa hen ba pamba du tawba na yam na warawi nupa don di khangdam yam ti na lana khan bi gi ba ko adai di lohong ba kongdong ba moje loi haina dana lohong ada launa re adai nupa ji ding sa gi soja nupi ma sen ngamme gaina mana ba mang da mu khai ja dana ko tawe ba aduga ne ma jina kamai tawge da nupa jina ko magi lohong kan da di pra rol lama la e ba ma yam pam na phasan lobi ga di pam na lu na tawbi khro ba ko ada ma jina khoi gi ka da na ne khoi gi lu na taw ba nupi je do adu mama hoi ma pa hoi mam le min na da na ne nupi jina kainom ga damsa adu ta piro ba de adu na ha ju khumning da bi pot ka sat pirak ta ba kainom hanga jo du mai na tawre ba de mana ai nga sidi school lam ta thin bi ha ju talle hai ba school ta thin ba as ai mai no pi pura sab talle hai dai mana bazar bu thok min no ji ha ju kainom lai ru ji ha ju mai no pam ne na hai jai mi dana talle hai ba mana ada mai na sum hongna re ba adai di kaino tawre no pa ji dum yu nung thak pa sang ji sum hengale pa khang oi de dum tham ma ban adu he na thak chan gre ba adu mana yam thaja dana khana bang kho hore ba nang ngawai koina ri are pa le ya no pa do jai ka no sina ba karai de una ba nang kamai taw ba na ta takhale e ba ko nu pa gi yam phata bam le ba nu sina ba ma nu pa ma le ra mi hai ba hek moi na khang gra ba adu ju takhala ka doi ne ba ada yam phaja da ba wa hi wa ta si jin na re ko slai sa bi ne ju khang de mau ne ju khang de mi gi are ma ne ju khang de aina di pam jai na lo ri ban matam du da di haidok tab ju na te ai are pa nu sina ba lai ana ya jadri ne ba adu matam khita di lamjing biramu ai je har ga namdana chen bi na tra laura ga na tholong khale ba amaina sum haure ma je tha sa theng na lakwa dai mana ai dis mana tha ga mai theng na lakwa je ai asidi haina debo ai dis kum ba je pam debo ha dai hai bi nang na pa la ga ro ga na nang lai hai na ai hai teng sitri ro ga na amai sum tong na re ba ko adai ma je theng na ga halakpa dai sai ka kai lila ka yeng sakra ga adai sum tawe mana ko ngang ba je khum da bi adai imung je lei ba ningol machal anim ju lei ba manem ju ada moina ga je supa na pam bi dre na khanga jibu sum lei i bui kai da mane gan taw bi re ba nei masa ju ama yak chale ko ba je ada masa po da ga je kya ka su lau da ba amai sum taw re adai nong mana mu no pa ji mama pa ga no pa ji ga tap tan khana re ba ko khana ra moi ma chen khana ja bani da na ada ilai roi yum ji da ilai roi lau cha china mama cha ju pura sat le ba ada krai lei doi no khoi ji bo ne imana bai da lei je kamai lei doi no da ngang ju ga mi mai da bo duna lei je sat se adu di noi ne yum sa se na moi mai yum jong sat la ba adu ga po chai khara lau ru se na no ma hing le ga no ngan pa si da po chai khara lau ru se na sat pa si da ta moi mayam chang da na nu pi ji mama ju yaw ba adu ga ri yum da moi je sat pa sa ne po chai khara lau na ba na matam khara moi da lei ge haramina mayum ga khana yaramina ko adu ga di hakta kaino tawre ba moi se
ꯃꯣꯏꯒꯤ ꯁꯥꯒꯩ ꯃꯌꯥꯝꯁꯦ ꯍꯨꯞꯆꯜꯂꯛꯑꯒꯅꯦ ꯅꯪꯅ ꯏꯁ ꯀꯩꯗꯧꯕ nupi mapamdaga satpa nupi nang na nupa je puba noi mangare ne ngamise gai na troga yaung ilhan ge sinine ga mana pu su na taba ade mama do ga je nang na dai ta tawda mi khoi gi kano je phatanu da tho adi ga na moi masana laksa bani ai de ga bai dai ta tawdoi ba na ade di nupa je pu re ba moi sagai gi makhra maton mayam ba mayam jina adu la hore ba ko nupi ji ga mam sa ga je la e ba adumai tawrkanda matamda maje angang amazu mirolebako angang amazu mirole adukanda majina akhoigi nupaje dum songlak lakhidre adu moi tha sujale mapamda mirolabane ba angangje adu tha surkan doctor da pukhale ai kanda moijina pau pirebako adukanda lae aduga moirom da pudhage na dum pudhagaraga adu im nupa mayum da dum leiredana ade angangje nauna siele nupaje dum thengna lakpa ja sanaba thakpa saba kaimbo dai nupijina do mane makuna piba khara thonga tha saba dai noi thakpa ngamdre adu tawdre na ngangba masa gai halaga na ngang daba masa nupa na dana sima su nupi theramina haidaba koiba ngawba langning ba dum satpa adai maujidana ngamdre thakpa ngamdre mire myam tha e ane ta tawba sije mane maku myam ane smaina tawgalleba masa da di ngangam daba ko mauji na saba di moina pijaning daba ado angang chieliba mau masado na kari suru doino ba karai da kai thaba angang ro thama maga suru ga ha moina lawbi bangam dori braba dai mu moina kano se sima na angang chendra di suba ya ba doi di angang yung gi thabak ma amam jung su da ya de dana adu di angang chendra ba imung gi kupnom su da ba masa nu pa du da nupi thira mina thaba am su hai ga da natra adum ba je adai mau ji lai ba nungai te adu moi gi gari je koi gi car je kano nupaji gi mayam gi julai tongan de sare makura gi julai adu je mama na babna kano na lai ro ji ai sa na re ta sa uji de ai sa gi birthday gi pose khar lai ro ji ha di eta thawdo sa khiba waira ga makura gi ni khangde mayam gi ni khangde nupi ji na ne mapam da nong phadok sa sya bi no ma thek ya da ba ma gi nupi ne no uning da ba jamin na ning da ba mai nupi je na re har bong ne moi gi gari to ma wayu ya da ba okto mo waira sat adamai nupi sina am nungai tana dum adai mapam satla juni ngon sa ko bugum satla june okto gum boina wara reserve satle moi gari lei na thin pi da ba adamai na adai di kano tawre mana mapam sa paje no motane mai nupa jana lau lau ya de bako ada no madi ma je koi gi kano handaki kano sida tarpon ga soi je thin balak pane ba mapa je lai gi dre ba adu gi mapa je lai gi da ne ma je nungai ta dana hai soi je thin balak pa jida masa ani siga lam je la pan ne ngata dai la e adu ma je angang ju masa je nungai te ai line da mathang thang lak pa do mana chak charam dai dai da hai re ba nung sai ju music band lak pa do angang je nu se to matha yai ado kano tawe nang ta lau bala o have je ai ngamoi na hai ba ko ade aslau ko na have je ngamoi di ngamoi sum tore de chak to ko jung phone tore ade ma ju lau do hai ga mina lak to we ning ba lak ta ba ade di upai le trabani na moi je halla ji ma sidina pung ahum ma khai ga ta salak pa jida halle ba ade mai halla ga di ne mathang gari je tong ba di theng ba mana ai si yaure si bau da di lau bam da thok pi ro have je ya da ba amai to kan da theng ba jida ne moi rong gi koi gi kano je kano bazar ji yaw da ma je theng e ba ko bazar je moi asom gi mathang je mu tong gi doi mi dana mamme adu kan da di mamme nang am ta di lao have je ya da ba ade moi rong gi lam gi gari mu tong ga moi gi lam du gi bazar yaw ba mana lau ba thok la adi inang na ba po ne ba adai di lau bi ra jane na ko adai di mana moi adu bazar yaw da ma tek ta wa ba da ju loi ra ba pung ju taret mu ta ra ba nang am ta di lau ba thok loi angang ani ji ga kanom to re angang ji ju masa je saga tan puk kap ta kape gari manung da ju kape angang atom bi do sahi pha ba na tri ba gari manung da ju am kape do na adai angang han ji ju masa nu phian ta ani ne ba anduna sahi ahum mu khak phari ba ne ba ma ju ma ko ngaw dana ne ai yang ware nang habji ta sung ya ya da ba adai din nang asigi no meta hanjalo nang hoje pu mau na hanjalo pa ya ba matam la hoje pung ka ta re ha noi na pam du chana bra khoi sa chana de mau no mama hanjala pra nang ak tu ka ga tu ren da thada ge khalak pa da nang ana haira ba adai di ma ju ki ra ba ko mai no pa ge ma tau du da ko ma ju ki ra ba chuk chang chang pa roi chwa la pa roi chine ba adai mu ma je ne
ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯄꯥꯝꯂꯣꯝꯗ ꯃꯥꯅ ꯒꯥꯔꯤꯁꯦ ꯍꯥꯏꯒꯠꯄ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦꯕ ꯑꯩ ꯆꯪꯕ ꯀꯤꯔꯦ ꯃꯤꯐꯨ ꯆꯥꯛꯐꯨꯁꯦ ꯌꯥꯝ ꯊꯤ ꯑꯗꯨꯅ ꯏꯃꯥ ꯑꯩ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯕꯖꯥꯔꯐꯧꯗꯤ ꯄꯩꯁꯥ ꯈꯔ ꯌꯥꯎꯔꯤꯁꯤꯅ ꯑꯩ ꯒꯥꯔꯤ ꯑꯃ ꯐꯥꯔꯒ ꯂꯥꯛꯑꯒꯦꯅꯅꯦ ꯑꯗꯩ ꯃꯣꯏꯔꯣꯝꯗꯒꯤ ꯀꯩ ꯕꯖꯥꯔꯔꯣꯝꯗꯒꯤ ꯃꯣꯏ ꯂꯥꯏꯟ ꯆꯦꯟꯕ ꯒꯥꯔꯤ ꯕꯖꯥꯔꯔꯣꯝꯗ ꯍꯥꯏꯒꯠꯀꯗꯕꯀꯣ ꯑꯗꯨꯃꯁꯨ ꯂꯩꯔꯝꯕ ꯇꯥꯟ ꯆꯥꯅꯗ ꯍꯥꯏꯒꯠꯂꯛꯑꯒ ꯃꯃꯥꯅ ꯂꯧꯕ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯄꯥꯝꯁꯤꯗ ꯂꯩꯔꯕ ꯂꯧꯕ ꯂꯥꯛꯑꯣ ꯑꯝꯇ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯄꯨꯟꯁꯤꯒꯤ ꯂꯧꯁꯜꯂꯣꯏ ꯅꯄꯥꯝ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯅꯤꯡ ꯃꯇꯝꯗ ꯍꯦꯛꯇ ꯍꯜꯂꯛ ꯌꯥꯕ꯭ꯔꯥ ꯅꯪ ꯉꯜꯂꯤ ꯁꯥꯏꯉꯩꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯥꯅꯅꯦ ꯀꯧꯕꯁꯨ ꯂꯥꯛꯇꯕ ꯂꯧꯕꯁꯨ ꯂꯥꯛꯇꯕ ꯑꯗ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯊꯤꯅ ꯃꯊ꯭ꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯃꯥꯁꯦ ꯋꯥꯔꯤꯁꯦ ꯂꯤꯕ ꯂꯥꯛꯑꯝꯃꯤꯅꯦꯕ ꯃꯥꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯃꯊꯥꯡ ꯂꯝꯁꯤꯅ ꯀꯌꯥ ꯂꯥꯞꯈ꯭ꯔꯕꯅꯣ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯊꯥꯡꯁꯤꯗꯕꯨ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯂꯝꯁꯦ ꯀꯅꯥꯒ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯅꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯩꯒꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯀꯛꯆꯤꯡ ꯍꯥꯏꯔ ꯀꯛꯆꯤꯡꯁꯤꯒꯤ ꯑꯃꯨꯛꯁꯨ ꯆꯪꯕ ꯄꯥꯡꯒꯩ ꯍꯥꯏꯔ ꯄꯥꯡꯒꯩꯗꯤ ꯑꯃꯨꯛꯁꯨ ꯆꯪꯕꯤ ꯀꯌꯥ ꯃꯊꯥꯡꯁꯦ ꯀꯌꯥꯅꯣꯕ ꯑꯗꯩꯗꯤ ꯑꯩꯕꯨ ꯁꯨꯞꯅꯒꯤ ꯏꯄꯥꯝꯈꯛ ꯆꯠꯂꯨꯕꯒꯤ ꯍꯩꯁꯣꯏ ꯊꯤꯟꯕ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯄꯤꯌꯣꯁꯨ ꯌꯥꯗꯕ ꯊꯤꯟꯕꯤꯌꯣꯁꯨ ꯌꯥꯗꯕ ꯑꯗꯨꯗ ꯈꯤꯇꯪ ꯊꯦꯡꯕꯒꯤ ꯃꯣꯏꯒꯤ ꯕꯖꯥꯔꯗꯣ ꯌꯧꯔꯕ ꯃꯣꯏ ꯑꯗꯨꯗꯒꯤ ꯑꯣꯛꯇꯣ ꯇꯣꯡꯉꯒ ꯂꯨꯄꯥ 10ꯒꯤ ꯚꯔꯥꯗ ꯃꯤꯅꯤꯠ 10ꯃꯨꯛꯈꯛ ꯉꯥꯏꯔꯕ ꯑꯗꯨ ꯍꯜꯂꯛꯀꯦ ꯍꯥꯏꯕꯁꯨ ꯅꯪꯒ ꯀꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯀꯤꯔꯃꯤꯅ ꯑꯩꯁꯦ ꯑꯃꯨꯛꯀꯁꯨ ꯑꯗꯨꯛ ꯋꯥꯅ ꯏꯆꯥꯐꯧ ꯀꯞꯇꯅ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯑꯃꯅ ꯃꯁꯥ ꯁꯥꯒꯠꯇꯅ ꯇꯧꯔꯒ ꯋꯥꯅ ꯌꯧꯔꯕꯗꯨꯐꯧ ꯑꯩ ꯅꯨꯄꯤꯗꯣ ꯏꯆꯥꯗꯣꯅ ꯂꯧꯕꯁꯨ ꯂꯥꯛꯄꯤꯗꯕ ꯑꯗꯨꯒ ꯍꯦꯛ ꯆꯪꯉꯛꯄꯗ ꯉꯝꯅꯕꯁꯨ ꯆꯠꯆꯔꯦ ꯍꯦꯛ ꯆꯪꯉꯛꯄꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯕꯤꯕ ꯑꯗꯩ ꯏꯄꯥꯝꯗ ꯍꯜꯂꯦ ꯀꯤꯗꯅ ꯑꯗꯨꯁꯨ ꯂꯧꯕꯁꯨ ꯂꯥꯛꯄꯤꯗꯕ ꯑꯩꯁꯨ ꯆꯪꯕ ꯀꯤꯔꯦ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯕꯗꯁꯨ ꯅꯣꯏꯅ ꯊꯤꯜꯂꯛꯅꯤꯡꯉꯩꯗ ꯊꯤꯜꯂꯛ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯁꯦ ꯃꯥꯅ ꯅꯝꯗꯅꯁꯨ ꯐꯥꯔꯒ ꯃꯣꯏꯊꯦꯝ ꯇꯧꯔꯒꯁꯨ ꯂꯧꯕꯤꯈꯤꯕ ꯑꯩ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯔꯤꯝ ꯌꯥꯎꯗꯕꯁꯨ ꯅꯠꯇꯕ ꯑꯩ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯕ ꯍꯧꯅꯗꯦ ꯑꯩ ꯏꯆꯥ ꯑꯅꯤꯁꯦ ꯃꯇꯝ ꯈꯤꯇꯪ ꯌꯣꯛꯑꯒ ꯆꯥꯎꯍꯟꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜ ꯄꯨꯗꯅ ꯋꯥꯔꯗꯦꯟ ꯄꯨꯗꯅ ꯇꯨꯏꯁꯟ ꯇꯧꯗꯅ ꯇꯧꯔꯒ ꯏꯆꯥꯈꯩꯁꯦ ꯊꯥꯛꯑꯒ ꯂꯩꯖꯔꯒꯦ ꯑꯩ ꯋꯥ ꯂꯣꯏꯁꯟꯅꯔꯒꯦ ꯑꯁꯨꯛ ꯇꯣꯟꯅ ꯂꯩꯕ ꯍꯧꯅꯗ꯭ꯔꯦ ꯑꯩ ꯌꯨꯝꯗꯨꯗꯅ ꯏꯀꯥꯏꯗꯅ ꯃꯌꯥꯝ ꯃꯥꯡꯗ ꯈꯥꯏꯅꯔ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯅ ꯂꯩꯀꯥꯏꯁꯤꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕꯤꯅ ꯇꯧꯕꯤꯕꯅꯤꯅ ꯑꯩ ꯁꯨꯝ ꯈꯥꯡꯕꯅꯤ ꯑꯗꯨ ꯃꯔꯝ ꯆꯥꯗꯕꯤ ꯅꯩꯕ ꯅꯪ ꯍꯥꯟꯅ ꯀꯣꯏꯅꯔꯝꯕ ꯅꯨꯄꯥꯗꯨꯅ ꯀꯩꯗꯧꯏ ꯑꯗꯨ ꯇꯧꯋꯦꯅ ꯅꯩꯕ ꯉꯪꯕ ꯊꯥ ꯆꯥꯔ ꯍꯜꯂꯛꯑꯒ ꯍꯦꯛꯇ ꯀꯗꯥꯏꯗ ꯄꯥꯅꯤ ꯈꯣꯠꯅꯤ ꯈꯪꯗ꯭ꯔꯦ ꯊꯥꯖꯟꯕ ꯑꯩ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯀꯩꯗꯧꯔꯗꯣꯏꯅꯣ ꯋꯥꯁꯦ ꯂꯣꯏꯊꯣꯛꯑꯒꯦꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯏꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅꯅꯦ ꯑꯗꯨꯝ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥꯗ ꯊꯨꯡꯉꯨꯕ ꯅꯨꯄꯤ ꯀꯌꯥꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯋꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯃꯁꯥꯁꯦ ꯃꯊꯧꯅꯥ ꯐꯨꯗꯣꯔꯛꯏꯁꯤꯅꯦꯕ ꯁꯨꯃꯥꯏꯅ ꯊꯧꯅꯥꯁꯦ ꯀꯔꯤꯅꯣ ꯉꯥꯡꯅꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯗꯤ ꯃꯄꯥꯝ ꯆꯠꯂꯨꯕꯩ ꯊꯦꯡꯕꯩꯕꯨ ꯂꯧꯁꯟꯗꯕꯗꯨꯗꯤ ꯅꯤꯌꯝ ꯑꯃ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯣꯡ ꯐꯥꯗꯣꯛꯄꯤ ꯃꯥ ꯄꯣꯛꯂꯛꯏꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯩ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯊꯤꯟꯕ ꯀꯩꯅꯣ ꯃꯄꯥꯗꯣ ꯂꯩꯈꯤꯗꯕꯒꯤ ꯆꯠꯄꯕꯨ ꯀꯔꯤ ꯀꯥꯏꯒꯦꯕ ꯁꯤꯒꯤꯕꯨ ꯊꯑꯣꯏꯅ ꯂꯧꯁꯟꯕꯤꯌꯨ ꯌꯥꯗ꯭ꯔꯗꯤ ꯈꯥꯏꯅ ꯊꯣꯛꯑꯒ ꯀꯩꯗꯧꯔꯗꯣꯏꯅꯣ ꯃꯆꯥꯈꯩꯗꯨ ꯌꯣꯛꯑꯒ ꯐꯖꯅ ꯂꯩꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯗꯣꯏꯅꯣ ꯑꯗꯨꯝ ꯇꯣꯟꯅ ꯁꯨꯝ ꯂꯩꯒꯗ꯭ꯔꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯏꯀꯣ ꯊꯧꯗꯣꯛꯁꯦ ꯂꯣꯏꯕ ꯅꯥꯏꯗꯅ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯁꯦ ꯈꯤꯇꯪꯗꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯇꯥꯔꯨꯕꯗꯒꯤꯅꯦ ꯋꯥꯈꯜ ꯊꯧꯅꯥ ꯂꯥꯛꯇꯅ ꯈꯔꯈꯛꯇꯤ ꯃꯔꯤꯟꯁꯦ ꯐꯨꯗꯣꯛꯅꯔꯦ ꯃꯁꯥꯅ ꯈꯔꯈꯛꯇꯤ ꯁꯨꯃꯥꯏꯅ ꯀꯔꯤꯒꯤ ꯏꯀꯥꯏꯕ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯏꯆꯥ ꯌꯣꯛꯑꯒ ꯂꯩꯔꯒꯦꯅ ꯈꯔꯈꯛꯇꯤ ꯁ꯭ꯇꯦꯟ ꯇꯧꯅꯔꯛꯑꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯕ꯭ꯔꯦꯛ ꯉꯥꯛꯇꯪ ꯑꯃꯨꯛ ꯂꯧꯖꯒꯦ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯔꯤꯁꯤ ꯑꯍꯥꯟꯕꯒꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯥꯔꯊ ꯌꯥꯎꯗꯕ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯅꯥꯞ ꯆꯥꯗꯕ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯥꯡꯕꯁꯤ ꯈꯪꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯊꯣꯛꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯣꯟꯅ ꯂꯩꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅꯁꯨ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯣꯖꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯁꯪꯒꯥꯏ ꯍꯥꯏꯅ ꯁꯦꯝꯒꯗꯕꯁꯦ ꯂꯩꯔꯒꯗꯤ ꯊꯕꯛꯅ ꯇꯥꯛꯑꯒꯅꯤ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯑꯣꯖꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯨꯗꯣꯛꯄ ꯉꯝꯖꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥꯅꯁꯨ ꯍꯧꯖꯤꯛꯁꯤ ꯍꯥꯏꯕꯤꯔꯤꯕꯅꯤꯅ ꯃꯌꯥꯝꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯀꯥꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯌꯨꯝꯗꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯁꯤꯅ ꯀꯥ ꯍꯦꯜꯂꯒꯗꯤ ꯅꯥꯞ ꯆꯥꯗ꯭ꯔꯒꯗꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯇꯧꯒꯗꯕ ꯃꯌꯥꯝꯁꯤ ꯏꯆꯥ ꯌꯥꯎꯕꯁꯤꯡꯅꯁꯨ ꯏꯆꯥꯒꯤ ꯃꯪꯂꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯂꯤꯡꯈꯠꯀꯗꯧꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯣꯖꯥꯅ ꯀꯠꯊꯣꯛꯄꯤꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯃꯌꯥꯝꯁꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌా ꯑꯃꯁꯨ ꯐꯪꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯀꯌా ꯑꯃꯁꯨ ꯀꯟꯕꯤꯔꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯊꯥꯒꯠꯄꯤꯕ ꯀꯌా ꯑꯃꯁꯨ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯤꯗꯒꯤ ꯃꯌꯥꯝꯁꯤ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯃꯌꯥꯝꯁꯤ ꯑꯋꯦꯔꯅꯦꯁꯁꯤ ꯊꯝꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯠ ꯇꯧꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯃꯅ
mateng pangnaraga akhoi gi mit nakong oiminaraga mit mai pangna Santi leina nungai ai fana mangol oiba punsi amamam oiminamnaba pandam thaminaraga akhoi pumna magna crime diaries ki family singna su akhoi gi mayam se support tawminasi society support tawminasi ai isa gi awaba dudang liraga ai gi isa gi awaba du ko aba matungda thengnarakliba kaya amasu mateng pangminasi haibase thamjage aduga अखोना ब्रेक लौद्रिङै ममांगदा मयामगिदमक्ता अखोना स्पेशली अखोना थमजरिबा नुपादि सनानी मयाम सुंसोइसोना टिकेट कक्पीबा होबिरो लोइनना ngसाइगी रील्स की अखोना थमजबदुसु तांग 10 फाव अखोना एक्सटेंड तौरबनिना तांग 10 फावकी मनुंगदा मयाम अखोगी डांस फॉर्म दा रील्स मयाम अखोगी ममांगदा ओजाना थंबिरिबा अखोगी नुपी अनिना थंबिरकपा रील्स सुसु याम नुंगाइजे अदुगा हजिकसे अंगांग अहन अमता खाइदना डांस की फॉर्म दा अखोगी नुपादि सनानी हाइबा टाइटल सॉन्ग असिदा सुंसोय सोयदना तांग 10 भोगी ममांगदा अखोगी इनबॉक्स फेसबुक की पेज दा इनबॉक्स सुंसोय सोयदना थाबिराउ अदुगा अखोगी लकी ड्रॉ सु यावबियु टिकेट सी सुंसोय सोयदना कक्पिरगा हाइबदी मयाम गिदमक्ता सिंजरिबा तांग 13 अक्टोबर की MSF DS ता पुंग अम्मा अमदी पुंग मंगादा अखोना कापसगदरबा शो अनि सिदा आइगी इसागी टाइमिंग सी करमबना हेना खुदोंग चागनी हाइबदु येंबिरगा पुंग अम्मागी नत्रगा पुंग मंगागी सुंसोय सोयदना कक्पियु हाइना थमजगे लकी ड्रॉ सी निमितुदा अखोना सुंसोय सोयदना सानजगनी लोइनना अखोना टिकेट सिसु मयामगिदमक्ता सेम साबा लोइरबनिना अखोना फंगहनजरिबा मफम सिंगदि अखोगी सुंसोय सोयदना लापियु इपो मीडिया की ऑफिस ता अदुमक लेरे अखोगी इपो मीडिया की ऑफिस सगोलबन नियर पेना अखोगी पेना स्टोर हैना मयामनसु हेना खंगना बिरिबा पेना स्टोर की हेक मनाक्ता लेबा इपो मीडिया की ऑफिसर लेंसिन बिरउ अदुगा टिकेट अबामा टिकेट लोबियु लोइनना अनि सुबा अखोगी टिकेट फंगफमसिना द प्रिंस शॉप ममांगदसु थमजकिबा उरिपोक ऑपोजिट चैराब कोर्ट की दुदा अखोई बाजार लंबी थोगदी अखोगी द प्रिंस शॉप तगे टिकेट से लोबियो हाइना थमजगे अदुगा लोइना सिंगजमैगी साइट तसु अखोगी खुदोंग चाबा लेबिरगदी मयामना खंगना बिरिबा कुमार स्टोर सिंगजमैगी ऑपोजिट सिंगजमै सुपरमार्केट लेरिबा कुमार स्टोर दगिसु अखोई लोखबिबा यागनी हाइबसिम थमजगे अदुगा मयामगिदमक्ता अखोना थमजरिबा स्पेशल शो अखोगी नुपादि सनानी सुंसोय सोयदना लोबियु हाइबसिम थमजरगा मयामदगी अखोगी ngasiगी 39 सुबा एपिसोड सी अखोगी ब्रेक मचा मतंग लोबिरो मतुंगदा ओजादगी नुंगाइबा पाव मथंग अमुक लौमिनसी संगाई सर्विसेज प्राइवेट लिमिटेड ना मियाम की खुदोंग चानब येंजरगा सुपनतगी फोन कॉल अमा खत तौबिरकलगा मल्टी यूटिलिटी सर्विसेज क्या पिजरी अखोइना पिजरीबा सर्विसिंग अदुदी केटरिंग सर्विसेज इलेक्ट्रिशियन प्लम्बिंग हाउसकीपिंग होम ट्यूटर अमदी लेबर की सर्विसिंग नि सर्विसिंग असबु पाम्बिरगदी कॉन्टैक्ट नंबर 7005071707 नत्रगा 6009415066 असिदा पाव फाउबिरप यारगनी हेन नुंगाइरिबदी मियाम की खुदोंग चानब येंगलगा हाउसकीपिंग लेबर अमदी ड्राइवर की सर्विसिंग असिगिदी पुंग खरगी ओइना नत्रगा नोमगी ओइनासु वाइबिबा यागनी हिंगनबगी लानफमदा सोथरबा अमदी सैथेंग फंगलब नुपीसिंगना युमगी काखु अमदा लैसिनबगी महुत्ता मपाल थोकना मिरक तिंदुना सेंदाल लंबी थोकनबगीदमक संगाई सर्विसना नुपी ओइबिसिंगदा खुदोंग चाबसी पिजरी अइगी साना नंगिना चानुपी सेलेदी कना हैबा आई शादी मोगी इमुंग के दुबई थमथिबा नते नोइबु करिंगोबदा खंगौतबा हाइबनिने ए लंबी फालो सीमेंग लंबी सफमनी सथो Sibu aini sasina mari mata dubu masyada yadana pang braba yekin yeng abdar exam of numit ninga sine karino domna atamna aingonda target obrise तंबा नंग हंदकती अइंगोंदि चानु पापी बंगमगद्रा उंथांग लेबा नंगी दुगु मुनो हुंना तौदना कि स्टडी याम काइबा पी आई नंगा काइना बंगमु एथैबा सकाथि ये इमाई बाबू अइना हंजन कया दो वहलबा मसाना दिन नुपा ओइबा वाखल से वाखल सिदरी नुपी ओइबा नंगा इगसिबु करी मरी थोंनारिगेबा खोइ तिम खोइ त सबर तोइसे अइ ट्रायलिंग देजिन मसागी फेजु फाव सुप ngamde aduga mayum pandori pani nang nayum pani ko nang nami pak ngai de nayum pan मागी मसा नुपा दुरे या ओइबदि हारंगो लुखा थौदाइ सेंगन के
ꯂꯣꯏ ꯐꯨꯒꯠꯂꯛꯀꯅꯤꯀꯣ ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯆꯦꯜꯂꯗꯤ ꯄꯣꯡ ꯃꯈꯣꯏꯅ ꯅꯪꯍꯧ ꯑꯩ ꯅꯪ ꯈꯔ ꯄꯥꯕꯅ ꯄꯣꯡꯆꯣ ꯈꯪꯕ꯭ꯔ ꯅꯪ ꯅꯪ ꯃꯔꯁꯨ ꯏꯁꯥ ꯅꯨꯄꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯃꯌꯥꯝꯕꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕ ꯏꯄꯣ ꯃꯤꯗꯤꯌꯥ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ 39 ꯁꯨꯕ एपिसोड लोइनना अखोइना मयामगिदमकता सेवा तौजरिबा एवरी वेडनेसडे अमदी सैटरडे मयामना येंगबिरिबा मयामना सौगतपिरिबा अमदी मयामगी सुंसोय सोयदबा कमेंट्स मयामदुनसु अखोइगी थवाई हापसरिबनी हाइना थमजरगा ngasiगी 39 सुबा एपिसोड के ब्रेक की मतुंगदा अमुका तरामना ओक्चरी लोइनना अमुकासु हना निंगसिंगजरी नुपादी सनानी काउथोकपिगनु अदुगा ब्रेक की मतुंगसी ओजादगी अमुक मखाताबा लोमिनसी अदुगा ब्रेक मतुंगी वारी जिंगजिदी आई क्राइम अपडेट ओइना पिजरागे बको होजिक होजिक से साइना जुवारी जे मयाम दा याम लिथोकनिंग याम लइए अंगक अंगक पने हाना थोमब थौदोक्तगी होजि होजिक ने हेना थौदोक से कंखलेबा खोगी कोरोना गी ममांगी ने थोमब थौदोक सिंगा कोरोना मतुंग दा थोकपगा जुम कोरोना मतुंग नमु हेलेबा अदै लान ममांग दा थोमबगा लान मतुंग दा थोमबगा ने लान मतुंग ना अमुक सु हेलेबा अदुना मयामना होजिकति यामना सेक्शन बिबा मतम ओइरेबा अदुगा लान मतुंग सिदगिदि ने नुपी की कंपेंसेशन ओरो मेंटेनेंस ओरो तानबगी चांगसे याम थीना पैसाजे वांखलेबा ngawai लाख अनि अहुम मन समाइन हाइनरमी यामदा लाख मरी मंगागा योबसे ngamdebako चेलगा लौनादबो ओइगेरा अदै नुपी मा मखोंना थोंना चंगजलुबगी ओइगेरा अदै इजत हंजन हंजन सोखरगा नुपाजना लैथोखिबा अतोप नुपी थिगिबगी ओइगेरा खाइनाबगी ओइगेरा सिजे लाख मरी मखा ngakto ओइरमेबा यामना मंगा योबो वायेबा अदैगी हौजिक्तिने कमाइन तौगेदा नुपी मयुम लोमना हाइबसे लाख 10 पियो 30 पियो हाइरेबा अदुना याम थीना नुपा मयुम जिंग अवाबो ओइरेबको अदा इसा नुपा जे हौजिकसे सेंगना हाइबिगदबजे इसा नुपा पाखंग अमा लैरबा अदोइदिने नुपा पोपा ममा मपा जिंगना लैसाबिम चा कोइ मतमदा फजना कोयु कोइगी कनो नकनबा मरी थमगनु हयेंग नंगना पामक्तदी मोचाना रक्तरदी नंगना लैथोउरदी जदाबी पियो हाइरकनी अदुना कोइगी ना अदुमायना फजना हाइबिबा अदै चेलबको नुपीजे चेलदिने कुइना थम्बिदबा अदुम होंदोकपिबा सही अन्युम लैगिजिने हेक लैरबा मोइदि फोनदा नुक्तिगी वाई सानारमिना खनारा अनेबको युम पाला कांदा खोइजि दुम लैमिनारमिना खनादरा अदुमाय फोनदा नुक्तिगी वाई सामिना मोइ खनारा अनेबा अदुदुना लौनरारोय अददि पैसा पियो हारकनेबको नुपी मयुमना अदोइदि पैसाजे हुजिकति लाख 10 हेता हायेबा अदु नुपा मयुम जिंगदा पिबदा वायेबा अदै इचा इमौ युम पाल लैमिनबजे खन्नादनबा चाइनादनबा इचा नुपादो नुपी कोइदनबा यु नुंग थक्तनबा थेंगना हंजलक्तनबा निशा चारा खोला नुपीदा फुदनबा फजना मयुमजे नोइ काय युम कायबा यारोय अनपो थांगा खोलागा मौ काइनारे खाइनारे चखिबा खोइ इकाय अना फजना हारगा युम कायदना होनबियोबा कैगुंबा युम कायरा चख्रदि लुहोंबैबो पैसा पुथरिङैदा अमुक नुपीजे चखिबगी मुक मेंटेनेंस तानचलक्तना खाइनाबै पैसा पियोना याम वानारेबा नुपा मयुमदुना इचा इमौ नुपी थिरजु फजना कायदना होनाबा नुपा मयुम याम सेक्शनबा मतम ओइरेबा जिति पैसाजे याम वांगेबा मी ngawbu yawnare लाख 10 पियो 10 दै तारोइन तौनादना केसे हेतम मै हौनादना मी ngawbu yawnare-bako अदैदि मु कइनोजिजु अखोइगी नुपीजु इचा लैसाबि लैरदिने चेलेदना लोहंथोकपिको मारै मारा तौनाराए अदुगी केस अमुक तौनारुनी नुपा मयुमना लैतबनिना खोइगी मणिपुरजदि खोइ लोइना सुरा चानाबनि उपु मनुंगदा 5,10 फाना हापा इमुंगजे यापोन्तेबा यामपोन्तेबा लांग 5,10 फलाउ पिथोकपा ngamba इमुंगजे यामपोन्ते खरगी वानेबा नोंमगी सुरा चाबा युम हिंगोन दुखक लैबा इमुंगना यामबनि लौबौ लैनबा इमुंग यामद्रबनेबा अदुंबा इमुंगदुदा इचानुपीदो चेले लौनद्रेना लाख 10 पियो 10 पियो हाबदा थोकते अदै ए ला अमनि खक लौबसु इचागी ममन बोसिना याबराना खंदोइनेबा अदै इचानुपी लैसाबि लैरसुने ए फजना चुमना नुसिना नुपादो लैथोखरजु नंगना पामक्तरजु नुपादो फत्ते ngausanai marai tawi saugallimi usite masi जातिनि फुगल्ली हयेंग लैमिना कांदा नुंगाइरोइना लैथोके हारजु तोकना गे हारजु याबा मोंगदो कोइनौ नक्सनबा मरी थमगनु नमानबिगैगा थोउ न थंदा चतकनु नुपाना खुदोंग चाबा लहनगनु नने सुंबजे याम ताकपियो दै मरुओइनाने
hotel da unaganu haibasima tangdei takpiyu hotel da loi una leire ba lesai pakhangai je ko aduna sugumba mayamse akoi sana section hora se ba aduga hujujik sida sumai tawe koi nupam sa ji ga nupim sa ji ga je moi ni ji nuksine class 9 ka kari ni ko mama pa ju kya matha sa yengo aduga phone je kano koi gi mama gi phone je pai bane ba nupi masa je class 9 ni na masai phone lai tri ba imung je phone je amakak lai ba mapa na su dum pai ba aduna moi ni na message thana ram ba je mama ju ngange ba nang ju matam sa de na pa je thengna di yengo na mama na message se thengna bo dum kak that ba aduga di nupa jina no mane mana thagi ba kaino amakak nupi jida amta tharo aingonda yaudre habda nupi jina koi mana message tom thengna dana adum kak thatli imana pun na hairuba adugi hekta nupa jina is ningjang na ba thamda ba kak that pa adudi nang nupa amna unaba tholak pa da pon do tap law ra phagi ne na kak thatli natra nang nupa to pa thambai ne adu ne ata ne hekta nupa jina nai bada nupi jida sini ai nang na tamai tawdi ai chi garne adu na nang yengo hayeng num ta kari pau ta ge yengo adu na ai hoji thori yala dab ne adu to ekta nupi na ta kap ta na ga mama ja haira ba kai gumba sibana ba thoadi na dai mu pakhat na ne nupi gi mama jina aingon dong phone tawre ba e sibu mi macha ja hayeng sibana ba thokhradi akoi cha nupi ga chena ni am ta haibi go phajana mi gi su nungai roi mam pa na ai cha na si da su nungai roi na ma je kamalli da kari gino na aina hangup da haidor ko ne na dai aina phone number do piro o na tawbira kanda nupam sa je paire ado si onai chandai ne duni haira di mama do pa hello ya roina ibungo noi ma to pa hello ne he na kana oi bira bono hai noi mai mama na bi lata ni ne he hai jelle aduga mama do mama lata khangbro ma bok lata khangbro nang na ma na bi ne hai ba kana no ni lata ai jibo har mama do paire ba adu kanda da ina ai je sini ha kanda noi cha no pa je koina ba no pi gas mai tawe ye do ma si ni hai ye ju ti angang no pam sa no pim sa yam si aduna amta section na padana no yeng chan lo hai kanda kana no koina inu pi ju karai de no ai di khang de ne na ma sa pa duna khange ima ai ni karamba isa no pa no ga hange ba ima ai ni hai no ma sa pa duna khangamina ada mama du ju harawe ba ko yam pau pi bir ko nungai kholi adu tawe na da mai tawe ba sumba manung ju da ngang ga gi thodok sam thoi ba de amana adu ju masaji class 9 ka ba maji like sam hai ba ngang ji ko aduga boarding da tham gi bane ba boarding da tham ba ji da ne nai lo lau da harak ba sa thin gi ni da mu lai yang ga hapta mu le lo lau nai hai ba yum da le ga na ka su da ba boarding da thil la na nai ta hai ba sidi kari gi no ma sidi kari gi no na moi je sum khalle ba boarding da sana da ba lai ting ga lai da ba na aduga thek ta ma san pi je thori yang khalam bane bek ta adai mama juna u hora ba as kaino nang tai du di ne akta mama juna singdhana dana ma tawdana ma je loi huaga chongtharam doi khak ngai ra bane ye khoi phamung mathak sidagi ko mama ja ta kaptan law nang kari gino na sengbo jo hayu ya da ko aduga di moina sangna dana hing tumna dana doctor da pu dana layeng dana ko ki layeng dana tor yum do je potha le ba do nupa ma kaina bagi oiram me ba pau je pau phaunak ta ba nupa don khalap thoki ba adai boarding da ga le ramina am ko ju hena pau do phauna dramina lai macha lai hai gra ba do lai se pau ya khalak ta ba smaina angang jing ji da hojik se nuksina bagi pau phauna da bagi kaina bagi nupa na lai thoki bagi nupi na lai thoki bagi suicide attempt tau ba se yam yaw re ko nang hau da na sigi ba ju yaw bani adu ma pa jing khara section min na se ko dagi mathang jina kamai tau ge da na mana nupi je mau se magi nupa gi mayum dagi nupa amada ma je sielo re ba ko ma ju wakhan doi khale khandau da na sielo re aduga di kamai tau ge da mana sielo ri ba imung dugi nupa du di yam na tai sa da bo oiram ma ba masa ani mju lei ba nupa je mai nupi je khaina ra wadi loi de ba ma pam da lei gi ba aduga nupa ji gi mama pa di ne akhoi di ngam jara roi akhoi di nupi amagi mu kes amana khaina koi mu kes mau mu sela koi mu kes taurani je haurani ja dabi lau doi gi mau ji nupa na na moi di loina langphai da thabak suba chathokre ba aduga ne nupa ma sa ji ju mu kari no yawi hai adugi manak tam nupa ji ju chat khre ba lei khra ba adagi di mau ji na ne moi je hana ke se hana tawre nupa ji lei ngai da adu magi nupa gi ja dabi pi ba na moi je yana lei ba pi da ba su yaroi da ba ma pham oina ba moi je hek pi da ba ne thang chana doi ba adugi moi je ja dabi je pi ba na ju inara ba moi gi club ta taw da na ko moi le kai thang na ba oira ba ni na aduga nupa ju mana adu yawi hairi bam pham dong lai thokhraba mama pa ju khoi dingam jaroi na langbai da cha thokhraba nupi jina ne nupa du gi macha ani du ju hojik se yok hauraba
ꯆꯦꯡ ꯑꯃꯨꯛ ꯂꯩꯇ ꯑꯗꯩꯗꯤ ꯑꯃꯨꯛ ꯂꯩꯇ ꯅꯨꯄꯤꯁꯤꯅꯅꯦ ꯌꯣꯛꯍꯧꯔꯕ ꯃꯆꯥꯅꯤꯁꯨ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥꯒꯤꯅꯦ ꯏꯖꯗꯥꯕꯤꯁꯤꯁꯨ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯑꯍꯟꯗꯨꯅ ꯇꯥꯜꯂꯛꯏꯕ ꯂꯥꯛ 3ꯁꯤꯁꯨ ꯂꯥꯛ 1.5ꯁꯦ ꯃꯥꯅꯅꯦ ꯄꯨꯔ ꯂꯥꯛꯑꯒ ꯃꯄꯥꯝꯂꯣꯝꯗꯩ ꯃꯆꯦꯒꯩ ꯀꯩꯒꯩꯗꯩ ꯄꯨꯔ ꯂꯥꯛꯑꯒ ꯑꯃꯨꯛꯁꯨ ꯄꯤꯔꯒ ꯂꯥꯛ 1.5 ꯑꯃꯨꯛ ꯋꯥꯠꯂꯤꯕ ꯑꯗꯨꯒꯤ ꯃꯇꯝꯁꯦ ꯌꯧꯔꯛꯑꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯥꯁꯦ ꯇꯥꯟꯅꯔꯛꯏꯅꯦꯕ ꯑꯩꯅ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ ꯅꯪꯅ ꯇꯧꯕꯅ ꯅꯪꯅ ꯐꯪꯉꯦ ꯑꯗꯨꯅꯤ ꯅꯪꯒꯤꯗꯣ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥꯁꯨ ꯅꯪꯅ ꯌꯣꯛꯑ ꯂꯩꯔꯦ ꯅꯁꯥꯒꯤ ꯖꯗꯥꯕꯤꯁꯨ ꯅꯁꯥꯅ ꯑꯃꯨꯛ ꯄꯤꯖꯔꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯅꯪ ꯍꯣꯝ ꯑꯝꯗ ꯂꯩꯊꯣꯛꯑꯣ ꯅꯪ ꯉꯝꯃꯔꯣꯏ ꯏꯃꯨꯡꯗꯣ ꯅꯪꯅ ꯄꯨꯔꯅꯤ ꯖꯗꯥꯕꯤꯁꯨ ꯑꯃꯨꯛ ꯄꯤꯕ ꯑꯗꯨꯒꯤ ꯄꯨꯔꯤ ꯄꯩꯁꯥꯗꯣ ꯅꯪ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯁꯤꯡꯗꯣꯏꯕꯅ ꯑꯗꯩ ꯅꯨꯄꯥꯗꯨꯁꯨ ꯐꯖꯅ ꯑꯃꯨꯛ ꯂꯩꯕ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯅꯦꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯅꯪ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯌꯨꯝꯗꯨꯗ ꯑꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯁꯤꯅꯦꯕ ꯑꯗꯩ ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯧ ꯑꯃꯁꯨ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯖꯗꯥꯕꯤꯁꯦ ꯊꯤꯟꯅꯔꯦꯕ ꯖꯗꯥꯕꯤꯁꯦ ꯈꯔ ꯆꯥꯎꯋꯤ ꯊꯤꯟꯅꯔꯦ ꯃꯣꯏꯁꯨ ꯊꯤꯟꯅꯗꯕ ꯌꯥꯔꯣꯏꯗꯕ ꯃꯐꯝ ꯑꯣꯏꯅꯕ ꯑꯗꯨꯒꯤ ꯊꯤꯟꯅꯔ ꯀꯃꯥꯏꯅ ꯇꯧꯒꯦꯗꯅꯦ ꯅꯨꯡꯗꯥꯡ ꯍꯦꯛ ꯊꯤꯟꯅꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯗꯥꯡꯁꯦ ꯅꯨꯄꯤꯁꯦ ꯃꯥꯡꯊꯣꯛꯈ꯭ꯔꯦꯕ ꯊꯤ ꯈꯪꯗ꯭ꯔꯦꯕ ꯑꯗꯣ ꯃꯅꯨꯡꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯂꯧꯁꯟꯈ꯭ꯔꯦ ꯃꯣꯏꯁꯦ ꯃꯐꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯃꯥꯏ ꯅꯨꯄꯥꯗꯨꯁꯨ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯈꯪꯉꯒ ꯄꯨꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯕ ꯑꯀꯣꯟꯕꯩ ꯅꯨꯄꯥꯁꯤꯅ ꯑꯗꯨꯃꯥꯏꯅ ꯃꯆꯤꯗ ꯌꯥꯝ ꯊꯣꯛꯅꯔꯤꯕ ꯃꯧꯁꯦ ꯆꯦꯜꯂꯨꯔꯒ ꯖꯗꯥꯕꯤꯗꯣ ꯂꯧꯊꯣꯛꯑꯒ ꯃꯥꯏ ꯅꯨꯄꯥꯒ ꯑꯃꯨꯛ ꯍꯟꯖꯟꯅꯈꯤꯕ ꯑꯗꯩ ꯃꯣꯏꯁꯦ ꯄꯩꯁా ꯈꯔ ꯄꯨꯊꯔ ꯂꯩꯕ ꯑꯗꯩ ꯃꯧꯁꯦ ꯆꯦꯟꯈ꯭ꯔꯅꯦꯕ ꯅꯨꯄꯥ ꯀꯣꯏꯅꯕꯁꯤꯗ ꯖꯗꯥꯕꯤ ꯂꯧꯔꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯄꯨꯊꯕ ꯄꯩꯁꯥꯁꯦ ꯁꯤꯡꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯃꯨꯛ ꯂꯧꯁꯟꯅꯈꯤꯕ ꯃꯥꯏ ꯅꯨꯄꯥꯅ ꯉꯋꯥꯏꯗꯤ ꯂꯧꯁꯟꯅꯔꯝꯗꯦꯗꯅ ꯍꯧꯖꯤꯛꯇꯤ ꯂꯧꯁꯟꯕ ꯈꯔꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦꯕꯀꯣ ꯁꯤꯗꯤ ꯄꯩꯁꯥ ꯃꯥꯟꯅꯔꯒ ꯄꯩꯁా ꯇꯥꯜꯂꯤꯃꯤꯅ ꯅꯨꯄꯥ ꯑꯀꯣꯟꯕꯒꯤꯁꯤꯅꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯁꯦ ꯌꯥꯝ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛꯀꯥꯟꯁꯦꯀꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅꯅꯦ ꯑꯩꯈꯣꯏ ꯃꯃꯥ ꯑꯃꯈꯛꯅ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯃꯥꯏ ꯃꯆꯥꯅꯨꯄꯥꯁꯦ ꯀ꯭ꯂꯥꯁ 9 ꯈꯛ ꯀꯥꯔꯤꯕ ꯃꯥꯁꯦ ꯃꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤ ꯑꯃ ꯀꯣꯏꯕ ꯑꯗꯨꯒ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖꯁꯤ ꯎꯕꯗ ꯃꯥꯁꯦ ꯄꯨꯡꯉꯛꯈ꯭ꯔꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯇꯨꯝꯊꯈꯤꯕꯖꯥꯠꯅꯤ ꯃꯦꯁꯦꯖꯁꯦ ꯀꯛꯑꯝꯗꯕ ꯍꯦꯛꯇ ꯄꯥ ꯍꯩꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖꯁꯤꯗꯤ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯥꯅ ꯑꯗꯩ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯁꯨ ꯐꯣꯇꯣꯒ ꯊꯥꯖꯤꯜꯂꯛꯑꯖꯥꯠꯅꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯒꯤꯁꯨ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯐꯧ ꯃꯣꯏꯗ ꯍꯧꯖꯤꯛꯇꯒꯤ ꯊꯥꯕ ꯍꯧꯔꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯍꯦꯛꯇ ꯃꯃꯥꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯗꯅ ꯏꯆꯥ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯒ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯍꯧꯅꯤꯅ ꯃꯥꯁꯦ ꯑꯗꯩꯗꯤ ꯃꯊꯥꯅ ꯉꯥꯎꯗꯅ ꯃꯃꯥꯁꯤꯅ ꯁꯨꯝꯕꯗ ꯁꯨꯝ ꯍꯦꯕꯤꯠ ꯑꯣꯏꯈ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯝꯇ ꯆꯪꯉꯔꯣꯏꯅ ꯃꯃꯥꯁꯤꯅ ꯄꯨꯔꯒ ꯂꯥꯛꯑꯝꯃꯦꯕ ꯃꯆꯥꯅꯨꯄꯥꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯣꯏꯅꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯕꯖꯥꯠꯅꯤ ꯐꯣꯟꯒ ꯄꯥꯏꯍꯟꯗꯗꯅ ꯇꯧꯕꯁꯤ ꯑꯗꯨꯝ ꯃꯆꯥꯅꯨꯄꯥꯁꯤ ꯀꯩꯅꯣ ꯇꯧꯕ ꯐꯣꯟ ꯍꯦꯛ ꯄꯥꯏꯍꯟꯗ꯭ꯔꯕ ꯅꯨꯄꯤꯁꯤꯒ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯒꯅꯅꯦ ꯁ꯭ꯀꯨꯜ ꯆꯠꯂꯣꯁꯨ ꯌꯥꯗꯕꯤ ꯆꯥꯛ ꯆꯥꯎꯁꯨ ꯌꯥꯗꯕꯤ ꯍꯧꯒꯠꯂꯛꯑꯣꯁꯨ ꯌꯥꯗꯕꯤ ꯄꯥꯎꯁꯦ ꯐꯥꯎꯅꯈꯤꯅꯨ ꯅꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯅꯈꯣ ꯍꯥꯏꯔꯒꯅ ꯑꯗꯩ ꯐꯣꯟꯁꯦ ꯄꯥꯏꯔꯒꯅ ꯑꯗꯨꯝ ꯃꯥ ꯊꯣꯛꯄ ꯂꯩꯕ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯃꯥꯁꯦ ꯉꯥꯎꯔꯦꯕ ꯃꯃꯥ ꯃꯄꯥꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯏꯆꯥꯁꯤꯡ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯏꯔꯤ ꯈꯣꯠꯂꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯣꯕ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯗꯩ ꯃꯣꯏ ꯃꯄꯥꯟꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯀꯩ ꯃꯌꯥꯝꯁꯤꯗ ꯃꯣꯏꯗ ꯒꯨꯝꯕ ꯑꯗꯩ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯒꯨꯝꯕꯁꯦ ꯌꯥꯝꯅ ꯀꯩꯁꯨ ꯂꯩꯇꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯍꯥꯞꯀꯠꯂꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯅꯧꯔꯤꯕ ꯑꯉꯥꯡ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯡꯁꯦ ꯃꯣꯏ ꯑꯗꯨꯝꯕꯩ ꯃꯇꯧꯁꯦ ꯂꯣꯏ ꯇꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯌꯥꯝ ꯊꯤꯅ ꯑꯉꯥꯡꯈꯩꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯂꯨꯁ ꯑꯣꯏꯌꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯔꯣꯝꯗ ꯆꯪꯉꯛꯇꯕ ꯑꯗꯣꯝꯗ ꯁꯨꯝ ꯆꯠꯈꯤꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯃꯦꯁꯦꯖꯇ ꯊꯥꯅꯅꯤꯡꯉꯒ ꯂꯩꯔꯛꯄꯗꯩ ꯑꯗꯨꯝ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯃꯤꯅ ꯑꯍꯤꯡ ꯊꯦꯡꯐꯧ ꯁꯥꯔꯛꯑꯃꯤꯅ ꯃꯤꯗꯣ ꯆꯤꯛꯊꯔꯀꯥꯟꯗꯗꯤ ꯋꯥꯔꯤꯗꯣ ꯀꯔꯤꯗ ꯇꯥꯔꯛꯏ ꯍꯥꯏꯕꯗ ꯑꯀꯥꯏꯕꯔꯣꯝꯗ ꯍꯦꯛꯇ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯨꯝꯕꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯊꯪꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯧꯒꯅꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯎꯅꯕꯗꯩ ꯐꯥꯕꯩ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯏꯀꯣ ꯃꯁꯤꯗ ꯌꯥꯝ ꯊꯣꯛꯏ ꯐꯥꯔꯒ ꯐꯨꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯅꯨꯄꯥꯗꯨꯗ ꯅꯨꯄꯤ ꯄꯤꯈꯤꯕ ꯑꯗꯩ ꯄꯨꯂꯤꯁꯇ ꯇꯥꯛꯄ ꯁꯨꯝꯕꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝ ꯊꯣꯛꯏꯕ ꯍꯟꯗꯛꯇꯁꯨ ꯑꯃ ꯊꯣꯛꯇꯅ ꯃꯕꯥꯅꯤꯁꯤ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯔꯤꯉꯩꯗꯒꯤ ꯐꯥꯗꯅ ꯈꯨꯜ ꯂꯩꯀꯥꯟ ꯃꯌꯥꯝ ꯍꯨꯞꯇꯅ ꯀꯩꯅꯥ ꯀꯠꯇꯅ ꯅꯨꯄꯤꯗꯣ ꯁꯤꯟꯅꯩꯌꯦꯕ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯀꯩꯅꯣ ꯋꯥꯀꯠ ꯊꯥꯡꯒꯠꯄ ꯂꯥꯛꯑꯦꯕ ꯃꯆꯥꯁꯤꯡꯗꯣ ꯏꯀꯥꯏꯗꯅꯅꯦ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯥ ꯀꯠꯄ ꯂꯥꯎꯅꯕ ꯈꯣꯡꯅꯕ ꯈꯨꯜꯗꯨꯗ ꯇꯧꯅꯔꯤꯕ ꯏꯔꯥꯡ ꯅꯨꯡꯗꯥꯡꯗꯨꯗ ꯄꯨꯔꯥ ꯀꯨꯝꯍꯩꯗꯧꯅ ꯂꯤꯂꯥꯗꯧꯅ ꯏꯁꯩꯗꯧꯅ ꯍꯦꯛꯇ ꯌꯦꯡꯅꯕꯤꯅꯦ ꯑꯗꯨꯗ ꯃꯆꯥꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯖꯗꯗꯅ ꯀꯞꯇꯅꯅꯦ ꯃꯃꯥ ꯀꯧꯕꯅꯤꯅꯀꯣ ꯑꯗꯩ ꯅꯨꯄꯥꯗꯨꯒꯤꯁꯨ ꯃꯣꯏꯔꯣꯝꯒꯤ ꯂꯣꯏ ꯀꯧꯔꯕ ꯃꯥꯏ ꯅꯨꯄꯤ ꯃꯆꯥ ꯃꯣꯏꯔꯣꯝꯒꯤꯁꯨ ꯂꯣꯏ ꯀꯞꯅꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝ ꯊꯣꯛꯏꯕ ꯃꯁꯤꯗ ꯑꯗꯩ ꯑꯃꯨꯛ ꯑꯃꯅ
ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯅ ꯈꯥꯏꯅꯔ ꯂꯩꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯂꯩꯕ ꯑꯗꯨ ꯃꯕꯥꯅꯤꯁꯦ ꯀꯣꯏꯅꯔꯕ ꯖꯥꯠꯅꯦꯕ ꯑꯗꯨꯒ ꯇꯤꯟꯅꯕꯅꯤ ꯈꯪꯅꯕꯅꯤ ꯍꯥꯏꯔꯒ ꯁꯨꯝ ꯌꯨꯝꯗ ꯆꯪꯉꯕ ꯖꯥꯠꯅꯦꯕ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯐꯣꯟ ꯊꯤꯜꯂꯨꯕ ꯅꯨꯄꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯝꯁꯨꯛ ꯇꯧꯔꯛꯄꯩꯁꯦ ꯅꯣꯡꯁꯨ ꯈꯔ ꯇꯥꯕꯗ ꯃꯌꯨꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯛꯂꯛꯑꯒ ꯃꯕꯥꯅꯤꯁꯦ ꯅꯨꯄꯥꯁꯦ ꯒꯥꯔꯤ ꯊꯧꯔꯒꯦꯅ ꯁꯨꯝ ꯒꯥꯔꯤ ꯃꯅꯥꯛꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯔ ꯂꯩꯕꯖꯥꯠꯅꯤ ꯊꯣꯡꯒꯥꯟ ꯃꯌꯥꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯩ ꯑꯗꯨꯋꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯈꯩꯅ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯅꯨꯄꯤꯁꯦ ꯄꯨꯔ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯀꯣꯏꯔꯤꯃꯦꯅ ꯅꯨꯄꯤꯁꯦ ꯂꯥꯛꯑ ꯃꯌꯨꯝꯗ ꯑꯗꯨꯝ ꯎꯅꯔꯦ ꯂꯩꯀꯥꯏ ꯄꯥꯜꯂꯦ ꯁꯥꯒꯩ ꯄꯥꯜꯂꯦ ꯈꯨꯟ ꯄꯥꯜꯂꯦ ꯄꯨꯔ ꯆꯠꯈꯣꯅ ꯃꯌꯥꯝ ꯆꯪꯅ ꯐꯨꯔ ꯅꯨꯄꯤꯁꯦ ꯄꯤꯁꯜꯂꯛꯑꯦꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯗꯣ ꯂꯩꯕꯅꯤꯅ ꯌꯦꯡꯉꯣ ꯁꯣꯝꯗꯗꯤ ꯐꯔꯛ ꯇꯥꯅꯗ꯭ꯔꯥ ꯑꯗꯩ ꯅꯨꯄꯤꯗꯨꯁꯨ ꯋꯥ ꯂꯣꯏꯁꯟꯅꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯑꯃꯨꯛ ꯀꯦꯁ ꯇꯧꯔꯛꯑꯦꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤꯗ ꯃꯊꯥ ꯁꯥꯟꯅꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯊꯣꯛꯏ ꯑꯗꯩ ꯑꯃꯨꯛ ꯂꯩꯁꯥꯕꯤꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯀꯣꯏꯅꯕꯒꯤ ꯑꯅꯤꯈꯛꯁꯨꯊꯣꯛꯑꯦꯕ ꯂꯩꯁꯥꯕꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯅ ꯀꯜꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯃꯁꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯃꯥꯒꯤ ꯅꯨꯄꯥꯁꯤ ꯂꯩꯁꯥꯕꯤ ꯑꯃ ꯀꯣꯏꯔꯦ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯊꯑꯣꯏꯅ ꯀꯧꯔꯒ ꯍꯥꯏꯔꯨꯔꯗꯤ ꯌꯥꯔꯣꯏꯅ ꯃꯣꯏꯁꯦ ꯈꯠꯅꯗꯅ ꯅꯨꯄꯥꯁꯤꯗꯤ ꯊꯕꯛ ꯃꯥꯏ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯖꯥꯅꯤ ꯑꯗꯨꯒꯤ ꯃꯐꯝꯗꯒ ꯂꯩꯈ꯭ꯔꯦ ꯌꯨꯝꯗꯒ ꯁꯨꯡꯍꯜ ꯍꯜꯂꯛꯇ꯭ꯔꯕ ꯅꯨꯄꯤꯁꯤꯅ ꯐꯣꯟ ꯇꯧꯕꯒ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯕ ꯃꯥ ꯅꯨꯄꯤ ꯀꯣꯏꯕꯗ ꯊꯤꯡꯉꯦꯅ ꯑꯗꯨꯒꯗꯤ ꯂꯩꯁꯥꯕꯤꯁꯤꯗ ꯑꯝꯇ ꯐꯣꯟ ꯇꯧꯕꯤꯌꯣꯅ ꯐꯣꯟ ꯑꯣꯏꯅ ꯇꯧꯔꯦꯕ ꯃꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯀꯧꯔꯨꯕꯗꯤ ꯌꯥꯗꯕꯅꯤ나 ꯏꯕꯦꯝꯃ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯏꯅꯦꯍꯦ ꯈꯣꯠꯂꯤꯅꯦꯅ ꯐꯣꯟ ꯇꯧꯋꯦꯕ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗꯁꯨ ꯑꯔꯣꯏꯕꯤ ꯍꯔꯥꯁꯃꯦꯟꯁꯦ ꯄꯤꯔꯝꯃꯦꯕ ꯍꯦꯛ ꯅꯪ ꯊꯣꯛꯂꯛꯇꯕꯗ ꯑꯗꯩ ꯑꯗꯨ ꯇꯧꯗꯕꯗꯅ ꯅꯪ ꯁꯟꯗꯣꯔꯛꯀꯅꯤ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯥ ꯍꯥꯏꯔꯛꯀꯅꯤꯅ ꯅꯨꯄꯤꯁꯤꯅ ꯂꯥꯞꯊꯣꯛꯆꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕꯗ ꯃꯥꯁꯨ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯂꯩꯔꯝꯃꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯦ ꯅꯪ ꯑꯃꯨꯛꯅ ꯌꯦꯠꯀꯅꯨ ꯅꯌꯨꯝꯗ ꯆꯪꯒꯅꯨ ꯅꯨꯄꯤ ꯑꯉꯥꯡ ꯐꯖꯅ ꯂꯩꯃꯤꯟꯅꯧ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯅ ꯑꯃꯨꯛꯅ ꯌꯦꯠꯄ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯂꯝꯍꯦꯟꯕꯩ ꯖꯥꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯍꯦꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯒꯤ ꯃꯌꯨꯝꯗ ꯊꯣꯡꯒꯥꯟꯗ ꯂꯥꯛꯁꯜꯂꯒ ꯃꯥꯗꯤ ꯕ꯭ꯂꯣꯛ ꯊꯝꯃꯣꯅ ꯑꯩꯈꯣꯏꯅ ꯂꯣꯏ ꯊꯝꯍꯟꯈ꯭ꯔꯦꯕ ꯃꯃꯥꯟꯅꯕꯤ ꯀꯩꯗ ꯊꯥꯖꯤꯜꯂ ꯃꯥ ꯍꯦꯛ ꯊꯣꯛꯂꯛꯇꯗꯤ ꯑꯩ ꯁꯤꯅꯦꯌꯨ ꯀꯥꯏꯅ ꯄꯦꯇꯤꯒꯁꯦ ꯎꯠꯇꯅ ꯁꯤꯅ ꯌꯥꯅꯤ ꯊꯧꯔꯤ ꯁꯤꯅꯦꯌꯨ ꯑꯩ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯄꯥꯈꯠꯇꯅ ꯏꯆꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯁꯤ ꯊꯣꯡꯒꯥꯟꯗꯒ ꯁꯤꯖꯜꯂꯝꯃꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯦꯅ ꯇꯧꯋꯦꯕ ꯏꯕꯦꯝꯃ ꯅꯣꯏ ꯂꯩꯀꯥꯏ ꯄꯥꯟꯗ꯭ꯔꯥ ꯐꯨꯔ ꯊꯥꯒꯣ ꯅꯣꯏ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯇ꯭ꯔꯥ ꯅꯕꯨꯡ ꯅꯧꯄ꯭ꯋꯥ ꯃꯌꯥꯝ ꯇꯥꯎ ꯐꯨꯔ ꯊꯥꯒꯣ ꯃꯥ ꯑꯃ ꯐꯨꯔꯛꯄꯗꯅꯦ ꯀꯦꯁ ꯂꯩꯔꯣꯏ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯅꯁꯨ ꯍꯔꯥꯎꯅꯤ ꯐꯨꯔꯒ ꯊꯥꯔꯛꯇꯕꯩ ꯅꯣꯏꯅ ꯌꯥꯔꯒ ꯀꯣꯏꯅꯕꯩꯅꯤ ꯁꯥꯎꯔꯤꯁꯦ ꯁꯣꯝꯗ ꯑꯗꯣ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯅꯗꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯃꯄꯥꯅꯁꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯤ ꯑꯍꯟꯗꯨꯅꯕꯨ ꯅꯨꯄꯤꯗꯨꯅꯕꯨ ꯑꯩ ꯅꯪ ꯅꯨꯄꯤ ꯀꯣꯏꯕꯅ ꯐꯨꯔ ꯋꯥꯔꯛꯎ ꯌꯥꯕ꯭ꯔꯥ ꯃꯥꯏ ꯅꯨꯄꯥꯁꯦ ꯑꯗꯨꯅ ꯅꯣꯏꯅ ꯑꯣꯏꯅ ꯐꯨꯔ ꯊꯥꯔꯛꯑꯣ ꯃꯗꯨꯗ ꯁꯣꯝꯗ ꯍꯔꯥꯎꯔꯅꯤ ꯐꯨꯔꯛꯑꯦꯅ ꯁꯥꯎꯔꯔꯣꯏ ꯀꯣꯏꯕꯦꯝꯃꯅ ꯑꯩꯅ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯪ ꯂꯩꯁꯥꯕꯤ ꯅꯁꯥꯒꯤ ꯏꯖꯠ ꯉꯥꯛꯎ ꯅꯨꯄꯤ ꯊꯤꯕꯁꯤꯗ ꯀꯣꯏꯅꯔꯨꯔꯒ ꯍꯌꯦꯡ ꯃꯤꯒꯤ ꯅꯨꯄꯤꯅ ꯑꯗꯩ ꯆꯦꯜꯂꯣ ꯆꯣꯡꯉꯣ ꯂꯩꯔꯨꯔꯣ ꯅꯨꯄꯥ ꯂꯩꯖꯗ꯭ꯔ ꯃꯥꯅꯦ ꯅꯨꯄꯤ ꯊꯤꯕꯁꯤꯗ ꯂꯩꯁꯥꯕꯤ ꯃꯣꯏꯅ ꯍꯧꯖꯟꯗꯅꯅꯦ ꯃꯤꯅ ꯊꯤ ꯉꯥꯡꯕꯤꯅꯤ ꯅꯨꯄꯤ ꯅꯣꯏꯗꯗ ꯑꯔꯥꯟꯕ ꯇꯥꯅꯤ ꯅꯃꯥꯏꯗ ꯇꯤꯟ ꯁꯤꯠꯆꯟꯕꯤꯅꯤ ꯃꯤꯅ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯔꯤ ꯃꯤꯒꯤ ꯃꯀꯥꯗꯁꯨ ꯌꯦꯠꯄ ꯇꯧ ꯉꯝꯕꯁꯨ ꯇꯥꯕ ꯅꯪ ꯆꯥꯅꯕ ꯄꯥꯈꯪꯗ ꯂꯩꯌꯨ ꯊꯤꯅ ꯉꯥꯡꯉꯨ ꯃꯥꯅ ꯍꯦꯛ ꯍꯦꯟꯖꯜꯂꯛꯄꯗꯅꯦ ꯅꯕꯨꯡ ꯅꯧꯄ꯭ꯋꯥ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯤ ꯇꯥꯛꯎ ꯅꯨꯄꯤꯅ ꯌꯥꯔꯣꯏ ꯌꯥꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯕ ꯅꯠꯇꯦ ꯅꯁꯥꯒꯤ ꯏꯖꯠ ꯀꯜꯂꯨꯀꯣ ꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯧꯕꯗꯒꯤ ꯃꯣꯏꯁꯦ ꯅꯨꯡꯁꯤꯅꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗ ꯅꯨꯄꯤ ꯊꯤꯕꯅꯤꯅ ꯃꯥꯏ ꯅꯨꯄꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯪ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯥꯅꯗꯤ ꯂꯥꯞꯊꯣꯛꯆꯒꯦꯗꯤ ꯇꯧꯕ ꯂꯥꯞꯊꯣꯛꯄꯗꯤ ꯉꯝꯗꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯦꯁꯔ ꯄꯤꯁꯜꯂꯛꯄ ꯑꯗꯨꯗꯒꯤꯅꯦꯕ ꯃꯥꯁꯨ ꯋꯥ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯑꯃꯅ ꯅꯪ ꯅꯨꯄꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯌꯦꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯤꯔꯒꯗꯤ ꯅꯨꯄꯤꯗꯨꯁꯨ ꯃꯉꯣꯟꯗ ꯅꯨꯄꯥꯗꯨꯅ ꯌꯦꯠꯂꯛꯄꯁꯤ ꯉꯝꯗ꯭ꯔꯦꯗꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯊꯧꯅꯥꯗꯣ ꯄꯤꯕꯤꯔꯦ ꯀꯩꯒꯤ ꯏꯀꯥꯏꯕ ꯑꯗꯩ ꯑꯩ ꯍꯟꯇꯛꯀꯤ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃ ꯃꯥ ꯀꯣꯏꯌꯦꯅ ꯂꯥꯛꯄꯗꯩ ꯐꯨꯈ꯭ꯔꯦꯅ ꯍꯥꯏꯔꯗꯤ ꯏꯆꯦꯅ ꯀꯣꯏ ꯍꯥꯏꯔꯨꯅꯣ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯝꯃꯦ ꯀꯣꯏꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯕꯅꯤ ꯌꯥꯔꯣꯏ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯊꯣꯡꯒꯥꯟꯗ ꯂꯥꯛꯁꯜꯂ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯠꯂꯦ ꯈꯣꯠꯂꯦ ꯃꯤꯉꯣꯟꯗ ꯑꯩꯒ ꯀꯣꯏꯅꯩꯅ ꯁꯟꯗꯣꯛꯑꯦ ꯐꯨꯕꯤꯌꯣꯅ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯣꯏ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯅꯣꯏ ꯂꯩꯀꯥꯏꯒꯤꯅ ꯍꯥꯏꯕꯗꯩꯗꯤ ꯍꯦꯛꯇ ꯐꯨꯕꯅꯤ ꯃꯣꯏꯅ ꯅꯨꯄꯥꯁꯤ ꯐꯨꯔ ꯃꯄꯥ ꯀꯧꯔ ꯄꯤꯔꯛꯄꯅꯤ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯑꯣꯕ ꯅꯨꯄꯤ ꯂꯩ ꯈꯪꯉꯗꯤ ꯁꯨꯝ ꯀꯣꯏꯅꯕꯩ ꯃꯍꯨꯠꯇꯅꯦ ꯅꯁꯥꯅꯕꯨ ꯌꯥꯗ꯭ꯔꯕ ꯀꯔꯤꯝ ꯅꯠꯇꯦꯕ ꯐꯨꯔ ꯊꯥꯔꯣ ꯃꯈꯣꯡ ꯊꯨꯗꯦꯛꯀꯦꯔꯥ ꯃꯈꯨꯠ ꯊꯨꯗꯦꯛꯀꯦꯔꯥ ꯀꯔꯤꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯒ ꯃꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯀꯣꯏꯕ ꯐꯨꯔ ꯊꯥꯔꯣ ꯑꯗꯨ ꯀꯦꯁ ꯇꯧꯔꯛꯀꯗꯕ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯁꯦꯕ ꯂꯩꯁꯜꯂꯣꯏꯁꯦꯕ ꯑꯗꯒꯤ ꯑꯃꯈꯛꯅ ꯁꯤꯁꯨꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥ ꯃꯆꯥꯁꯦ ꯊꯕꯛꯁꯨ ꯇꯧꯔꯤꯕ ꯑꯗꯩ ꯃꯥ ꯅꯨꯄꯤꯁꯦ ꯊꯤꯔꯦ ꯑꯗꯨꯒ ꯍꯦꯛ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯃꯥꯅ ꯄꯥꯈꯪ ꯁꯥꯔ ꯀꯣꯏꯗꯅ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯦ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯥꯡꯍꯜꯂꯦ ꯄꯨꯕ ꯌꯥꯕ ꯄꯨꯔꯦ ꯍꯣꯇꯦꯜꯗ ꯎꯅꯗꯅ ꯀꯥꯔꯗ ꯎꯅꯗꯅ ꯑꯗꯨꯒꯗꯤ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯉꯥꯡꯕꯒ ꯆꯩꯕꯒ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯗ ꯇꯧ ꯉꯝꯕꯤ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯅꯪꯑꯅ ꯑꯩ ꯅꯨꯄꯥꯁꯦ ꯅꯠꯇ꯭ꯔꯗꯤꯅ ꯃꯕꯥꯅꯤꯁꯦ ꯐꯣꯟꯗ ꯈꯠꯅꯗꯅ ꯅꯨꯄꯤꯁꯤꯗ ꯂꯣꯏ ꯇꯥꯏꯅꯁꯜꯂꯛꯄ ꯅꯨꯄꯤꯁꯤꯅ ꯍꯥꯏꯅ ꯅꯪ ꯅꯨꯄꯥꯁꯦ ꯊꯥꯔꯛꯀꯅꯨ ꯅꯪꯒꯤ ꯅꯨꯄꯥꯅꯅꯤ ꯑꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯗꯨꯝ ꯈꯠꯅꯗꯅ ꯂꯥꯎꯅꯗꯅ ꯃꯣꯏꯁꯦ ꯇꯧꯔꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤꯗ ꯃꯣꯏꯁꯤ ꯐꯝꯃꯒ ꯂꯣꯏꯁꯟꯈ꯭ꯔꯦ
moi kaimta kaino laujade matung naw yet pira kano do magi masaje manga bane leisabi oidrabane ba adu juma yum panda ju tokserage ai yelhan biranu mai nu pina phangi ti ngang pa ade aina toknarage na blong nung thamme ga na nu pa jam phola to padai tok salai nang ok tabira nang ai gi oi khrab natra nang tholo nang nek nu pam da na yum pam da aina kai doge ngu photo video sai thorakane na imana bi da khara thaba horak ai je ngawre ai na adu mai nu pi jina ju siju khangda ba aina ne na dom haiba ana tawdana nupina yatoi ni nupina yadadi na dom haiba ingon jida amuk na yelhan biranu nupi ju nupa ju na torkanda thangalakpane phaminnar kanda khoina gyan ta halleba tahan gre amona noi smai tawnu khonu ana torkanda di adu moi che loi chanara sakhiba kaimta pa sang sa ju lokjoba na te aduga yengune sigi posida ne leisabi jingjina soli je koigi mapa mama khangbu su yadaba khangadi phudana mabung ba khangadi phudana loidoiba esmaina mingon da ijat pithokpa adu tawbana adai case pan ge jen thajan ge leisabi mcha da pakhang mana koiram bai hairasu adugi case am thengnar pa imon nung yaw da ponte paisa ni matam ni case ma adugi sungam jadaba aduna tumin le hawba sigi khudong jaba lauraga nupa kaya na nupi kaya je koira nupi thiba noiro pakhang noiro koira ga ijat lauraga laithoga kaisu haijaba ngam jadana mayam manung ja leiriba adai ka henjalakpa jane ba khoida laisi adai khoina khara sili thokpadagi esmai lau adu tawna khoina khara mai thokkiba thodok mayam li thokpadagi di mayam je loina laknari jine ba adu juki nupa ju adum yela aga amadong phone tawra khoida loina grabado yanara nu khona no na che sang ukin na bo ukin na I ne ba che ga je khoina ga I ba na te ba cham na du ga di adu bok da mana la yetana adum tawraba dai photo sandorakani video sandorakani na adai nong ma ju nu pa je la e nang tholak ta di na tai cha roi chine ba man ha re je bema noina kaino ga khom do phura tharo ha ba ne nu pa je khoina phura tharo du na phai na dai moi mayum lom dam ta pau pi bi go na khoina ju mayum lom da ju pau pi de noi gi nu pa je mi na phu gi dore no yam thu na lo ba chat kera phone taro kau gera taw na ha ba dai di nu pa mayum ju na ju lo ba ju chat le dai nu pa du moi na ju kau re aduga adamai toroga amuga na sidai di makha ta ni yala nu ko noi gi nu pa do na tai chana ra roi na adamai tawe ba adamai toroga khoina le sa bing je kal hawe ba aduna sugumba je machi da yam thoi aduna mama pa oi ba jing yam section biu pakhang I sa ju section biu adai nu pi thi ba nu pa gai section biu na ha jing adai lai sa bi gai section biu mau jing section biu isa da isa gi imung da ne hu ju crime thok pa gai di ne nu pi mayum na mu ijat mang hau ba gi khaina re ye chela lo bi dre ye makong thong na chen chal lu re ye mai macha do adai ijat so me ye mai macha do na hai ba gi ikai na ba nu pa mayum na mu ma gi moi ma mau do sakre ye macha nu pa do nu pi chela ga ama chen chal le ye makong thong na chen chal le ye adai nu pi do pam dre ye kes taw re ye jada bi lak tra pi yo hai re ye na hingon jo la kes pi pacha pi na re ngau na re makok ta makhut ham na re aduna isa gi imung da thodok se thok ta na ba mayam na khona biyo ba aduga asigi di wari je selo chal lage aduga asagi kaino do aroi bada matang haijage ngasi di comment su khara pathok sage aduga kaino je ajik so home da lak pa lepte jik so aina live tawring ai jida phone je manam tawra me aina ngak break low bada ada ngak tang potha bada yeng bani phone je ana yam lak man da ama message su yam tharam ba ji be ma je voice message su ado ise ai che gi yum da lai ado mafang khang dre am ta hai bi yo na adu ga di ma do hoji jik lai mai no pa na ma sa ju yaw ti phu da ganja ga yu ga pai ye ado phu da lai ngam da dan lai no hoji jik aina lao nang ai ju si loi chala hala ga nang yum da lai ram mo na hai ba mai na lak pa lepte ado sum ne adum lau mayam jina dum cheng sak angam ba hawai chengai aloi ru loi thina rai lai ba mayam jina dum akoina e home jida mi hojik smai lai machan macha awa ba gai haiba da ne mayam na dum thinara kani mai magi aduna khanga maram cha dana khang badu di khanga no adai loi salak pa jida ne asai ge khoi gi nupa di sanani gi title song reels competition do amta mapung phan ji yam nungai ai ngasai jo haija gre hakka lai bani do yam nungai ado date 10 bau sang do iba jida amta di thajan bi ro matek yam phajai nupam cha jing nupim cha jing mau jing lai sa bi jing ise ina oi bung nupa mayam na ne amtang thajan bi ro reels do mapung phamin na je adai makha tarak pa jidi home gi mateng pang pa je atai di lokha chara aroi ge ado ani khaktang birthday gi pangam ba ni katang ai atai di matam aina report lokhat pa sangdre ba ado birthday gi pangam ba ni je khak ai haijara ge koi loi salak pa jidi
ꯀꯩꯅꯣꯁꯦ ꯀꯃꯦꯟ ꯑꯩ ꯈꯤꯇꯪꯁꯨ ꯅꯍꯥꯟꯒꯤ ꯕ꯭ꯔꯦꯛ ꯑꯥꯎꯠꯀꯤꯗꯣ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯀꯃꯦꯟꯗꯣ ꯄꯤꯔꯛꯍꯧꯋꯦ ꯍꯣꯏ ꯑꯗꯨꯗ ꯀꯩꯅꯣ ꯄꯤꯔꯛꯄꯗ ꯑꯩꯅ ꯈꯤꯇꯪꯈꯛ ꯑꯃ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯋꯦꯕꯀꯣ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯐꯤꯂꯝ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯏꯗꯤꯇꯤꯡꯒꯤ ꯀꯩꯒꯤ ꯃꯇꯝꯁꯤꯒ ꯍꯦꯟꯅꯁꯨ ꯆꯤꯟꯕꯗ ꯀꯃꯦꯟꯁꯤꯁꯨ ꯌꯥꯝ ꯄꯥꯊꯣꯛꯅꯤꯡꯕ ꯑꯗ ꯈꯤꯇꯪ ꯄꯥꯊꯣꯛꯆꯒꯦ ꯑꯗꯩ ꯑꯃꯨꯛ ꯑꯃꯅ ꯑꯩꯈꯣꯏ ꯍꯣꯝ ꯁꯥꯕꯒꯤꯁꯦ ꯑꯇꯩꯗꯤ ꯑꯩ ꯔꯤꯄꯣꯔꯠ ꯂꯧꯈꯠꯄ ꯑꯝꯇ ꯉꯝꯗ꯭ꯔꯦꯕ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯄꯩꯁꯥ ꯀꯥꯞꯄꯩꯕ ꯈꯣꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯕꯣꯏꯗ ꯑꯃꯨꯛ ꯁꯤꯟꯗꯣꯛꯄ ꯑꯃꯨꯛ ꯄꯥꯊꯣꯛꯄ ꯇꯧꯏꯅꯦꯕ ꯑꯗꯣ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯅꯤ ꯈꯛꯇꯪꯗꯤ ꯃꯣꯏ ꯕꯥꯔꯗꯦꯒꯤ ꯄꯥꯡꯉꯛꯄꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯁꯦ ꯉꯔꯥꯡ ꯅꯍꯥꯟ ꯏꯅꯥꯎꯅꯨꯄꯥ ꯖꯌꯟꯇꯅ ꯑꯋꯥꯡ ꯈꯨꯅꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯀꯣ ꯊꯧꯅꯥꯎꯖꯝ ꯖꯌꯟꯇ ꯁꯤꯅ 1986ꯇ ꯄꯣꯛꯄ ꯑꯗꯣ ꯏꯄꯥꯁꯤꯒꯤ ꯆꯍꯤ 92 ꯁꯨꯃꯥꯏꯅ ꯕꯥꯔꯗꯦꯅꯦ ꯑꯗꯣ 2 ꯑꯣꯛꯇꯣꯕꯔꯗ ꯇꯥꯕꯀꯣ ꯑꯗꯣ ꯇꯥꯡ 2ꯗꯨꯗ ꯃꯥꯁꯦ ꯂꯥꯛꯄꯤꯔꯒ ꯃꯥꯒꯤ ꯏꯕꯦꯝꯃ ꯂꯣꯏꯅꯕꯤ ꯀꯜꯄꯅꯥ ꯃꯆꯥꯁꯤꯡ ꯂꯣꯏꯅꯃꯛ ꯂꯥꯛꯄꯤꯔ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯩ ꯏꯕꯦꯝꯃ ꯀꯜꯄꯅꯥꯒꯤ ꯃꯃꯥꯁꯨ ꯌꯥꯎꯔꯦ ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯂꯥꯛꯃꯤꯟꯅꯔꯒ ꯃꯇꯦꯡ ꯃꯥꯒꯤ ꯕꯥꯔꯗꯦꯁꯦ ꯒꯤ ꯃꯥꯏ ꯃꯄꯣꯛꯀꯤ ꯌꯥꯏꯐꯕ ꯅꯤꯕ ꯑꯣꯏꯅ ꯍꯣꯝꯁꯤꯗ ꯂꯩꯔꯤꯕ ꯃꯆꯟ ꯃꯆꯦꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦ ꯆꯦꯡꯗꯒꯤ ꯑꯗꯩ ꯇꯤꯜꯍꯧ ꯆꯅꯝ ꯊꯥꯎ ꯍꯋꯥꯏ ꯌꯥꯝ ꯄꯨꯔꯛꯑꯦ ꯑꯗꯩ ꯍꯥꯟꯅꯁꯨ ꯑꯩꯅ ꯍꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯂꯤꯁ ꯂꯥꯎꯊꯣꯛꯄꯗ ꯏꯄ꯭ꯋꯥꯁꯦ ꯌꯥꯎꯈ꯭ꯔꯕꯅꯤ ꯖꯌꯟꯇꯁꯦ ꯑꯗ ꯃꯥꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁꯦ ꯅꯨꯄꯥ ꯍꯨꯟꯕꯅꯦ ꯑꯗꯨꯅꯦꯅ ꯐꯠꯇꯕ ꯅꯨꯄꯥꯅꯦꯕ ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯎꯒ ꯌꯥꯗ꯭ꯔꯤꯗꯣ ꯑꯗꯣ ꯁꯤꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯀꯅꯥꯅꯣ ꯅꯨꯄꯤ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯏꯆꯟꯅꯤ ꯏꯆꯦꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯏꯕꯨꯡꯅꯤ ꯏꯄ꯭ꯋꯥꯅꯦꯕ ꯑꯗꯣ ꯖꯌꯟꯇ ꯃꯁꯥꯁꯦ ꯑꯩꯒꯤ ꯏꯆꯟꯗ ꯏꯆꯦꯗ ꯊꯣꯛꯑꯗꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦꯅ ꯁꯤ ꯃꯥꯗꯤ ꯗꯨꯀꯥꯟ ꯐꯝꯖꯩ ꯑꯗꯨꯒ ꯂꯧꯁꯤꯡ ꯎꯖꯔꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯣꯏꯁꯤꯗꯤ ꯂꯩꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯦꯕ ꯁꯨꯃꯥꯏꯅ ꯑꯐꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯣ ꯑꯃꯗꯤ ꯕꯔꯊꯗꯦꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯗꯣ ꯑꯐꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯃꯆꯟ ꯃꯆꯦꯁꯤꯡꯁꯤꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯀꯠꯄꯤꯔꯝꯃꯦ ꯏꯄ꯭ꯋꯥꯁꯤ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗ ꯃꯥꯒꯤ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯏꯃꯣꯝ ꯀꯧꯕ ꯃꯃꯤꯡꯁꯦꯀꯣ ꯑꯗ ꯃꯣꯏꯒꯤ ꯏꯕꯦꯝꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯝꯃꯦ ꯏꯃꯥ ꯏꯕꯦꯝꯗꯨꯅꯀோ ꯃꯆꯥ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤda ꯃꯥꯏ ꯃꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯀꯤ ꯖꯌꯟꯇꯒꯤ ꯂꯣꯏꯅꯕꯤꯁꯦ ꯀꯞꯄ ꯂꯩꯔꯝꯃꯦꯌꯦ ꯑꯩꯅ ꯀꯩꯅꯣ ꯖꯌꯟꯇꯁꯦ ꯑꯩꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯀꯞꯄꯦ ꯍꯥꯏꯁꯦ ꯀꯔꯤ ꯃꯥꯅ ꯀꯔꯤ ꯐꯨꯔꯖꯥꯠꯅꯣ ꯀꯔꯤ ꯑꯣꯠꯂꯨꯔꯖꯥꯠꯅꯣ ꯉꯥꯛꯇꯪꯒ ꯈꯜꯂꯤꯄꯣꯠꯅꯤꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯀꯞꯄ ꯂꯩꯔꯝꯃꯦ ꯃꯆꯥꯅꯨꯄꯤꯁꯦ ꯄꯣꯛꯄ ꯅꯨꯃꯤꯠꯇꯥꯅ ꯍꯥꯏꯔꯤꯉꯩꯗꯨꯗ ꯑꯩ ꯉꯥꯛꯇꯪꯒꯤ ꯋꯥꯈꯟꯗꯣ ꯁꯠꯂꯥꯎ ꯈꯜꯍꯧꯔꯤꯅꯤ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯃꯥꯅ ꯍꯪꯕꯗ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯅ ꯖꯌꯟꯇꯅ ꯅꯨꯡꯁꯤꯗꯅ ꯏꯃꯣꯝ ꯑꯃꯅ ꯊꯣꯜꯂꯦꯌꯦ ꯑꯗꯨꯒꯤ ꯏꯃꯣꯝ ꯊꯣꯟꯕꯩ ꯀꯞꯄꯤꯅꯦ ꯍꯥꯏꯕ ꯑꯩꯗꯤꯀꯣ ꯅꯨꯡꯁꯤꯗꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯑꯦꯅ ꯏꯃꯣꯝ ꯊꯣꯟꯖꯩꯅꯦꯕ ꯑꯃꯗꯨꯅ ꯑꯩꯁꯦ ꯅꯣꯛꯄꯁꯦ ꯒ꯭ꯌꯥꯟ ꯂꯦꯛ ꯇꯥꯏꯗꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯈꯜꯂꯨꯔꯤꯗꯨꯒ ꯈꯜꯂꯨꯕꯅ ꯑꯃ ꯇꯧꯊꯣꯔꯛꯄꯅ ꯑꯃ ꯑꯣꯏꯔꯝꯃꯦꯗꯣ ꯐꯠꯇꯅ ꯄꯣꯛꯀꯥꯟꯗ ꯈꯟꯈ꯭ꯔꯕꯅꯤꯅꯀꯣ ꯀ꯭ꯔꯥꯏꯝ ꯔꯤꯂꯦꯇꯦꯗ ꯂꯥꯛꯑꯣꯏꯗ ꯅꯤꯡꯉꯨꯕꯗꯣ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯏꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤ ꯃꯌꯦꯡꯕꯝ ꯀꯣ ꯀꯩꯁꯥꯝꯊꯣꯡꯗꯒꯤꯅꯤ ꯑꯗꯣ ꯏꯆꯥ ꯏꯕꯦꯝꯃ ꯂꯩꯁꯤꯁꯤꯒꯤ ꯃꯥꯒꯤ ꯕꯥꯔꯗꯦꯒꯤ ꯑꯩꯈꯣꯏ ꯑꯄꯣꯛꯄꯤꯅ ꯀꯩꯅꯣ ꯀꯧꯋꯦ ꯀꯩꯅꯣ ꯑꯄꯣꯛꯄꯤꯅ ꯕꯦꯕꯤ ꯑꯗꯨꯒ ꯑꯄꯣꯛꯄꯅ ꯔꯥꯖꯦꯁ ꯁꯤꯅꯁꯨ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤꯒꯤ ꯕꯥꯔꯗꯦꯒꯤꯗꯃꯛꯇ ꯍꯣꯝ ꯁꯥꯕꯒꯤ ꯃꯇꯦꯡ ꯑꯉꯝꯕ ꯄꯥꯡꯕꯤꯔꯛꯑꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯅꯁꯨ ꯍꯥꯏꯖꯅꯤꯡꯕꯁꯦ ꯍꯌꯦꯡꯅꯤ ꯑꯩꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯍꯣꯝ ꯁꯥꯕ ꯍꯧꯒꯗꯕ ꯅꯨꯃꯤꯠꯁꯦ ꯍꯌꯦꯡꯅꯤꯀꯣ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯍꯥꯛꯁꯦ 12 ꯄꯥꯟꯕ ꯁꯤꯒꯤ ꯗꯦꯠ 5 ꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯌꯥꯝ ꯐꯖꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯃꯒ ꯕꯔꯇꯔ ꯇꯧꯖꯔꯒ ꯑꯩ ꯍꯣꯝꯁꯤꯒꯤ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛ ꯅꯤꯖꯔꯒ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯍꯌꯦꯡꯁꯦ ꯍꯧꯖꯔꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯝ ꯍꯌꯦꯡ ꯑꯩ ꯐꯦꯁꯕꯨꯛꯇ ꯍꯣꯝ ꯁꯥꯕ ꯍꯧꯕ ꯈꯣꯠꯄꯒꯤ ꯇꯧꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯞꯀꯠꯆꯔꯛꯀꯦ ꯑꯩꯒꯤ ꯔꯣꯕꯤꯇꯥ ꯂꯩꯃ ꯐꯦꯁꯕꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯑꯃꯔꯣꯝꯗꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯇꯤꯀꯦꯠꯀꯤ ꯃꯇꯥꯡꯗꯣ ꯏꯄꯥꯁꯤꯡꯒ ꯑꯩꯒ ꯆꯦꯂꯦꯟꯖ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯦꯟꯅ ꯌꯥꯝꯅ ꯑꯩꯒꯤ ꯁꯥꯏꯠꯇꯩꯅ ꯍꯦꯟꯅ ꯁꯤꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣꯗꯣ ꯑꯗꯨꯅ ꯇꯤꯀꯦꯠꯇꯣ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯍꯦꯛꯇ ꯖꯤꯄꯦꯗ ꯄꯩꯁꯥ ꯀꯥꯞꯁꯟꯕꯤꯔꯛꯎ ꯇꯤꯀꯦꯠ 5ꯒꯤ 10ꯒꯤꯅ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯤꯔꯛꯇꯅ ꯇꯤꯀꯦꯠ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯤꯀꯦꯠꯁꯦ ꯀꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯦ ꯃꯤꯁꯦ ꯐꯨꯜ ꯑꯣꯏꯔꯒ ꯑꯝꯇꯪꯗꯤ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ MFDCꯒꯤ ꯁꯤꯠꯁꯦ 1000 ꯐꯥꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯝ ꯗꯥꯏꯔꯤꯁ ꯌꯦꯡꯉꯤꯕ ꯚꯤꯌꯨꯋꯔꯗꯤ ꯂꯥꯛ ꯍꯦꯜꯂꯦ ꯑꯗꯨꯅ ꯈꯤꯇꯗꯤ ꯍꯧ ꯇꯧꯗꯅ ꯍꯣꯟ ꯆꯟꯗ꯭ꯔꯦꯍꯦ ꯍꯥꯏꯕꯗꯣ ꯊꯣꯛꯍꯟꯗꯅꯅꯦ ꯁꯣ ꯑꯅꯤꯃꯛꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯆꯪꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯀꯛꯆꯤꯡꯗ ꯃꯣꯏꯔꯥꯡꯗ ꯌꯥꯏꯔꯤꯄꯣꯛꯇ ꯊꯧꯕꯥꯜꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ
ꯊꯦꯠꯂꯤꯕ ꯕꯦꯅꯔꯁꯤꯡꯁꯤ ꯈꯛ ꯊꯦꯠꯄꯗꯐꯧ 60,000 ꯍꯦꯟꯅ ꯆꯪꯉꯦꯕꯀꯣ ꯑꯗꯩꯗꯤ 10,000 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦꯕ ꯕꯦꯅꯔ ꯑꯃ ꯃꯐꯝꯗ ꯊꯦꯠꯄꯗꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯁꯨꯝ ꯀꯨꯝꯍꯩ.comꯒꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗ ꯑꯇꯩ ꯃꯦꯁꯣ ꯇꯤꯚꯤ ꯑꯣꯏꯒꯦꯔꯥ ꯁꯤꯡꯖꯃꯩ 360 ꯑꯣꯏꯒꯦꯔꯥ ꯁꯨꯝꯕꯗ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕ ꯈꯣꯠꯄꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯈꯛꯇꯪꯒꯤ ꯂꯥꯏꯟꯁꯤꯗꯅꯦ 1 lakh ꯑꯗꯨꯝ ꯍꯦꯟꯅ ꯆꯪꯉꯦꯕ ꯑꯗꯩ MFDCꯒꯤ ꯍꯣꯜ ꯋꯥꯏꯕꯒꯤ ꯄꯩꯁꯥꯁꯤꯁꯨ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯍꯣꯜ ꯐꯪꯁꯟ ꯅꯨꯃꯤꯠꯇꯨꯒꯤ ꯑꯦꯔꯦꯟꯖ ꯂꯦꯡꯌꯥꯟ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯒꯤꯐ ꯄꯤꯗꯣꯏꯕ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯀꯩꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕꯗ ꯍꯣꯜ ꯋꯥꯏꯕꯩꯅꯦ ꯀꯩꯅꯦ ꯐꯪꯁꯟ ꯈꯛꯇꯪꯒꯤ ꯄꯩꯁꯥꯁꯨ 1 lakh ꯆꯪꯉꯦꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯐꯤꯂꯝ ꯅꯝꯕꯗ ꯑꯃꯨꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯕꯖꯦꯠ ꯑꯃ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯤꯂꯤꯁ ꯃꯌꯥꯗꯁꯨ ꯑꯗꯩ ꯁꯦꯟꯁꯔꯗꯁꯨꯅꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯉꯕꯅꯤ ꯁꯦꯟꯁꯔ ꯂꯧꯕꯅ ꯑꯃ ꯂꯩꯔꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤꯀꯣ ꯁꯤꯗ ꯑꯗꯨꯝ 60,000 ꯃꯨꯛ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯕꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯐꯣꯔꯝ ꯂꯩꯖꯔꯤꯕꯁꯦ ꯁꯤꯗꯁꯨ ꯑꯃꯨꯛ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯋꯦꯕ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯄ꯭ꯔꯤꯚ꯭ꯌꯨꯒꯤ ꯆꯥꯔꯖ ꯇꯧꯔꯤꯅꯦꯕ ꯑꯗꯩ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯏꯕꯗꯁꯨ ꯗꯤꯔꯦꯛꯇꯔꯒꯤ ꯄꯩꯁꯥ ꯊꯤꯕ ꯑꯗꯒꯤꯗꯤ ꯔꯥꯏꯇꯔꯒꯤ ꯄꯩꯁꯥ ꯊꯤꯕ ꯁꯨꯝꯕ एडिटरगी कैमरामैन की सी लोइनबक माई मागी लैयेब सी मिंग चंदबा यादेबा तौदबा यादे पैसा ngaktaneबको हिरम खुदिमक्ता अदो मतुंग जो खोइना जो मयामना पामबिरिबा वारी मयामजे पुथोकेनाजु प्लान जे लैजबनिना मयामना सपोर्ट तौबिदरगदी ngamjaroi अदो मयामना हौहौ अमतदी हौहौ चोंगदना सपोर्ट तौदना अना कनो अयाकसु ngन्ना ngaijramge मयामजे अमतंग नोगा अइना सिदा अइजे माइथोंगजे अइगे माइथोंगजे कोई युम मथक्ता अइजे वारीमनिने अइगी पुरेबना ngang chaiba koigi sum leibak ki thawan sum tawlei mungina soire khole na ngang ba mai lei ngai da ije wai dam ngai da mai tumin na leibje ado mi una bala e na ina kumdaba da ai saklon ja ma hong ta ya de bako mi je u ba da de hek ai una bala ko mi na loi khangam gani mi je hek lak da ai kumdara ko da adum leiram mi bajing je ai gi thak han yaw ba je han yaw ga na ima kai lam dai no na dai ise kai lam dai ne ba ana smaina noga dum harau rau mi je una doi ne ba adumaina noga da laiba ai gi mai thong manung da di ai gi awa ma am di lo saliba noga da laiba mai thong jina mai am bu ngai jaram ge adu tang sak oina unaji adu ngasi gi di ai sia loi sanjage माने यामा चुम्बने हाइबदी अखोय मणिपुर थोइबा थौदो वाथोक सिंसे अदुके मते अखोयना अकी तुजुंबा कयामसु यावदब नते लोइना अखोयगी क्राइम डायरीज के प्लेटफॉर्म सिदा मयाम फोंदोरक लिबसिसु अखोयना अदुके मते थागचे अमदी अखोयगी क्राइम डायरीज येंगबिरगा अखोयगी युम युमदा अवाबा अनाबा लेबा मयाम दुसु अखोयगी इसोरनसु चानबिरगा पुनमक कोकपा नुंगाय याइफबदु ओइबा पिनबियु अदुगा अखोय क्राइम डायरीज की फैमिली सिसु यामना अखोयगी नुंगाइबा चावखतपा अखोयगी मणिपुर सिदा सिनबा थुंगना अखोय क्राइम मिटिगेट तौबदा अचौबा थौदांग लोमिना सी हाइबसी मथमजगे अदुगा मखासिदि अखोयगी ओजादगी ओजाना अतोबा करी अतु फोंदोकनिबा सिंगदुसु ngасidi फजना फोंदोकपियु हाइन थमजगे कमेंट जे केतंग लखचरके को आइना ब्लैक आर्ट की हाइरकपदा मसा मसादा थोकपा मयाम यावरमी बा अज आइना याम नुंगाइतबैने बा होय मसादा सोकपा मयाम सु यावबनिना होय सुमाइना कमेंट हम पिबिरे इसे आइगी वारी गा याम मानैये आइगिदि इनेमबोगना माइबी याम समनै आइदी समनदे सिगुम्बसे याम लै अदगिदी होय माने संसारगी चनबी खंगदबनी हाइबा मा हाइजेको माना मची मची दा याम थोंगनरी बोजिक माने माने अखोयना थाजदबा अखोयना खल्लुदबा कया अमा थोक्तबा नते अदai mathangjina posemgi matangjidi thengnadriba minadi thajaramoi sumba sungtha thajadaba maiba maibi sugyeng yengdaba ai phau imung manungda thoke adu thokanda khangi ki ko ta sengna ki mi je asengba ngaubani mama mapa masin manau hanna yengdaba gai nupi duda ngaubani yumdai ising khuya ama phau hek thaktabani chak chabadi lairadana hojikti ngamdre adum laigre nupi duna adu zum mau mawa leibi lupa lak su tinge inem iku zu adai mimang da thok thangdo aga yon bire kumhai amani hojiksu yumgi मीजिंगदा नपसन्नबा होनबदा हाइबको आदि सेमजनबा होनबदा हाइबा माने मसाम सारा थोकपसे मैम लैरिबा अमना महारे पोसेम याम तौबा माइबा माइबी सिंगदो युमबान मथोंग चादबा ngakta oiramgani maiba maibigi yum building amata laiba thengnade mina phattaba mingonda phattanaba tawradi mi masada su amuk halae काउबीगनु महै जादू हाइबसिंग नोइना हाइरगना जिरी बामगी थमोय कायरबा मिहात
ꯍꯥꯠꯄꯁꯤꯡꯗꯣ ꯑꯉꯥꯡ ꯍꯥꯠꯈꯤꯕ ꯃꯤꯗꯨꯕꯨ ꯁꯦꯝꯖꯤꯜꯂꯨꯗꯅ ꯑꯗꯨꯗꯤ ꯍꯩꯔꯣꯏ ꯅꯣꯏ ꯑꯗꯩ ꯁꯤꯡꯉꯝꯗꯅ ꯀꯔꯤꯕ ꯁꯤꯡꯉꯝ ꯅꯥꯉꯝꯗꯅ ꯁꯤꯔꯣꯏ ꯉꯥꯏꯔꯣꯏ ꯑꯗꯨꯛ ꯐꯠꯇꯕ ꯑꯇꯣꯝꯕꯤ ꯍꯥꯏꯔꯗꯤ ꯑꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯑꯦꯀꯣ ꯁꯤꯁꯨ ꯑꯗꯩ ꯃꯊꯪꯁꯤꯅ ꯆꯥꯛꯈꯤꯕꯗꯣ ꯃꯥꯂꯦꯝꯁꯤꯗ ꯁꯤꯒꯤ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯂꯩꯅꯔꯝꯃꯤꯕ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯦ ꯃꯥ ꯍꯥꯏꯁꯤꯀꯣ ꯃꯥꯂꯦꯝꯁꯤꯗ ꯑꯉꯛꯄ 8ꯒꯤ ꯃꯅꯨꯡꯗ 9 ꯁꯨꯕ ꯑꯉꯛꯄꯅꯤ ꯍꯥꯏꯀꯣ ꯑꯗꯩ ꯃꯊꯪꯁꯤꯅ ꯅꯨꯄꯤ ꯂꯣꯟꯕ ꯈꯛꯇ ꯅꯠꯇꯦ ꯁꯦꯝꯖꯤꯜꯂꯤꯁꯦ ꯃꯅꯦꯝ ꯃꯀꯨ ꯃꯆꯟꯁꯤꯡꯅ ꯃꯧ ꯂꯥꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕ ꯎꯔꯒ ꯀꯜꯂꯛꯄꯗꯒꯤ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯅꯕ ꯃꯣꯏꯅ ꯍꯥꯏꯕ ꯇꯥꯅꯕ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯧꯅꯁꯨ ꯃꯗꯣ ꯉꯥꯛꯊꯣꯛꯅꯕ ꯃꯥꯕꯨ ꯅꯨꯡꯁꯤꯅꯕ ꯑꯃꯨꯛ ꯇꯧꯕ ꯂꯥꯁꯇ ꯌꯥꯝ ꯄꯥꯝꯃꯨꯕ ꯅꯨꯄꯥꯗꯣ ꯁꯤꯕ ꯌꯥꯎꯔꯤꯕꯅꯤ ꯑꯐꯛ ꯑꯐꯥꯏ ꯆꯨꯗꯨꯅ ꯅꯥꯕ ꯌꯥꯎꯔꯤꯕꯅꯤ ꯉꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯆꯥꯒ ꯃꯃꯧꯒ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯀꯌꯥꯝ ꯀꯥꯏꯒꯦ ꯍꯥꯏꯕ ꯑꯃꯅꯀꯣ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯑꯥꯔꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯁꯥꯏꯟꯁꯇꯁꯨ ꯑꯃꯨꯛ ꯐꯔꯛ ꯇꯥꯕꯗ ꯃꯣꯏꯅ ꯀꯩꯅꯣꯁꯤ ꯀꯦꯟꯁꯔꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯃꯅ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯣꯟꯕ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯕꯀꯣ ꯑꯗꯩ ꯃꯊꯪꯅ ꯌꯥꯏ ꯃꯥꯏꯈꯣ ꯍꯥꯏꯗꯨꯁꯨ ꯌꯥꯏ ꯋꯥꯖꯒꯦ ꯍꯥꯏꯅ ꯑꯗꯩ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯕ ꯏꯆꯥ ꯌꯥꯎꯔꯕ ꯃꯇꯝꯗꯕꯨ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯅꯨꯄꯤ ꯌꯦꯡꯕꯩ ꯀꯔꯤ ꯃꯊꯧ ꯂꯩꯒꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯌꯨꯝ ꯄꯥꯟꯕꯤꯔꯨꯅꯨ ꯍꯥꯏꯕꯀꯣ ꯃꯥꯅꯦ ꯑꯆꯨꯝꯕꯅꯦ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯨꯅꯤ ꯑꯗꯒꯤ ꯑꯃꯅ ꯏꯅꯥꯎ ꯑꯩꯒꯤꯁꯨ ꯅꯨꯄꯥꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯦ ꯏꯄꯥꯝꯗ ꯍꯟꯗꯦ ꯏꯆꯥ ꯅꯨꯄꯥ 2 ꯂꯩꯌꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯦꯜꯂꯛꯂꯒ ꯑꯩꯈꯣꯏꯗꯁꯨ ꯑꯃꯨꯛ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯦ ꯑꯃꯨꯛ ꯂꯥꯛꯑꯒ ꯍꯥꯏꯕꯀꯣ ꯍꯧꯔꯦ ꯑꯁꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯗ꯭ꯔꯦ ꯑꯅ ꯍꯥꯏꯀꯣ ꯆꯦꯁꯤꯅ ꯑꯗꯩ ꯃꯊꯪꯗꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯑꯇꯣꯝꯕꯤꯅ ꯀꯔꯤꯕ ꯑꯍꯟ ꯅꯨꯄꯤꯒꯤ ꯃꯆꯥ 3 ꯑꯍꯥꯟꯕ ꯅꯨꯄꯥꯒꯤ ꯃꯆꯥ 3 ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯗꯩ ꯔꯥꯅꯤ ꯁꯥꯗꯨꯅ ꯂꯩꯈꯤꯕ ꯁꯦꯝꯖꯤꯜꯂꯛꯈꯤꯕ ꯑꯩꯅ ꯔꯥꯅꯤ ꯐꯤ ꯁꯥꯔ ꯂꯩꯈꯤꯕꯀꯣ ꯁꯦꯝꯖꯤꯜꯂꯛꯈꯤꯕ ꯑꯗꯩ ꯑꯣꯠꯈꯤꯕ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯛꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯈꯣꯏꯗꯧ ꯊꯤꯠꯂꯒ ꯈꯥꯡꯉꯛꯏ ꯅꯝꯁꯤꯟꯕꯤꯈꯤꯕꯗꯣ ꯍꯥꯏꯌꯦꯕ ꯃꯥ ꯍꯥꯏꯁꯦ ꯁꯤ ꯃꯁꯥ ꯃꯁꯥꯗ ꯊꯣꯛꯄ ꯃꯌꯥꯝꯁꯤꯅ ꯄꯤꯔꯛꯏꯅꯦꯕ ꯑꯗꯩ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯤꯗꯤ ꯃꯥ ꯍꯥꯏꯁꯦ ꯋꯥꯔꯤꯁꯤꯡꯁꯤꯒꯗꯤ ꯃꯔꯤ ꯂꯩꯅꯗ꯭ꯔꯦ ꯏꯆꯦ ꯑꯗꯣ ꯏꯆꯦꯒꯤ ꯃꯣꯠ ꯑꯃ ꯈꯪꯖꯅꯤꯡꯉꯤ ꯏꯆꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯕ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤꯅ ꯃꯆꯥ ꯄꯣꯛꯄꯒꯤ ꯃꯩꯅꯤꯡ ꯀꯨꯝꯕ ꯃꯇꯝꯗ ꯃꯄꯥꯝꯒꯤ ꯃꯃꯥꯅ ꯁꯦꯕꯥ ꯇꯧꯗ꯭ꯔꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯦ ꯃꯧꯗꯨꯅ ꯁꯣꯜꯂꯛꯂꯀꯥꯟꯗ ꯃꯄꯥꯝꯗ ꯁꯦꯕा ꯇꯧꯍꯟꯕ ꯑꯗꯨꯒ ꯃꯅꯦꯝꯗꯨꯅ ꯁꯣꯜꯂꯛꯂꯀꯥꯟꯗꯗꯤ ꯃꯧꯗꯨꯅ ꯁꯦꯕा ꯇꯧꯗ꯭ꯔꯗꯤ ꯃꯧ ꯐꯠꯇꯦ ꯍꯥꯏꯗꯣꯏꯅꯤ ꯍꯥꯏꯕꯀꯣ ꯁꯤꯅꯤ ꯑꯗꯨꯅꯦ ꯃꯄꯥꯝꯒꯤ ꯃꯅꯦꯝꯕꯣꯛꯇꯣ ꯅꯥꯔꯕ ꯑꯃ ꯁꯣꯜꯂꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯑꯃ ꯃꯄꯥꯝꯒꯤ ꯃꯃꯥ ꯂꯥꯛꯑ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯗꯤ ꯃꯅꯦꯝꯕꯣꯛꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏ ꯂꯥꯛꯀꯅꯨꯗ ꯀꯩꯗꯧꯅꯗꯣꯏꯅꯣꯅ ꯃꯥꯅꯁꯨ ꯍꯌꯦꯡ ꯃꯥ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗꯁꯨ ꯃꯧꯗꯨꯅ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯃꯅꯦꯝꯁꯤꯅ ꯃꯧꯁꯤꯒꯤ ꯃꯆꯥ ꯄꯣꯛꯄꯗ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯈ꯭ꯔꯕ ꯃꯧ ꯑꯝꯇꯅꯁꯨ ꯃꯅꯦꯝꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯁꯦꯕꯥ ꯊꯩꯗꯣꯛꯑꯣꯏꯕ ꯀꯥꯎꯔꯣꯏꯕ ꯏꯃꯥꯅ ꯑꯩꯒꯤ ꯇꯧꯈꯤꯕꯗꯣꯅ ꯑꯗꯨꯗꯤ ꯌꯥꯎꯅꯈꯤꯗ꯭ꯔꯦ ꯃꯄꯥꯝꯒꯤ ꯃꯃꯥꯅ ꯑꯣꯏꯅ ꯂꯥꯛꯑ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯅꯤꯡ ꯀꯨꯜꯂꯤꯉꯩꯁꯤꯗꯅꯦ ꯈꯟꯅꯕꯁꯤꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯇꯧꯅꯩꯁꯦ ꯃꯆꯥ ꯄꯣꯛꯏꯉꯩꯁꯤꯗ ꯄꯦꯟꯈꯤꯗꯕ ꯅꯤꯡꯕ ꯀꯥꯏꯈꯤꯕ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛꯅ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯕꯖꯥꯠꯅꯦꯕ ꯃꯁꯦ ꯑꯗꯩ ꯃꯊꯪꯗꯅ ꯑꯇꯣꯝꯕꯤ ꯂꯣꯟꯕꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯌꯥꯝ ꯂꯤꯅꯤꯡꯉꯦ ꯑꯄꯣꯛꯄ ꯃꯆꯥꯁꯤꯡꯅ ꯑꯌꯣꯛꯄꯗꯧꯅ ꯅꯤꯔꯒ ꯍꯤꯡꯕ ꯑꯌꯣꯛꯄꯅ ꯑꯄꯣꯛꯄꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯧꯗꯧꯅ ꯍꯤꯡꯕ ꯃꯧ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯕ ꯈꯪꯗ꯭ꯔꯦꯗ ꯍꯥꯏꯕꯀꯣ ꯁꯨꯃꯥꯏꯅ ꯃꯧꯁꯤꯗꯕꯨ ꯑꯃꯨꯛ ꯆꯩꯊꯦꯡ ꯐꯪꯉꯛꯏꯅꯦꯕ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯒꯤ ꯃꯧ ꯑꯣꯏꯗꯣꯏꯅꯦꯕ ꯁꯦ ꯑꯗꯩ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯖꯔꯤ ꯑꯗꯨꯕꯨ ꯌꯥꯝ ꯂꯣꯟꯅꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯂꯣꯟꯅꯕ ꯍꯥꯏꯕꯗꯤ ꯁꯥꯒꯩꯒꯤ ꯏꯇꯩ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯨ ꯉꯥꯎꯔꯒ ꯅꯤꯁꯥ ꯈꯥꯏꯕ ꯑꯗꯨꯝ ꯈꯠꯅꯕ ꯍꯧꯕ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯤ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟꯅꯤ
sahi 33 muk sure naba lohongba ikui kuidana nare aduga aigi nupa sidi mi amada wa kanna ngangba haiba nate yu su thakte adubu diabetes ka nabanina moina khanaba adum hauba sidi aigi nupa sidi wakhal yam sonjille ikubo inembok laikhidre akhoi aniga isa aniga laiminabani suraga sajabani wakhal sum nungaitabani na aigi nupa se punsi se tien gadra pakhalle aina khara khumuragana ai masin kan batare aigi nupa na khanaba pamdabanina aina sauning banina khumlurasu aise nupa dagi aina ngamba tare khanaba kano haurakliba idai sidi thika khara tau paisa paiba imung ni aduna akhoi usite aingondasu akaiba wangang changang miyeng na yang haurai aigi nupana solabani na haibako ado suggestion lawning haibako now si je pol oina tawbiro aduga ai phone doina sarase do yam nungaite sumba leiba mai mapuroibna sonbadane akoibada leiriba nupa jingna sumba miyeng lana adai mana hek haiba yadaga na thi ngang ba khana haurakpa adai haiba yaraga na lona koina ba do koina doiba sumba mayam ju leitaba na teba mi se makhal yam anina ngasigi wari se taraga karigumba ama ningsing lai aina hospital da hospital maming di panjaroi 2011 da hospital amada laibada ko nupi ama mabuk nai na pukhale adu operation tawbada sam sabul ama ko ya chal ba sam sabul ama lokthora I hai doctor sing phau ngakna khi hai ba ko andai mathang dana ise homsubugi wari se ai gi mod oina di mausina yam hantha hanningi ahan nai basidi yamna ngang bani aikoi di nembokna mi oibagi wangang sangang na te ngang ibase kubokna aise luna tawbagi damak ikuboka aiga phongang nei na badnam tawkribani adu kappaga khangaga da lakpani hujik phauda isa yoga aduna pen thokpa khara tamba tabani nemiku gi seba phajana tawbi khiba tabani apokpa imai pani khallaga haibako adai mathang dana ise wari hek haubaga mapana nupi atombi oibagi masana phangauba saitheng hairakpa sidi thamoida tang pale khoida thoklaga hoji khangaga leibanina haibako adai mathang jina ise aigi sunupagi sagai se ani lon bagi sanabi lai aduna phagera pharoira aidi thang ama phengaga dum thamjare mathau tauna ba saklakpagi ne basije adai posem jadu gi wari di aingonda su thokre semjin ba haiba wahai se adai di kaisu natte na ko mana khalamme ye ado matam amada aise saru polang oina hinglami ida semjin kibani hai aigina ise amagi yengminaba satpani satke khalaga satkiba sunate numito ise du sat toyi lai haibada maju satkiba ko ada mangonda ju semjin lambani haiba yang saru polang oina hingamme haijin ngaktra antaki khara kangai sele ko aduga amana haire aigi su ipana nupi koirakpada imagi mamana bina hairakpadagi maibi yengusi haire kaya sangni habdal sing tara sangni hai aduda imana isa oina semge na haiki haibako adai mathang dana isegi ngasigi break matung wari se matek ama ingonda pale manembok makol tabada wanthai haibado aidi inembok hek makol tabda mihunje tang chongba haurakadra na kaino phathabada ada inembok na ingonda futhara kadra kaidawra kadage khanbase aisu yamna ware naurikanda ai nupana yam ki hallai inembok aduna hauju phau ki ba lairi aigi nupa su mama yam ki aduna yam wai haibako mane henjanna ki ba mamam ju leibako man chumman ado hoi comment jing jang asigi di matam ju leitrabani na sida loi chanjara ke matam sisu loisalakpanina akhoi ojana di mayam gi damakta khudong chaba hena piningdana wari si mayam amadi lairi adubu akhoi gi mayam gi damakta pen bagi damakta akhoi su every Wednesday amadi Saturday mayam gi da thamjari aduga ngasi gi Ipomedia na mayam gi damakta thamjari ba platform Crime Diaries 39 suba episode akhoi every Wednesday Saturday utpi dbc mayam sungso shodana pen bu amadi ahen ba viewers amadi ahen ba akhoi gi subscriber kaya ma puthokpiraga hena mating leiba ekoi Crime Diaries family ama oiminasi haisima thamjage loinana loisilakpasidasu matang amatang lojaraga ekoi gi mayam gi damakta exclusively ekoina ningol chakob special thamiba nupadi sanani sungso soidana ticket kakpiu tang 13 October gi MSF DS da pung amadi pung manga mayam ningsing jari mayam kaubiganu aduga lucky draw masu yauri habasimasu kaubiganu loinana akhegi
टिकेट फंफमसिंग अखोई ममांगदसु थमजखरे इपो मीडिया की ऑफिस सगोलबन नियर पेना स्टोर अनी सुबदा द प्रिंस शॉप उरीपोक ऑपोजिट चैराप कोर्ट अहुम सुबदा सिंगजमई की कुमार स्टोर ऑपोजिट सिंगजमई सुपरमार्केट सिदगी सुंगसोय सोयजना टिकेट से अथुबदा लक्षण बिरो लोइनेना रील्स की कंपटीशन दुमसु यावशन बियु हाइना थमजरगा ngasi gi oinadi matam se su loisalakpanina ipo media na mayam gi damakta puthokchariba crime diaries 39 suba episode yengbiriba singdagi amukka hanana kaina ba yathangni jari pinabirasi